Mayam wari sana sila oh kan lu semu lo boda. Trời, normal lên lên. Kasi. Mayam la oh. Mam sa lagi ko. Ni lag chi ngay sila. Kanam lag pidre igelbi se. Mayam wari sana sila odana. Kai tana kharage. Just smoke khai lagi mayam lag chi ngay do. Ai lại. Cứ lát rồi. Safina, hi. Hello, Safina. Kainyang sarake. Welcome. Thabisana lae. Hi guys, welcome back. Thabisana, welcome. Nang kainyang sarake Thabisana. Adudagidi, gentleman, welcome. Hello, Cheche. Lakchare. Hey. Welcome. Kalpana Yumnam. Hi. Hello, Kalpana. Adugagidi. Sehnas Begum. Hi, Che. Hello, Sehnas. Kanyang sarake. Adudagidi Ninis Blog. Che, nungairibo, nungairiye. Ay lo angang se chindagi be khu bang thuklei ba. Kenom tawibo. Adaidi Thabisanana yen thongba, hawai thongbaga, kangauga, yame inamadi hai. Nana magi sang ta di ngasi nang kini ngo. Rasmita Singha, hi. Hello Rasmita, chak charabo. Daidi Kalpana Yumnam na kari mathil chage hai ba. Aigi ngasi sang se ta di noi myam no kaniko. Safina na chak charabo hai. Chare Safina nang di charabo. Welcome Mike lae. Che ai lage. Welcome. Kainyang sarake Mike. Thabisanana inama henjang di hai aigi ensang se ngasi ne tonga kanji sai kaya ba iduna hai ba dugi hai da bane Thabisana kaya na si nana mai kai ri tonga kanji sai ngasi Sehnas Begum na hangam ga yongchak singju chare ngasi di wow che di ke ensang chage Sehnas nang ensang do hau ni Aidi ngasi do tonga kanji oina chare. Tonga kanji chaningbagi. Ai cha Thabisana leng isei jeng. Ma se phamungda tumu jo yadre ba ko. Ai nakta leidoine na leire. Thabisana na che Julia gi yaurambane. Dagagi ka haba hotana chelagi ni lagini haibane che Julia lakani haibane che Julia su hoi masu ai ngasi magi changma ngam hodre ai su ne LB thado mina ne kana tauba LB thado ne na ko ai su hotna ba sida ne mai ro changma ngam hodre ba ko akhoi dadi changu bane nga mayam like to da bajar di like to sindiu ko mayam ka ke sang sara ke habiro duga ai gi tonga kanji chai tonga kanji ma taure bora ma haure Adaidi hangam matondo aduma champut taure dugumaina chawra chasalle thau taning da baine bako Thabisana na haiba inamagi ubada aina first tararoina pakhalure hai first na first ni aigi sanipina first ni ko aigi sanipinu sibini se Thabisana se Adagidi Dayananda Thokchomna kari ensang charage iteima and yamba Dayanan ngasi se akhoi tonga kanji chaye dam kana hairoge ikai ko adagidi Rasmita na tonga kanji hojik haubani dune ba tonga kanji se ningam thada yam haubani ba ko do kuire ba ko sada ba dudugi na ngasi se dada thau chaning de tonga kanji oina chara se na tonga kanji oina chare Yam haugre. YRC, welcome. YRC gi love ki kaino bisal lage. Nusiye yamna gi naunu pichanga sila. Kanyang sara ke YRC.
ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ ꯏꯇꯩꯗꯤ ꯆꯦ ꯏꯇꯩꯁꯤꯗ ꯂꯩꯌꯦ ꯑꯗꯣ ꯃꯥꯁꯦ ꯈꯔ ꯃꯃꯜ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯣ ꯀꯥꯏ ꯍꯥꯏꯔꯒ ꯂꯦꯡꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯃꯥꯏꯁꯦ ꯔꯪ 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 ꯑꯩꯈꯣꯏꯒꯤ ꯒꯤꯇꯔ ꯈꯤꯡꯉꯒ ꯔꯪ 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 ꯌꯦ ꯖꯤꯡ 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 Kutus! Oh, kutus! ꯖꯤꯡ 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 ꯇꯧꯈ꯭ꯔꯣꯅꯦ Kutus! Eh, kutus! ꯀꯨꯗꯨꯔꯦ Kutus re! ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯀꯣ ꯏꯅꯝꯃ ꯉꯁꯤ ꯁꯤꯁ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯀꯟꯅ ꯊꯣꯡꯉꯤ ꯍꯥꯏꯔꯣ ꯑꯣ ꯁꯤ ꯃꯥꯅ ꯀꯣꯃꯦꯟꯁ ꯈꯔ ꯀꯥꯈ꯭ꯔꯦ ꯃꯆꯥ ꯊꯕꯤ ꯑꯝꯇ ꯉꯥꯊꯔꯛꯀꯅꯨ ꯄ꯭ꯂꯤꯖ 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 ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯣ ꯋꯦꯌꯥꯔꯁꯤꯅ 6 ꯂꯥꯏꯛ ꯑꯅꯨ ꯁꯤꯁ ꯊꯦꯡꯛ ꯌꯨ ꯋꯦꯌꯥꯔꯁꯤ ꯑꯗꯒꯤ ꯁꯤꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯑꯩꯈꯣꯏꯗꯤꯅꯦ ꯋꯦꯌꯥꯔꯁꯤ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯇꯣꯡꯉꯥꯀꯥꯟꯖꯤ ꯑꯣꯏꯅ ꯆꯥꯔꯦꯕ ꯑꯗꯒꯤꯗꯤ ꯁ꯭ꯀꯥꯏ ꯄꯤꯡꯅ ꯍꯥꯏꯕ ꯍꯦꯜꯐꯝ ꯍꯥꯏꯐꯝ ꯍꯥꯏꯔꯣ ꯍꯥꯏꯌꯦ ꯁꯣꯔꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯁꯩꯁꯦ ꯀꯩꯅꯣꯅꯦ ꯈꯜꯂꯛꯀꯦꯀꯣ ꯋꯥꯌꯥꯔꯁꯤꯅ ꯁꯤꯁ ꯑꯩ ꯀꯟꯅ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯣꯏꯐꯥꯎ ꯌꯥꯎꯖꯒꯦꯀꯣ ꯑꯗꯨꯅꯦ ꯅꯪ ꯉꯔꯥꯡ ꯌꯥꯎꯗꯕꯗꯣ ꯂꯣꯏꯕꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯏꯛꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯆꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯋꯥꯌꯥꯔꯁꯤꯅ ꯑꯕꯦꯝꯃ ꯍꯥꯏꯔꯦ ꯅꯪꯁꯨ ꯅꯦꯅꯦ ꯋꯥꯌꯥꯔꯁꯤꯗ ꯑꯝꯇ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯄꯤꯁꯜꯂꯣ ꯃꯆꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯗꯩꯗꯤ ꯋꯥꯌꯥꯔꯁꯤꯅ ꯗꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯋꯥꯌꯥꯔꯁꯤꯅ Hi. ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯥꯏꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯥꯏꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯦ ꯅꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈ꯭ꯔꯣ ꯅꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯎꯅꯁꯤꯀꯣ ꯑꯗꯩ ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ ꯍꯥꯏꯕ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ला 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 Mayam tonga iron ba charaba? Ngasi ako'y tonga iron le. ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯏꯕꯤꯔꯛꯑꯣ ꯑꯩ ꯁꯤꯗ ꯂꯦꯞꯈ꯭ꯔꯖꯥꯠꯂꯣ ꯗꯥꯏꯁꯤꯒ ꯂꯦꯞꯄ ꯃꯥꯜꯂꯤ ꯀꯣꯃꯦꯟꯁꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯗꯣ Nang comment si chappi se kay. ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯜꯂꯦꯗ ꯁꯩꯇ ꯀꯣꯃꯦꯟꯁꯦ ꯂꯦꯞꯄꯤꯅꯤ ꯁꯤꯒ ꯂꯦꯞꯄꯤꯅꯤ Adore mic fight ka ma'am la. ꯑꯝꯇ ꯄꯥꯔꯛ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ Kaino ne mai pima ado where si abema Subita toism na hello ai. ꯍꯦꯜꯂꯣ ꯁꯨꯕꯤꯇꯥ Laina blog na ꯋꯦꯜꯀꯝ Laina ꯋꯦꯜꯀꯝ blog la Laina blog na ꯂꯩꯅꯥ hi. Subita ꯋꯦꯜꯀꯝ toism na hi. ꯍꯦꯜꯂꯣ Adai di ibungo macha wai khom na hi. ꯍꯦꯜꯂꯣ ꯍꯦꯜꯂꯣ Subita toism hi. Subita toism hello ai. Abema ꯋꯦꯜꯀꯝ ꯏꯆꯤꯟ maite ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ Abema maite na ꯋꯦꯜꯀꯝ che ꯋꯦꯜꯀꯝ blue tꯧꯕꯤꯔꯝꯃꯣ ai. ꯀꯅꯥꯗꯅꯣ ꯑꯁ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯤꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯦ ꯁꯤꯒꯅꯤ ꯐꯔꯛ ꯇꯥꯏꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯤꯁꯦ ꯇꯧꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯁ ꯅꯣ ꯂꯣꯡꯒꯔ ꯀ ꯍꯥꯏꯗꯨꯗ ꯀꯩꯅꯣ ꯌꯥꯔꯕꯣ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯀꯃꯦꯟ ꯕ꯭ꯂꯨ ꯄꯤꯕ ꯐꯔꯛ ꯇꯥꯔꯅꯤꯕꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯃꯣꯕꯥꯏꯜꯁꯤꯒꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯕ꯭ꯂꯨ ꯀꯩꯅꯣ ꯇꯧꯏꯕ ꯀꯣꯃꯦꯟꯁꯦ ꯂꯥꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯋꯦ ꯅꯪ ꯉꯁꯥꯏꯅ ꯆꯤꯡꯈꯠ ꯆꯤꯡꯌꯥ ꯇꯧꯕꯗꯣ ꯎꯝ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠ ꯆꯤꯡꯌꯥ ꯇꯧꯕꯗꯣ ꯑꯗꯨꯒ ꯀꯃꯦꯟ ꯍꯦꯡ ꯑꯣꯏꯌꯦꯕ ꯄꯟ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯏꯁꯀ꯭ꯔꯣꯜ ꯇꯧꯕꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯏꯅꯝꯃꯅ ꯑꯩ ꯀꯧꯕꯗꯣ ꯑꯩ ꯑꯇꯣꯞꯄ ꯐꯣꯟꯗ ꯌꯦꯡꯉꯦ ꯄꯤꯒ ꯇꯥꯔꯛ ꯏꯅꯝꯃ ꯑꯍꯥ ꯉꯁꯥꯏꯕꯨ ꯑꯗꯨꯛ ꯂꯨꯅ ꯅꯆꯜꯕꯨ ꯑꯗꯨꯛ ꯂꯨꯅ ꯈꯟꯕꯤꯔꯝꯕ ꯊꯥꯖꯔꯨꯗꯦ ꯑꯩ ꯂꯥꯛꯄꯒ ꯏꯁꯩ ꯁꯛꯅ ꯉꯥꯏꯕꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯊꯥꯖꯗ꯭ꯔꯦꯗ ꯑꯗꯩꯗꯤ ꯃꯥꯏꯛꯅ ꯆꯦ ꯍꯌꯦꯡꯗꯣ ꯑꯩꯒꯤ ꯑꯦꯛꯖꯥꯝꯅꯤ ꯑꯗꯨꯅ ꯕꯦꯁ ꯑꯣꯐ ꯂꯛ ꯍꯥꯏꯕꯤꯌꯣ ꯕꯦꯁ ꯑꯣꯐ ꯂꯛ ꯃꯥꯏꯛꯀꯤꯔꯣ ꯀꯅꯥꯅꯣ ꯃꯥꯏꯛꯀꯤ ꯃꯥꯏꯛ ꯕꯦꯁ ꯑꯣꯐ ꯂꯛ ꯍꯌꯦꯡꯗꯣ ꯑꯗꯩꯗꯤ ꯐꯖꯅ ꯁꯣꯕꯤꯇꯥ ꯑꯦꯛꯖꯥꯝ ꯇꯣꯏꯖꯝꯅ ꯊꯥꯗꯣꯛꯑꯣꯀꯣ ꯍꯜꯂꯣ ꯇꯥꯅꯤ ꯑꯔꯥꯝꯕꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯑꯅꯨ ꯕꯦꯁ ꯑꯣꯐ ꯂꯛ
Chare tani Pani Subhata jamna sare. hello hai Sobita jamna hello hai Laina blog na Sobita connect to biramo hai Versina dabunga siske isai amta sapiro punna please Fadi isai se isai se De Brenda is of Munubina hai se hai De Versina Kaino punga ngawisibo. Thamgodana ano khali best taran Daidi ibungo waikhomna kari lamno khoi kasadane Kasadagine. Mendes na nungai riboche ai Nungairiye. Laina Noidi blog na nungairibo. Ay mobile la samay na comment solo tadi nungai to ibo Tawbidri yamna. ko ai Sauni. kaino laina sauya de ko kaino tawre ba khangde comment se chiendre mai sida aduna farak ta Ay nane samay na inkan inna tawrubado dugagi lep khre comment se nunti pura lep sumai hai khre. tawre ba dai comment se ke tawle ba Do kadona janga ga se jado no khangre ba. Khuda ka Noor 9 lakh full support. Thank you so much. Thank you. PM Waidur Rahman. Hi Nine Kaka. Hello. 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 Razwan Hello. Kes na Hello. che anu nung CB saksara bo ai. Sare nang di Dai Laina sarabo. blog na mayam punama connect to biramo aingonda su return tawjarake. Aingonda ai return tawjarake. Laina blog to mayam support to bio. Where sina sis dabung hi do munu खंजलो मुन्ना खंजलो काउनी है कई दिनों अदाइदी माइक ना थैंक यू masaya से ka pala. बिनल दाना करेबा का तुपी दो जाम फजई का तुपी दो याम फजई Koi dai tu pisa ina laibi bane ba ina filter sa pala ro. अदाइदी थैबोंग ममेट वेलकम थैबोंग ममेट Welcome bro, welcome, welcome. तभी सिना मैं Nasa आयुसी से LB de labi bagi, thank you. आयुसी से करेबा Kari ममा sang sara ke पापा bro. की mayayda laibase udre imose Ura ba yang ado namong nu pise. PM Waidura mana nene khuji se isai don asidi sakpiu ko the varieties of manubina kareba chega ibaiga priang mayam se sige tawe nokpada hai the abema maiteina hai thaibong mamit ai Belinda Ningthozam hai where sina tawbani amu sis dabung comment section da update tawya bane aduga o comment section da update tawya bane aduga o Ado ni waya sinu ngai tre ba ko isu comment sa mo lak ta ba Fingna siga. kaka nene I love you too I love you too. abema maite na che ai gi su support tawbiramu ko ai su return tawjarake Okay. Aingonda aigi ne kaino da ne video ma kada changa ganang comment hadaramo aduga ai halake ba ko. to bisana ma bana inama tupi khanba yam haiye to bisana Tupisu kan ba hai bane ni pa su kan ba hai bane na namase. Bilanda na angang do udre amuk Akoy da. angang do udre musuk mure Uni ngasi ka daw no khong tani mai je abdan oi la cha Urap. tani arambam na che nuga ibai ga se yam chanaye Sana bane. dei thaibong mami na ga Thi ba sana bane thi bane khoi ni je sab sana bane. paija Tinga so je samje lo re. phaija iron ba chai phaija ai je kai Hai bono ai je kai bono. thaibong mami kai no Bro, phaija ai je kai hai kai bono. jana na nene cha na cha nu piro ai Sa nu pi ne. Belinda ni thauzam na Isa nu pi ni sa nu thaibong pi. mami na aidi hayeng tumdri abema maitai kai maitai hello dei pen Bro ki ngasai ki kaino da video de am ngai khare ba ko. angang si ba ya male mama man manida ai man manate abema na thaibong mamit ai gi su sap tawbiramo ai wayar sine thaibong mamit bro ai dei di ngan ba mayang bam na ba keba ilairel laita bro yan tadre sanamacha lokramna dada itaima kari mathil chage Ngasidi tonga kanji oina sare. Reni Devi na hello Mike na iche Hi, nang hi. angang kaya laige Ai se angang ani sure si Leni, sari pia tombi sari pa na hanne ba ko chawre ma di class 9 tam ni. laina blog na Reni Devi hai thaibong mami na ai su khange iche yamba hai
ꯋꯥꯏꯁꯤꯅ ꯗꯥꯕꯨꯡꯁꯦ ꯁꯤꯁ 이베마 ꯄꯨꯟꯅ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯕꯨꯡꯉꯣꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯕꯨꯡꯉꯣ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯅꯨꯄꯥ ꯑꯐꯕ ꯈꯟꯕꯅ ꯃꯔꯨꯅꯤ ꯏꯅꯝꯃꯅ ꯍꯩꯇꯕ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ Thank you, thank ꯑꯗꯩ you. ꯊꯩꯕꯣꯡ ꯃꯃꯤꯅ ꯑꯕꯦꯝꯃ ꯀꯩꯕ ꯑꯕꯦꯝꯃ ꯃꯩꯇꯩ ꯇꯧꯖꯒꯦ ꯑꯕꯦꯝꯃ ꯃꯩꯇꯩ ꯇꯧꯖꯒꯦ Kaya support ho gaya hai ba? ꯑꯗꯩꯗꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ Mayam like ꯆꯤꯡꯅ tawda ba jawdi like tawbiyu ko? ꯊꯩꯕꯣꯡ ꯃꯃꯤꯠ ꯂꯥꯏꯚ ꯂꯥꯛꯀꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤ ꯂꯩꯅꯥ Tawro bro. ꯕ꯭ꯂꯣꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ Lake ꯑꯩꯒꯤꯁꯨ koisu. ꯊꯩꯕꯣꯡ ꯃꯃꯤꯠ ꯑꯗꯩ ꯀꯁꯔ ꯄꯥꯈꯪꯅ ꯍꯥꯏ ꯏꯇꯩꯃ ꯑꯦꯟ ꯇꯥꯃꯣ ꯏꯕꯦꯝꯃ Kanana? Kasa pa kang lo? ꯀꯁꯔ ꯄꯥꯈꯪ Hoy ba, welcome, welcome. Nang lambi da lairo. ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯍꯧꯔꯁꯦ ꯅꯣꯛꯄ Horase, no pa horase. Musical night horase. ꯃꯥꯏꯛꯅ ꯆꯦ ꯏꯁꯩ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯃꯨꯛꯇ ꯁꯛꯑꯣ Kanana? ꯃꯥꯏꯛꯅ Okay, Mike na khuji se hai ba isai dusu. Pha mai ꯉꯥꯏꯈꯣ pok ꯀꯩꯅꯣꯒꯤꯁꯦ ngamde ꯑꯝꯇ ba. ꯄꯥꯔꯝꯈꯤꯒꯦ ꯊꯩꯕꯣꯡ ꯃꯃꯤꯠꯀꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯤ ꯈꯔ ꯂꯩꯌꯦ ꯅꯧꯔꯤꯉꯩꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯆꯥꯎꯔ ꯆꯦꯅꯦꯜ ꯆꯥꯎꯔꯀꯥꯟꯗ ꯃꯤ ꯃꯁꯛ ꯈꯪꯗꯕ Lay ꯃꯤ bro. ꯈꯔ Yes, ꯂꯩꯌꯦ yes. Chumi. ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯗꯦꯗ ꯑꯗꯨ ꯂꯩꯌꯦꯕꯀꯣ ꯑꯩꯁꯨ ꯇꯧꯋꯦ ꯕ꯭ꯔꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯩꯅꯦ ꯆꯦꯅꯦꯜ ꯃꯆꯥ ꯑꯆꯧꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕꯀꯣ ꯆꯦꯅꯦꯜ ꯃꯆꯥ ꯑꯩ ꯐꯥꯎꯕꯗꯀꯣ ꯆꯦꯅꯦꯜꯁꯦ ꯃꯤꯅꯗꯤ ꯆꯥꯎꯔꯦꯒ ꯍꯥꯏ ꯀꯩꯁꯨꯝ ꯑꯩ ꯋꯥꯈꯟꯗ ꯆꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯄꯣꯡꯊꯣꯛꯄ ꯂꯩꯖꯗꯦꯕꯀꯣ ꯀꯩꯅꯣ 15K ꯕꯨ ꯑꯗꯨꯅ ꯀꯔꯤ ꯆꯥꯎꯒꯦꯅꯣ ꯑꯗꯨꯅꯅꯦ 14K ꯆꯦꯅꯦꯜ ꯕꯨ ꯃꯆꯥꯁꯦ ꯑꯩ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦꯕ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯂꯩꯕꯅꯦ ꯑꯗꯨꯝꯕ ꯃꯤ ꯍꯥꯏ ꯂꯩ ꯕ꯭ꯔꯣ ꯊꯣꯏꯕ ꯆꯨꯝꯃꯤ ꯑꯩꯒ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯆꯟꯕꯤ ꯆꯅꯨ ꯍꯥꯏ ꯆꯦ ꯏꯕꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯋꯦꯜꯀꯝ ꯆꯟꯕꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯆꯟꯕꯤ ꯇꯣꯉꯥ ꯀꯥꯟꯖꯤ ꯑꯣꯏꯅ ꯅꯪ ꯆꯥꯔꯦ ꯆꯟꯕꯤꯒ ꯀꯅꯦꯛ ꯂꯩꯔꯕ ꯈꯪꯗꯦ ꯆꯟꯕꯤꯒ ꯀꯥꯟꯅ ꯂꯩꯕ ꯂꯩꯇꯕ ꯆꯟꯕꯤꯁꯦ ꯈꯪꯗꯦ ꯑꯩꯅ ꯆꯟꯕꯤ ꯉꯁꯤ ꯆꯟꯕꯤ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯀꯩꯅꯣ ꯇꯧꯔꯣ ꯑꯩꯉꯣꯟꯗꯅꯦ ꯅꯪ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯣꯃꯦꯟ ꯊꯥꯗꯔꯝꯃꯣꯕꯀꯣ ꯉꯁꯤ ꯑꯗꯨꯒ ꯊꯥꯗꯔꯝꯃꯨ ꯇꯧꯕꯅꯤ ꯊꯥꯗꯔꯝꯃꯦ ꯍꯥꯏꯔꯣ ꯉꯁꯤ ꯀꯃꯦꯟ ꯇꯧꯔꯝꯃꯒ ꯑꯣ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯏꯗꯤ ꯑꯩ ꯍꯌꯦꯡ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦꯀꯣ ꯀꯁꯔ ꯄꯥꯈꯪꯅ ꯂꯝꯕꯤꯗ ꯇꯧꯔꯛꯀꯦ ꯆꯍꯤ ꯂꯥꯛꯄꯅꯤ ꯏꯇꯩꯃ ꯂꯥꯏꯚ ꯇꯧꯔꯛꯄ ꯑꯗꯨꯒ ꯆꯪꯉꯛꯄꯅꯤ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯅꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯐꯖꯅ ꯊꯩꯕꯣꯡꯃꯤꯅ ꯌꯦꯡꯉꯨꯅꯦ ꯀꯩꯕ ꯑꯩ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯐ꯭ꯔꯣꯟꯠ ꯀꯦꯃꯦꯔꯥ ꯑꯣ ꯑꯣꯀꯦ ꯕ꯭ꯔꯣ ꯏꯕꯦꯝꯃ ꯃꯩꯇꯩꯗꯤ ꯊꯩꯕꯣꯡ ꯃꯃꯤꯠ ꯀꯛꯄ ꯌꯥꯝ ꯂꯩꯌꯦ ꯊꯩꯕꯣꯡ ꯃꯃꯤꯠ ꯀꯛꯄ ꯌꯥꯝ ꯂꯩꯌꯦ ꯋꯥꯌꯔꯁꯤꯅ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯃꯥꯅꯦ ꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯎꯅꯔꯣꯏꯁꯦꯕꯀꯣ ꯍꯌꯦꯡ ꯑꯩꯅ ꯂꯪꯂ ꯖꯒꯣꯏ ꯁꯛꯑꯣ ꯍꯥꯏꯖꯔꯛꯄ ꯐꯥꯔꯛꯑꯣ ꯍꯥꯏꯅ ꯐꯥꯕꯤꯗꯦ ꯑꯗꯨ ꯏꯁꯩꯗꯣ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯦꯅꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯊꯣꯏꯕꯤꯁꯅꯥ ꯆꯟꯕꯤ ꯐꯥꯗꯤ ꯀꯅꯦꯛ ꯐꯥꯔꯛꯀꯅꯤ ꯉꯥꯏꯈꯣꯀꯣ ꯇꯧꯔꯣꯏ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯑꯩꯅ ꯐꯅ ꯇꯧꯔꯒ ꯃꯤꯅ ꯐꯅ ꯇꯧꯔꯛꯀꯗꯧꯅꯦ ꯃꯥꯅꯦ ꯆꯨꯝꯃꯤ ꯕꯂꯟꯗ ꯀꯩꯕ ꯕꯤꯟ ꯂꯥꯗꯦꯟ ꯍꯥꯏꯔꯣ ꯕꯤꯟ ꯂꯥꯗꯦꯟ ꯒꯤꯐ ꯑꯦꯋꯦ ꯇꯧꯋꯦꯁꯦ ꯑꯣꯀꯦ ꯒꯤꯞ ꯇꯧꯔꯛꯀꯦ ꯑꯦꯋꯦꯁꯦ 20K ꯐꯥꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧꯒꯦ 2020ꯗ ꯑꯣꯏꯅ ꯈꯜꯂꯤꯀꯣ ꯇꯧꯒꯦ ꯒꯤꯞ ꯑꯦꯋꯦ ꯇꯧꯔꯛꯇꯣꯏꯅꯦ ꯑꯕꯦꯝꯃ ꯃꯩꯇꯩꯅ 20Kꯗ ꯍꯣꯏ ꯆꯨꯝꯃꯦ ꯌꯥꯝ ꯍꯩꯌꯦ ꯊꯩꯕꯣꯡ ꯃꯃꯤꯠ 10Kꯒꯤ ꯒꯤꯐ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯤꯜꯂꯨꯔꯤ 10Kꯒꯤꯗꯤ ꯒꯤꯐ ꯇꯧꯈ꯭ꯔꯦ ꯒꯤꯞ ꯑꯦꯋꯦ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ 20K ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ 3 ꯃꯦꯗ ꯂꯣꯇ꯭ꯔꯤ ꯑꯣꯠꯂꯒ ꯊꯥꯔꯠ ꯃꯦꯗꯅꯦ ꯑꯗꯨꯁꯨ 2023ꯒꯤ 3 ꯃꯦꯗ ꯂꯣꯇ꯭ꯔꯤ ꯑꯣꯠꯂꯒ ꯑꯗꯒꯤ 2024ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯕꯗꯨꯗꯅꯦ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯁꯦ ꯊꯥ 2-3 ꯂꯦꯞꯄꯦꯕꯀꯣ ꯑꯗꯨꯗꯨꯅ ꯒꯤꯞ ꯑꯦꯋꯦ ꯂꯣꯇ꯭ꯔꯤ ꯇꯧꯅ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯒꯤꯐꯁꯦ ꯄꯤꯔꯨꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯀꯨꯏꯗ꯭ꯔꯤꯌꯦ ꯄꯤꯔꯨꯕ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯁꯛꯑꯣ ꯏꯅꯝꯃ ꯅꯤꯡꯖꯕ ꯆꯟꯕꯤꯅ ꯆꯦ ꯃꯥꯅ ꯉꯁꯤ ꯑꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯄꯥꯝꯕꯅ ꯀꯃꯦꯟ ꯇꯧꯔꯝꯕꯅꯤ ꯑꯣꯀꯦ ꯑꯩ ꯊꯦꯡꯅꯔꯦ ꯆꯟꯕꯤ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯇꯧꯖꯔꯒꯦ ꯑꯩꯉꯣꯟꯗꯗꯤ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯅꯤꯡꯖꯕ ꯂꯩꯕꯅꯤ ꯃꯥꯅ ꯕꯨꯡꯒꯤ ꯄꯥꯝꯃꯨꯕ ꯊꯣꯛꯇꯥꯛ ꯍꯥꯏꯅ ꯃꯥꯅ ꯑꯁꯤ ꯏꯁꯩꯁꯤꯁꯨ ꯐꯥꯗ꯭ꯔꯦꯅꯦ ꯑꯗꯩꯗꯤ ꯇꯧꯔꯤꯁꯦ ꯄ꯭ꯔꯀꯥꯁ ꯊꯣꯛꯆꯣꯝꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯇꯣꯉꯥꯟꯒꯁꯤ ꯀꯩꯅꯣ ꯆꯥꯏꯌꯦ ꯀꯌꯥ ꯂꯩꯔꯤꯒꯦ ꯃꯥꯏꯛꯀꯤ ꯃꯥꯏꯛꯀꯤ ꯇꯨꯝꯈ꯭ꯔꯅꯤ ꯕ꯭ꯂꯟꯗꯟ ꯊꯩꯕꯣꯡ ꯃꯃꯤꯠ ꯁꯥꯊꯤꯕꯣꯏ ꯃꯥꯏꯛꯀꯤ ꯗꯥꯕꯨꯡ ꯑꯅꯨ ꯁꯤꯁꯇꯤ ꯌꯥꯝ ꯆꯨꯝꯃꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯋꯦ ꯔश्ꯃꯤ ꯁꯤꯡꯍ ꯍꯥꯏ ꯏꯆꯦ ꯏꯕꯥꯏ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯔश्ꯃꯤ ꯔश्ꯃꯤ ꯋꯦꯜꯀꯝ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯔꯣꯃꯤꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯩꯕꯣꯡ ꯃꯃꯤꯅ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅ ꯏꯆꯦ ꯏꯌꯥꯝꯕ ꯁꯣꯏꯕꯒ ꯌꯥꯎꯔꯁꯨ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯁ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯕ꯭ꯔꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯁꯣꯏꯗꯦꯗ ꯀꯩꯝ ꯍꯥꯏ ꯁꯣꯏꯗꯦꯗ ꯔꯦꯁꯃꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯈꯥꯗꯪ ꯑꯣꯟꯅꯔꯦ
ꯑꯗꯩꯗꯤ ꯊꯨꯝꯕ ꯍꯧꯔꯣ ꯊꯨꯝꯕ ꯄ꯭ꯔꯤꯌꯥ ꯂꯛꯁꯃꯤꯅ ꯗꯗꯥꯒ ꯆꯤꯆꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡ ꯌꯨ ꯁꯣ ꯊꯦꯡꯛ ꯌꯨ ꯃꯆ ꯊꯦꯡꯛ ꯌꯨ ꯔꯣꯅꯤꯇꯥꯅ ꯀꯩꯕ ꯍꯥꯏ ꯅꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯑꯗꯩꯗꯤ ꯆꯥꯔꯛꯑꯕꯣ ꯊꯩꯕꯨꯡ ꯃꯃꯤꯅ ꯀꯩꯕ ꯕꯤꯟ ꯂꯥꯗꯦꯟ ꯍꯥꯎ ꯍꯥꯎꯅꯦ ꯕꯤꯁꯥꯜꯁꯤꯡꯅ ꯏꯕꯥꯏ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩ ꯁꯔꯃ ꯀꯦꯇꯔꯤꯡꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯣ ꯌꯨꯁ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯏꯕꯥꯏꯅ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯁꯥꯜ ꯁꯤꯡ ꯑꯣ ꯀꯩ ꯕꯨꯇꯨꯅꯨꯅꯤꯅꯦ ꯍꯧꯖꯤꯛ ꯁꯤꯗ ꯍꯥꯏꯔꯦ ꯑꯦꯜꯕꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯗ ꯍꯥꯏꯒꯅꯤ ꯑꯦꯜꯕꯤꯗꯁꯨ ꯍꯥꯏꯒꯦ ꯑꯦꯜꯕꯤꯗꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯑꯦꯜꯕꯤꯁꯤ ꯀꯩꯅꯣ ꯈꯪꯉꯦ ꯕꯨꯇꯨꯅꯨ ꯀꯩꯅꯣꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯏꯔꯛꯑꯣꯔꯥ ꯁꯦꯝꯃꯛꯀꯦꯀꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯛꯄꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯗ ꯁꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯦꯜꯕꯤꯗꯥꯁꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯤꯒꯦ ꯆꯦ ꯊꯣꯏꯕꯤ ꯑꯗꯨꯕꯨꯅ ꯄ꯭ꯔꯤꯌꯥ ꯂꯛꯁꯃꯤ ꯅꯨꯡꯉꯥꯏꯇꯦ ꯕꯨꯇꯨꯅꯨ ꯐꯣꯟ ꯃꯥꯡꯉꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯁꯦ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯂꯥꯏꯅꯥ ꯕ꯭ꯂꯣꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯔश्ꯃꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯋꯥꯎ ꯑꯩ ꯋꯦꯜꯀꯝ ꯀꯃꯦꯟ ꯑꯥꯔꯖꯦ ꯇꯧꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯇꯧꯔꯣ ꯑꯣꯟ ꯂꯩ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯂꯩꯌꯨ ꯅꯤꯄꯥ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯑꯦ ꯃꯥꯏ ꯑꯩ ꯀꯃꯦꯟ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯣꯟ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯦꯁ ꯃꯤ ꯃꯆꯥ ꯀꯣꯏ ꯆꯥꯎꯏꯀꯣ ꯇꯧꯅꯨꯀꯣ ꯇꯧꯅꯨꯀꯣ ꯊꯕꯤꯁꯤꯅ ꯃꯥꯏꯕꯝꯅ ꯏꯁꯩ ꯊꯥꯔꯇꯤ ꯍꯥꯏꯕꯁꯦ ꯏꯁꯩ ꯁꯛꯂꯧ ꯑꯣꯟꯅꯔꯦ ꯆꯥꯁꯦ ꯍꯥꯏꯕ ꯆꯥꯁꯦ 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 ꯊꯣꯏꯕꯤꯁꯅꯥꯅ ꯔꯣꯅꯤꯇꯥ ꯃꯥꯏꯛꯀꯤ ꯏꯁꯩ ꯑꯝꯇ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯁꯛꯈꯤꯒꯦ ꯇꯧ ꯃꯥꯏꯛꯁꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯈꯔ ꯉꯟꯅ ꯇꯨꯝꯖꯅꯕꯒꯤ ꯃꯥꯒꯤ ꯍꯥꯟꯅ ꯆꯒꯦꯀꯣ ꯃꯥꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜꯒꯤ ꯁꯛꯂꯧ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅ ꯈꯣꯟꯒꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅꯀꯣ ꯁꯛꯆꯔꯒꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯁꯣꯝꯗ ꯅꯣꯛꯅꯤꯡꯉꯦꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯈꯨꯠ ꯅꯈꯨꯠꯇ ꯅꯨꯡ ꯄꯥꯏꯔꯒ ꯂꯩꯕꯤꯌꯨ ꯈꯅꯥꯎꯒꯁꯦ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯑꯦ ꯏꯁꯩ ꯁꯛꯑꯝꯗꯥꯏꯁꯤꯗ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯑꯁꯤ ꯁꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯈꯨꯠ ꯅꯈꯨꯠꯇ ꯅꯨꯡ ꯄꯥꯏꯕꯤꯌꯨ ꯗꯥ ꯇꯜꯂꯦꯕꯨ ꯅꯪꯁꯦ ꯍꯧꯔꯒꯦꯀꯣ ꯃꯥꯏꯛ ꯅꯪꯒꯤꯗꯃꯛꯇ ꯁꯛꯂꯒꯦ ꯏꯁꯩ ꯅꯆꯦꯅ ꯇꯧ ꯁꯅꯥꯕꯤ ꯅꯣꯏ ꯅꯤꯡꯁꯤꯡ ꯂꯥꯎꯅꯔꯛꯀꯅꯨꯗ ꯑꯩ ꯏꯁꯩ ꯀꯔꯤꯅꯣ ꯁꯛꯄ ꯇꯧꯔꯤꯁꯤ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯇꯨꯝꯒꯅꯤ ꯑꯩ ꯐꯖꯅ ꯇꯨꯝꯃꯨ ꯉꯁꯥ ꯇꯨꯝꯃꯣ ꯐꯖꯅ ꯃꯃꯥ ꯏꯁꯩ ꯁꯛꯆꯔꯛꯀꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ 이밋 ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯌꯥꯝ ꯁꯥꯡ ꯁꯛꯑꯅꯨ ꯎꯔꯤꯕ ꯌꯥꯔꯕꯣ ꯃꯥꯏ ꯑꯩꯈꯣꯏ ꯗꯥ ꯁꯦ ꯌꯥꯝ ꯁꯥꯡ ꯁꯛꯀꯅꯨ ꯍꯥꯏꯌꯦ ꯀꯣꯃꯦꯟꯁ ꯄꯥꯕꯒꯤ ꯔꯟꯕꯤꯒꯤ ꯏꯁꯩ ꯑꯝꯇ ꯉꯪꯉꯝꯒꯦꯀꯣ ꯌꯥꯝ ꯃꯨꯟꯅ ꯇꯥꯎ ꯏꯁꯩ ꯃꯌꯦꯛꯁꯦ ꯎꯏꯔꯝꯃꯤ ꯑꯩꯍꯥꯛꯁꯨ ꯎꯏꯔꯝꯃꯤ ꯑꯩꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯇꯝꯗ ꯋꯥ 우이람미 ꯋꯥ ꯑꯩꯍꯥꯛꯁꯨ ꯋꯥ 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 ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯉꯁꯤꯁꯨ 우이리 LB 타나 타나 Thank you. Thank you guys tukatꯆꯩꯀꯣ ꯑꯗꯒꯤꯗꯤ ꯑꯩꯃꯨꯛ ꯄꯥꯔꯛꯑꯣꯗ ꯁꯤ ꯀꯣꯃꯦꯟꯁꯤ ꯌꯥꯝꯈ꯭ꯔꯦ ꯀꯌꯥ ꯈꯔꯦ ꯀꯌꯥ ꯈꯔꯦ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯔꯣꯅꯤꯇꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯖꯨꯂꯤꯌꯥꯅ ꯍꯥꯏ ꯆꯦ ꯑꯩ ꯂꯥꯛꯂꯦ ꯋꯦꯜꯀꯝ ꯖꯨꯂꯤꯌꯥ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯍꯥꯏꯕ ꯊꯩꯕꯣꯡ ꯃꯃꯤꯠ ꯕꯤग ꯐꯦꯟ ꯄꯣꯁ ꯌꯥꯝ ꯇꯥꯏꯌꯦ ꯕ꯭ꯔꯗꯔ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯏꯛꯅ ꯍꯥꯏ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯈꯔꯦ ꯄ꯭ꯔꯤꯌꯥ ꯂꯛꯁꯃꯤꯅ ꯆꯦꯆꯦ ꯏꯁꯩ ꯁꯛꯂꯒꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯦꯁꯃꯤ ꯁꯤꯡꯍꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯗꯥꯅꯪ ꯈꯨꯝꯃꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤꯗꯤ ꯆꯥꯔꯦ ꯕꯤꯁꯥꯜ ꯁꯤꯡꯍꯅ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯣ ꯍꯥꯏ ꯑꯣꯀꯦ 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 ꯄꯨꯇꯨꯅꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯁꯨꯖꯥꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯀꯅꯦꯛ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯣ ꯀꯅꯦꯛ ꯄꯥꯝꯇꯤꯗ ꯂꯥꯛꯄꯤꯈꯤꯕꯅꯦ ꯏꯅꯝꯃꯁꯦ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯩꯒꯤ ꯀꯅꯦꯛ ꯄꯥꯝ ꯄꯤꯔꯝꯗꯥꯏꯗ ꯑꯩꯒꯤ ꯀꯅꯦꯛ ꯄꯥꯔꯝꯗꯥꯏꯗ
ꯂꯦꯞꯈꯤꯕꯅꯤ ꯏꯅꯝꯃꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨ ꯂꯩꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯀꯩꯅꯣ ꯁꯨꯖꯇꯥ ꯂꯥꯏꯁ꯭ꯔꯝ ꯅꯪꯒꯤ ꯀꯣꯃꯦꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯝꯇꯪ ꯍꯥꯟꯅ ꯄꯤꯕꯤꯔꯛꯑꯣꯀꯣ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯍꯥꯏ ꯔꯁꯃꯤ ꯁꯤꯡꯍ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯅ ꯍꯥꯏ ꯏꯆꯦ ꯏꯌꯥꯝꯕ ꯆꯦꯅꯦꯜ ꯆꯥꯎꯕ ꯐꯥꯎꯕ ꯍꯥꯏꯁꯦ ꯏꯆꯦ ꯏꯆꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯈꯔ ꯐꯖꯒꯗꯕ ꯐꯪꯖꯕ ꯁꯥꯞꯁꯗꯨꯅ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯦ ꯁꯥꯞꯁ ꯋꯥꯅꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯅꯔꯒ ꯁꯥꯞꯁ ꯇꯥꯜꯂꯤ ꯋꯥꯡꯕ ꯗꯨꯗꯤ ꯃꯒꯨꯟ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯏꯁꯥꯅ ꯇꯧꯖꯔꯒ ꯀꯩꯅꯣ ꯍꯦꯟꯒꯠꯄꯗꯣ ꯑꯗꯨꯅꯗꯤ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤꯀꯣ ꯑꯗꯒꯤꯗꯤ ꯃꯤ ꯀꯩꯅꯣꯅ ꯊꯩꯕꯣꯡ ꯃꯤꯅ ꯀꯩ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯁꯨꯖꯥꯇꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯣꯀꯦ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯃꯤꯒꯤ ꯍꯥꯟꯅ ꯇꯧꯁꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯕ ꯊꯦꯡꯐꯥꯎ ꯂꯩꯁꯥꯒꯤ ꯁꯅꯥꯗꯤ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏ ꯁꯅꯥ ꯁꯦꯟꯖꯝꯅ ꯅꯣꯏ ꯑꯅꯤ ꯑꯩ ꯂꯥꯛꯂꯤ ꯅꯣꯏ ꯃꯤꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯌꯦ ꯁꯅꯥ ꯀꯅꯥꯅꯣꯁꯦ ꯁꯅꯥ ꯁꯦꯟꯖꯝꯗꯣ ꯉꯔꯥꯡ ꯑꯣ ꯀꯩꯅꯣ ꯑꯣ ꯋꯥꯌꯥꯔꯁꯤꯅ ꯎꯪꯈꯔꯦ ꯇꯦꯜꯍꯩꯕꯁꯨ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯄꯤꯁꯜꯂꯛꯏ ꯏꯃꯣꯖꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯀ꯭ꯂꯦꯞ ꯄꯤꯔꯦ ꯑꯗꯩ ꯁꯅꯥ ꯁꯦꯟꯖꯝꯅ ꯋꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯔꯦꯁꯃꯤꯅ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯄꯨꯁꯄꯥꯔꯥꯅꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯏꯅꯝꯃ ꯑꯅꯨꯅꯤ ꯈꯪꯅ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯋꯥꯌꯥꯔꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯩ ꯋꯥꯌꯥꯔꯁꯤꯅ ꯇꯦꯜꯍꯩꯕ ꯕ꯭ꯔꯣ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯖꯨꯂꯤꯌꯥꯅ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯈ꯭ꯔꯦ ꯇꯦꯜꯍꯩꯕꯅ ꯔꯣꯃꯤꯇꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯍꯥꯏꯔꯦ ꯋꯥꯌꯥꯔꯁꯤꯅ ꯁꯤꯁ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯁ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯩꯃꯥ ꯏꯁꯩ ꯃꯌꯦꯛ ꯇꯨꯗꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯗ ꯍꯥꯏꯔꯛꯏꯅꯦꯁꯦ ꯑꯗꯒꯤ ꯁꯅꯥꯅ ꯍꯥꯏꯌꯦ ꯖꯨꯂꯤꯌꯥ ꯑꯦꯜꯕꯤ ꯂꯣꯏꯔꯝꯂꯦ ꯍꯥꯏ ꯋꯥꯌꯥꯔꯁꯤꯅ ꯗꯥꯕꯨꯡ ꯋꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯇꯦꯜꯍꯩꯕꯅ ꯋꯥꯌꯥꯔꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯛꯅ ꯆꯦ ꯑꯩꯒꯤ ꯑꯦꯛꯖꯥꯝꯗꯣ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯙꯤꯟꯅꯤꯗ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯌꯥꯎꯒꯦ ꯍꯥꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯌꯥꯎꯔꯣꯀꯣ ꯑꯗꯒꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏ ꯌꯥꯝ ꯐꯖꯔꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯔꯦ ꯏꯕꯥꯏ ꯏꯁꯩꯁꯦ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅ ꯋꯥꯌꯥꯔꯁꯤ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦ ꯋꯥꯌꯥꯔꯁꯤꯅ ꯖꯨꯂꯤꯌꯥꯁꯤ ꯍꯥꯏꯔꯒ ꯈꯨꯔꯝꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯔꯁꯃꯤꯅ ꯏꯕꯥꯏꯅ ꯅꯩꯁꯜꯂꯦ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯀ꯭ꯂꯦꯞꯁꯨ ꯇꯧꯔꯛꯑꯦ ꯑꯗꯩ ꯋꯥꯌꯥꯔꯁꯤꯅ ꯇꯦꯜꯍꯩꯕ ꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣꯗꯤ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯋꯥꯌꯥꯔꯁꯤ ꯃꯈꯥꯗ ꯆꯤꯡꯊꯗꯅ ꯑꯃꯨꯛ ꯕꯤꯛ ꯇꯥꯍꯜꯂꯦ ꯅꯠꯇꯦ ꯁꯣꯝꯗ ꯇꯧꯔꯤꯅꯦ ꯅꯪꯁꯤꯅꯅꯦ ꯃꯥꯡꯈ꯭ꯔꯦ ꯋꯥꯌꯥꯔꯁꯤ ꯆꯥꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯊꯩꯕꯣꯡ ꯕ꯭ꯔꯣꯅ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯕ ꯕ꯭ꯂꯥꯏꯟ ꯗꯦꯟ ꯑꯗꯨꯗꯤ ꯋꯥꯔꯜഡ് ꯍꯦꯟꯁꯝꯅꯦ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯋꯥꯌꯥꯔꯁꯤꯅ ꯁꯤꯁꯅ ꯗ ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯛꯀꯦꯗ ꯍꯥꯟꯅ ꯈꯨꯝꯃꯨ ꯍꯥꯏꯁꯤꯅꯤ ꯑꯗꯩ ꯖꯨꯂꯤꯌꯥꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯃꯥꯏꯛꯅ ꯆꯦ ꯖꯨꯂꯤꯌꯥ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯒꯤꯗꯤ ꯊꯩꯕꯣꯡ ꯃꯃꯤꯟ ꯕ꯭ꯔꯣꯅ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯀꯤꯛꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯤꯛ ꯖꯨꯂꯤꯌꯥ ꯁꯥꯍꯅ 15 ꯂꯥꯏꯛ ꯗꯟ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥ ꯁꯦꯟꯖꯝꯅ ꯍꯥꯏꯕ ꯐꯖꯃꯟꯗꯅ ꯂꯥꯏꯛꯁꯨ ꯇꯧꯈ꯭ꯔꯃꯤꯀꯣ ꯅꯣꯏꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯁꯦꯟꯖꯝ ꯑꯗꯒꯤ ꯖꯨꯂꯤꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯆꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯋꯥꯌꯥꯔꯁꯤꯅ ꯖꯨꯂꯤ ꯁꯍꯥ ꯁꯤ ꯍꯥꯏꯅ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯇꯦꯜꯍꯩꯕꯅ ꯁꯅꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯅꯨꯡꯁꯤ ꯅꯪꯕꯨ ꯎꯔꯩ ꯅꯨꯡ ꯁꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯒꯦ ꯊꯣꯏꯕꯤ ꯁꯅꯥ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯍꯥꯏꯌꯦ ꯆꯦ ꯋꯥꯌꯥꯔꯁꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯥꯏꯛꯅ ꯍꯥꯏ ꯖꯨꯂꯤ ꯁꯍꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯋꯥꯌꯥꯔꯁꯤꯅ ꯖꯨꯂꯤ ꯁꯍꯥ ꯁꯤꯁ KMC ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯋꯥꯌꯥꯔꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ KMC ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯖꯨꯂꯤꯌꯥꯅ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯛ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯁꯅꯥ ꯁꯦꯟꯖꯝꯅ ꯇꯦꯜꯍꯩꯕ ꯖꯣꯏꯟ ꯂꯩ ꯑꯩꯒ ꯍꯥꯏꯔꯦ ꯑꯗꯩ ꯖꯨꯂꯤꯅ ꯃꯥꯏꯛ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯒꯤ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣꯅ ꯑꯩꯅ LB ꯇꯧꯕꯗ ꯅꯣꯟ ꯁ꯭ꯇꯣꯞ ꯇ ꯀꯣꯃꯦꯟꯠ 1K ꯂꯥꯛꯄ ꯑꯩꯅ ꯇꯧꯕꯁꯦ
ꯑꯁ ꯄꯟꯕ ꯄꯥꯟꯕ ꯍꯣꯠꯅꯕꯗ ꯁꯤꯒꯦ ꯇꯧꯏ ꯑꯣ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯦ ꯇꯧꯏ ꯍꯥꯏꯕ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯕ꯭ꯔꯣ 1K ꯒꯤ ꯀꯣꯃꯦꯟꯠ ꯂꯥꯛꯄ ꯀꯥꯏꯁꯤꯗ ꯑꯁ ꯍꯥꯏ ꯀꯥꯟꯗ ꯈꯔ ꯂꯥꯛꯄꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯇꯥꯅꯤꯅ ꯍꯥꯏꯕ ꯕ꯭ꯂꯨ ꯄꯤꯟ ꯄꯤꯔꯛꯑꯣ ꯆꯦ ꯑꯅꯨ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯕ꯭ꯂꯨ ꯄꯤꯟ ꯄꯤꯕ ꯌꯥꯔꯣꯏꯅꯦ ꯇꯥꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ LB ꯊꯥꯏꯕ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯀꯣꯃꯦꯟꯠꯁ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯂꯦꯞꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣꯁꯦ कहाँ पे जाऊँ अच्छा साइकोम कꯩꯅꯣꯅ ꯍꯥꯏꯔꯦ ꯇꯞꯇꯥ ꯏꯁꯩ ꯇꯥꯗ꯭ꯔꯣ ꯍꯥꯏꯌꯦ ꯇꯞꯇꯥ ꯏꯁꯩ ꯇꯥꯏꯌꯦ ꯃꯌꯥꯝ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯁꯅꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯅꯦ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯋꯥꯔꯁꯤꯅ ꯖꯨꯂꯤꯁꯥ ꯁꯤꯁ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯍꯥꯏ ꯑꯗꯒꯤ ꯊꯩꯕꯣꯡ ꯃꯤꯠ ꯕ꯭ꯔꯣꯅ ꯏꯆꯦ ꯏꯌꯥꯝꯕꯅ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯍꯜꯂꯣ ꯀꯣꯃꯦꯟꯇ ꯑꯣꯀꯦ ꯑꯩꯈꯣꯏ ꯗꯥ ꯄꯥꯍꯟꯒꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯥꯕꯅ ꯃꯌꯦꯛ ꯁꯦꯡꯕꯅꯤꯀꯣ ꯑꯩꯁꯦ ꯄꯥꯕ ꯈꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯗꯥꯅ ꯍꯦꯜꯂꯦꯕ ꯄꯥꯕꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯡꯖꯈꯤꯖꯅꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯎꯔꯩ ꯅꯨꯡ ꯄꯥꯏ ꯃꯊꯥ ꯅꯨꯡꯈꯣꯏꯔꯥꯡꯁꯦ ꯅꯨꯡꯁꯤ ꯂꯝꯗꯥꯏꯅꯕꯤꯔꯣ ꯍꯦ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯌꯥꯔꯕꯣ ꯌꯥꯝ ꯁꯥꯡ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝ ꯂꯥꯛꯏꯑꯕ ꯁꯅꯥ ꯑꯗꯨꯒꯤꯅꯤ ꯁꯟꯖꯝꯅ ꯉꯥꯛꯇꯪ ꯂꯩꯁꯜꯂꯛꯀꯦ ꯑꯣꯀꯦ ꯇꯦꯂꯩꯕ ꯖꯨꯂꯤꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯆꯦ ꯎꯔꯩ ꯋꯦꯌꯔꯁꯤ ꯅꯨꯡ ꯊꯦꯡꯂꯦ ꯄꯥꯏ ꯃꯊꯥ ꯅꯨꯡꯈꯣꯏꯔꯥꯡꯁꯦ ꯊꯦꯡꯂꯦ ꯅꯨꯡꯁꯤ ꯆꯥꯔꯣꯏ ꯑꯅꯤꯁ ꯂꯝꯗꯥꯏꯅꯕꯤꯔꯣ ꯁꯤꯡꯍꯅ ꯍꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯃꯌꯥꯝ ꯀꯥꯎꯈ꯭ꯔ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯅꯤꯁ ꯁꯤꯡꯍꯅ ꯑꯩ ꯀꯥꯎꯈ꯭ꯔꯕꯣꯏ ꯅꯣ ꯀꯅꯥ ꯊꯦꯡꯁ ꯑꯅꯤꯁ ꯁꯤꯡꯍꯅ ꯑꯩꯉꯣꯟꯗ ꯀꯥꯎꯗꯤꯌꯦ ꯖꯨꯂꯤ ꯁꯥꯍꯅꯒ ꯏꯠꯁ ꯃꯤ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕ ꯀꯤꯛꯅ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯦ ꯇꯦꯜꯍꯩꯕ ꯖꯨꯂꯤ ꯁꯥꯍꯅ ꯊꯣꯏꯕꯤꯁꯅꯥ ꯗꯥ ꯇꯦꯜꯍꯩꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯣꯝꯕꯒꯤ ꯈꯣꯝꯕꯤꯌꯨ ꯏꯕꯨꯡ ꯇꯦꯜꯍꯩꯕꯗꯤ ꯀꯩꯗꯧꯅꯤ ꯂꯥꯛꯑꯣ ꯇꯦꯜꯍꯩꯕ ꯁꯕꯁꯀ꯭ꯔꯥꯏꯕꯇꯅꯤ ꯃꯥ ꯑꯩ ꯀꯩꯅꯣꯝ ꯈꯣꯝꯃꯗꯣꯏꯁꯦ ꯍꯥꯏꯖꯒꯦꯀꯣ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯔꯔꯣꯏꯒꯦ ꯀꯩꯅꯣꯗꯤ ꯁꯦꯝ ꯀꯃꯦꯟ ꯈꯛꯇꯅꯦ ꯅꯪꯗꯤ ꯀꯩꯅꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯀꯩꯅꯣꯅꯤꯅꯀꯣ ꯑꯗꯨ ꯅꯪ ꯁꯨꯝ ꯅꯤꯔꯣ ꯃꯣꯏꯗꯒꯤ ꯃꯣꯏ ꯁꯨꯝ ꯃꯣꯏꯁꯨ ꯄꯥꯖꯔꯅꯤ ꯄꯥꯔꯒ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯃꯦꯟꯁꯨ ꯁꯥꯏꯈꯣꯝ ꯌꯥꯝ ꯁꯥꯡꯅ ꯏꯑꯕ ꯑꯗꯨꯝ ꯄꯥꯔꯛꯀꯦꯕ ꯂꯦꯅꯤꯁꯅ ꯃꯔꯛꯇꯨꯕꯨꯗꯤ ꯐꯣꯔ ꯂꯩꯈꯤꯕꯗꯣ ꯀꯩ ꯐꯥꯎꯒꯦ ꯐꯣꯔ ꯂꯩꯈꯤꯕꯗꯣ ꯈꯪꯗꯦ ꯑꯗꯩ ꯊꯩꯕꯣꯡ ꯐꯣꯔ ꯂꯩꯈꯤꯗꯕꯗꯣ ꯂꯩꯈꯤꯗꯕꯗꯣ ꯑꯣ ꯆꯠ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯏꯠꯁ ꯃꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤ 2K22 ꯀꯩꯅꯣ ꯑꯦꯄ꯭ꯔꯤꯜꯗ ꯃꯌꯥꯝꯁꯦꯀꯣ ꯑꯩꯒꯤ ꯍꯤꯃꯥ ꯂꯩꯕꯥꯛꯇ ꯐꯦꯁꯕꯨꯛ ꯇꯧꯔꯤꯁꯦ ꯄꯦꯖ ꯌꯥꯝ ꯏꯠꯁ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯊꯩꯕꯣꯡ ꯃꯃꯤꯠ 13K ꯐꯣꯂꯣꯋꯔꯁ ꯁꯔꯨꯛ ꯀꯥꯟꯗ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯈ꯭ꯔꯦ ꯑꯌꯥ ꯀꯩꯕꯥ 2K22 ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯏꯠꯁ ꯃꯤ ꯊꯩꯕꯣꯡ ꯃꯃꯤꯠ 13K ꯐꯣꯂꯣꯋꯔꯁ ꯁꯨꯔꯀꯥꯟꯗ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯠ ꯇꯧꯈ꯭ꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯊꯩꯕꯣꯡ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯃ ꯇꯣꯛꯑꯁꯦ ꯁꯛꯇꯣꯛꯂꯛꯑꯦ ꯈꯪꯕꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯅ ꯆꯩꯅꯤꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯖꯨꯂꯤꯅ ꯀꯩꯕ ꯁꯥꯏꯈꯣꯝ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯇꯦꯜꯍꯩꯕ ꯁꯥꯏꯈꯣꯝ ꯂꯩꯁꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣꯏ ꯁꯣꯅꯥꯂꯤꯅ ꯍꯥꯏ ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯋꯦꯜꯀꯝ ꯁꯣꯅꯥꯂꯤ ꯍꯦꯜꯂꯣ ꯖꯨꯂꯤꯅ ꯁꯣꯅꯥꯂꯤ ꯉꯁꯤꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯇꯣꯉꯥ ꯀꯥꯟꯖꯤ ꯆꯥꯏ ꯑꯗꯩꯗꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯖꯨꯂꯤꯅ ꯆꯥꯔꯛꯀꯦ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯖꯨꯂꯤ ꯃꯥꯏꯛ ꯆꯥꯔꯦ ꯊꯣꯏꯕ ꯃꯣꯏꯔꯥꯡ ꯆꯅꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯤ ꯇꯣꯉꯥ ꯀꯥꯟꯖꯤ ꯆꯥꯔꯦ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯀꯔꯤ ꯍꯥꯏꯕ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯕꯤꯍꯥꯔꯤ ꯃꯆꯥꯅ ꯑꯗꯒꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯕꯤꯍꯥꯔꯤ ꯃꯆꯥꯅ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯌꯥ ꯑꯁ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦ ꯊꯩꯕꯣꯡ ꯕꯤꯍꯥꯔꯤ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯀꯨꯀꯤ ꯑꯃꯇꯅꯤ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯑꯁꯦꯡꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯁꯦꯡꯕꯗ ꯀꯩꯅꯣꯅꯦ ꯕꯤꯍꯥꯔꯤꯁꯦ ꯏꯟꯗꯤꯌꯥꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯐꯝꯁꯦ ꯕꯤꯍꯥꯔꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯍꯥꯔꯤꯁꯤꯡꯁꯦ ꯇꯧꯁꯟꯅꯕꯒꯗꯅꯤ ꯁꯛꯁꯤꯡꯗꯣ ꯊꯤꯕ ꯂꯥꯏꯛ ꯍꯩꯖꯕ ꯇꯧꯁꯟꯕꯤꯔꯣ ꯀꯃꯥꯏꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯔꯣꯀꯣ ꯀꯨꯇꯨꯁꯀꯤ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨꯝ ꯇꯧꯔꯁꯤꯔꯣ ꯃꯤꯠ ꯅꯥ ꯁꯤꯡꯗꯕ ꯀꯨꯇꯨꯁ ꯁꯣꯔꯣꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯎꯔꯝꯃꯅꯤꯀꯣ ꯀꯨꯇꯨꯁꯀꯤ ꯀꯩꯅꯣꯗ ꯀꯨꯇꯨꯁ ꯍꯥꯏꯅ ꯇꯧꯕ ꯀꯩꯅꯣꯗꯣ ꯁꯣꯔꯠꯇꯣ ꯁꯣꯔꯠꯇꯣ ꯃꯌꯥꯝ ꯎꯔꯕ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯒꯠꯈꯤꯕꯅꯦꯕꯀꯣ ꯉꯁꯤ ꯑꯃ ꯊꯥꯡꯉꯛꯈꯤꯕꯅꯤ ꯑꯅꯨ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗ ꯁꯣꯔꯠ ꯑꯃꯈꯛ ꯑꯗꯣ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯀꯨꯇꯨꯁ ꯗꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯇꯧꯔꯛꯀꯦ ꯍꯥꯏ ꯀꯨꯇꯨꯁ ꯑꯣ ꯀꯨꯇꯨꯁ ꯐꯖꯗ꯭ꯔꯦꯅ ꯉꯁꯥꯏꯅ ꯐꯖꯕ ꯍꯦꯜꯂꯤ ꯀꯨꯇꯨꯁ ꯑꯣ ꯀꯨꯇꯨꯁ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯄꯩ ꯐꯝꯃꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯣꯏꯅ ꯉꯥꯡꯉꯒ ꯇꯧꯔꯒꯦ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯁꯤꯈꯩ ꯁꯥꯎꯟ ꯊꯥꯔꯛꯑꯒ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯩ ꯁꯣꯅꯥꯂꯤꯅ ꯆꯦ ꯆꯤꯛꯀꯦꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯇꯕ ꯏꯟꯖꯥꯡꯅꯤꯅ ꯅꯣꯏ ꯀꯩꯗꯧꯕꯩ ꯆꯥꯔꯤꯕ ꯅꯌꯥ ꯅꯌꯨꯝ ꯇꯦꯛꯇꯅ ꯀꯩꯅꯣꯅꯦ ꯅꯣꯏ ꯀꯩꯅꯣꯅꯦ
ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯆꯥꯅꯨꯅꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯆꯥꯔꯒ ꯑꯩꯅꯦ ꯄꯨꯛꯀꯁꯦ ꯈꯅꯥꯎꯁꯦ ꯀꯨꯛꯇ ꯇꯧꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯆꯥꯏꯅ ꯅꯣꯏꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯆꯥꯕꯒꯤ ꯅꯣꯏꯅ ꯆꯥꯏ ꯍꯥꯏꯕꯒꯅꯦ ꯑꯩ ꯃꯤꯠꯁꯤꯒꯅꯦ ꯑꯗꯨꯒ ꯂꯦग ꯄꯤꯁ ꯀꯩꯅꯣ ꯒꯣꯗꯥ ꯃꯥꯟꯕꯗꯣ ꯍꯦꯛꯇ ꯊꯣꯛꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯗꯩꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯆꯦ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯛ ꯇꯧꯏꯀꯣ ꯆꯦ ꯍꯥꯏ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯛ ꯇꯧꯏꯀꯣ ꯊꯦꯡꯛ ꯊꯦꯡꯛ ꯌꯨ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯍꯥꯏꯅꯗꯕꯤꯗꯀꯣ ꯕꯤꯟ ꯈꯪꯅꯕꯤꯗ ꯂꯥꯗꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐ꯭ꯔꯤꯡ ꯂꯚ ꯌꯨ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯅ ꯃꯣꯏꯅ ꯍꯦꯛ ꯇꯧꯔꯤꯁꯦ ꯑꯩ ꯈꯪꯉꯦ ꯐꯣꯂꯣꯋꯔꯁꯇꯨꯗ ꯅꯠꯇꯦ ꯅꯠꯇꯦꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯇꯨꯗꯅꯤ ꯁꯣꯝꯗ ꯑꯩꯅ ꯋꯥꯅ ꯚ꯭ꯌꯨꯁ ꯌꯥꯝꯍꯜꯂꯤ ꯕꯤꯍꯥꯔꯤ ꯃꯣꯏꯅꯗꯤ ꯀꯔꯤ ꯇꯧꯔꯒ ꯚ꯭ꯌꯨꯁ ꯌꯧꯍꯟꯗꯣꯏꯅꯣ ꯈꯜꯂꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯋꯥꯕꯤꯔꯦ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯖꯨꯂꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯁꯩ ꯁꯛꯂꯣ ꯇꯥꯔꯒꯦ ꯉꯥꯏꯔꯦ ꯁꯤꯡꯒꯔ ꯃꯈꯅꯥꯎ ꯄꯣꯛꯈꯥꯏꯔꯦ ꯉꯁꯤ ꯖꯨꯂꯤꯌꯥ ꯁꯣꯔꯣꯁ ꯍꯥꯏꯌꯦ ꯁꯣꯔꯣꯁ ꯆꯠꯂꯒꯦ ꯀꯩ Hey, ꯆꯠꯂꯧꯒꯦ single lifestyle. Welcome, Rock. ꯀꯩꯁꯤ ꯆꯠꯂꯧꯒꯦ Say no like don't thank you so much. Angang ꯀꯩꯅꯣꯒꯤ yan tawe. ꯆꯠꯂꯒꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯦꯝ ꯂꯩꯌꯦꯕꯀꯣ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯍꯥꯏꯅ ꯇꯧꯕꯗꯣꯀꯣ ꯑꯗꯨ Maina ꯆꯠꯂꯒꯦ che no lang se Miss Korean oina kaurage. ꯍꯦꯁ ꯑꯩ ꯀꯨꯟꯗꯣ ꯂꯩꯔꯥꯡꯕ ꯁꯛꯂꯛꯀꯦꯀꯣ ꯉꯁꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨ ꯏꯁꯩꯗꯣ ꯗꯥꯅ ꯀꯃꯦꯟ ꯇꯥꯔꯛꯀꯅꯨꯀꯣ ꯃꯌꯥꯝ ꯁꯛꯂꯒꯦꯀꯣ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯅ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯅ ꯈꯨꯝꯖꯤꯟꯖꯕꯅꯤ ꯊꯃꯣꯏ ꯃꯩꯆꯥꯛꯁꯦ ꯍꯥꯏꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯐꯣꯠꯆꯤꯜꯂ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯁꯤ ꯏꯁꯩꯁꯦꯀꯣ ꯌꯥꯝ Single ꯅꯨꯡꯁꯤꯕ they Maina ꯌꯥꯝ che ꯁꯥꯊꯤ no ꯐꯖꯕꯅꯤꯀꯣ ꯁꯤ Sonalina ꯏꯁꯩꯁꯦ che dagi funny ko funny ko oise aidi nokpada sire. They single lifestyle che Julia hi. They Juliana hi single lifestyle Tobisana na Pusparani na kaidauno na naire kay no Pusparani the swai the lady LB da. Juliana yam ꯅꯪꯅ fazare. ꯊꯥꯒꯠꯄꯅ ꯑꯩ ꯇꯥꯔꯛꯄꯗ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ ꯗꯩꯗꯤ ꯈꯪꯗꯦ ꯊꯩꯕꯨꯡ ꯊꯣꯏꯕꯤꯁꯅꯥ ꯃꯃꯤꯅ ꯀꯔꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ YT ꯚꯤꯗꯤꯑꯣꯒꯤ ꯚ꯭ꯌꯨꯁ 33 ꯂꯥꯛ ꯌꯧꯕꯒ 3 ꯂꯥꯛꯗꯨꯅ subscribe to kit ꯅꯃꯝ ꯅꯝꯃꯝꯕꯗ ꯈꯨꯗꯛꯇ ꯑꯗꯨꯝ 3 ꯂꯥꯛ subscribe ꯌꯧꯔꯦ ꯌꯧꯔꯄꯣꯠ ꯌꯧꯔꯄꯣꯠꯅꯦꯕ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯎꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯝꯊꯗꯧꯒꯤ ꯅꯝꯊꯗꯧꯒꯤ ꯍꯣꯠꯅ ꯍꯣꯠꯅꯅ ꯂꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯇꯧꯔꯦꯕꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯈꯛꯇꯪ ꯍꯦꯟꯒꯠꯂꯛꯑꯗꯤꯅꯦ ꯑꯃꯅ ꯅꯝꯊꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯠꯇꯦꯕ ꯁꯞꯇꯨꯒ ꯅꯝꯕꯗ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯄꯩꯁꯥꯁꯨ ꯅꯠꯇꯦꯕ ꯇꯤꯡꯕ ꯅꯠꯇꯦꯕ ꯑꯗꯣ ꯏꯟꯈꯠꯄꯤꯔꯒ ꯀꯩ ꯀꯥꯏꯒꯦꯕ ꯑꯗꯨꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯩꯗꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯑꯃꯅ ꯈꯔ ꯀꯥꯈ꯭ꯔꯗꯤꯕ ꯑꯃꯅ ꯆꯥꯛꯇꯣꯏꯅꯦꯕ ꯌꯦꯡꯕ ꯉꯝꯗꯕ ꯂꯩꯍꯧꯕ ꯃꯈꯥꯗ ꯂꯩꯍꯧꯕ ꯃꯤꯁꯦ ꯆꯥꯛꯀꯅꯦꯕ ꯑꯁꯤ ꯇꯧꯅꯔꯣꯏꯗꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯈꯥꯗ ꯂꯩꯔꯝꯕꯗꯒꯤ ꯀꯥꯈꯠꯂꯒ ꯂꯥꯟꯊꯣꯛꯑ ꯆꯠꯈꯤꯕꯗꯣ ꯃꯥꯏ ꯀꯦꯄꯥꯁꯤꯇꯤꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯟꯇꯦꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯊꯣꯛꯄꯤꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯅꯗꯅ ꯃꯁꯤꯗ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯏ ꯕ꯭ꯔꯣ ꯇꯧꯏ ꯌꯥꯝ ꯇꯧꯏꯀꯣ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯅ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯍꯥꯏꯗꯤ ꯏꯕꯥ ꯈꯤꯠ ꯏꯁꯨ ꯃꯍꯦꯟꯈꯔꯦ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯕ ꯑꯝꯇ ꯁꯛꯑꯣ ꯑꯩ ꯉꯁꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯔꯒ ꯏꯁꯩꯗꯤ ꯇꯧꯔꯔꯣꯏꯒꯦꯀꯣ ꯑꯗꯩꯗꯤ ꯁꯤ ꯇꯧꯔꯔꯣꯏ ꯁꯣꯅꯥꯂꯤꯅ ꯍꯥꯏꯔ ꯆꯦ ꯌꯥꯝ ꯍꯩꯌꯦ ꯈꯨꯐꯖꯗꯣ ꯏꯁꯩꯁꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯁꯨꯔ ꯆꯤꯡꯕ ꯁꯨꯛ ꯍꯩꯇꯦ ꯆꯦ ꯅꯣꯏ ꯑꯩ ꯌꯥꯝ ꯐꯤꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯊꯩꯕꯣꯡ ꯃꯃꯤ ꯄꯥꯝꯃꯦ ꯕꯣꯕꯤ
Fagatlameko, body Fagalameko, mayam like Fingna body Fagalameko, Tabung Mamita. mayam like to the bazaar di like to Julina ko. eats meat, Tainong, Tabung Mamit, I Mariko, Tabung is spelling Give them Tabung subs, Mamit, give them comment subs, and comment and like. like. Thank you so much, Julie Sana. Tabung Mamit now the Sabtore is a sister. Yay, welcome, it's a. Welcome to India. Abe Mamitina Kaiba, Hoi Chumayam Tabung Mamit. Lady Sanbichanuna Yam Hayes, Isay Nasita Kangi Suryam Pazaye. Kaya di na kapag sabak ni. Busparani ni Busparani. Ay, baga natin puspa. My maming Busparani. Adugaidi Radhe na kaiba Nama Nuse Masayam Pazarame Kainuna ni Filtar na ni. Filter na. Aday ni Julie Sana Taibong mami 24 hours later please return na Fingna yam chume filter na tida ay haji bhajara bani ko. Ha dagidi. Hare Sauning Krishna. ko da filter na hajan na. Abe ma may tay tauba yam laye adone day blind kena Bin Laden na kaya ba sak thiba mina sak phajaban nupi kamai phangdoino ba sak thiba mina sak phajaban nupi kamai phangdoino ba Ako'y dahay lo dudi. Ako'y da dugi maturo ako'y dahay bani. sister na kaya ba sister India na kaya ba blue hello Hayro, masak ba? ise keno tawre ai sige keno thari ba videos keno change re comment Masak thiba mina masak bhajani. Amda ko comment da pagi Nang di hayni nang di hayni ba. Sister Ay India. bhajara bani na ko nang di thida na kamay pura ino ba isip ta hayo ba. Mayam puna ma Fairlab din nung muda mangarag tayo view Kokta hana samdo matampuno chut na leba mana ba cha thaw haisen view ado lega manam nungsi na ba Jasmine thaw tisan biro ado ga sana le thokpui mong da chapiro ado khongrup to yamna na langtrit lang na pira chapiro ado ga mamang chala I love you haibiro Hindi jarak to ila. Sister India na Julie Sonali na say like to urabane thank you so much like to urabane thank you so much sister na abe ma hi daidi ping na kay isa se sabadi adum chai suknoi noi de tips kita keno to biro akogi phajana chasan biro aduga jongjak matam dikhayam chasan biro kamkhan biro aduga noi dragana cycle gi pam na hapitang hanjan bigira Kadon di ano yun. ado de kay daw ni cycle pam Julisa na sa India Maya mara mo sa ko ino ko na mahaw ba ni mo katam mo ba Amerikana siya no nga si Liam Pazaye Thank you. Amerikana kino nang si da pajero nang si da price Oy ba ay kani pa sa no da tawri na dum thokay ni. Sanjita Singana ga kabung se acting to ba yam haye sum malalimi dai Juliana ga ba thank you thaibong mami bro was ta ga yam harawe Mike na siya no da pusparani da gihen na surhaida Wa dai thaibong mami na wa Bin Laden ay video da loy yaw bani method singdo keno gi kray gi ne koi thaibong mami ta masano hen bagi keno yam yaw bani si video do su hawra bani ma mane tebo mo gi blogging asi video da nunga ba wani da blue khara yam yawra di kumai nungai ga da bani adone ba keno si libre tadi hayeng pinake hayeng di ne chang ba ga ne puna bang ta na blue pisan hayeng pinake adai thobi sanana ga ba ai comments amata phajana pa de chana na thingnaruba tang oina parak ngasi di ko aya comment thadok di sai sau sa laga comment comment sa mo thadok di ko Julisa na nokthagre Sonali na che aseng baisu hana deidi yam phajatho mane ai se hana dagi di hujina di khadi baja to e ba isa na ju khangye ba ai ne magi hana gi ne passport size photo ho kai no ha ba ne ai se hana ne jang am kangure ba ko isa no pi do pik akhoi angang chen bai se ha sang jam na jang kangi na ko adagi di isa no pi se kai na hai di akhoi sarai ju phatta ba angang do oe ba ko ai na ta ba da to ba mi mo lo ba ya da bi do adu oe ba ko ai chare ai tume ai dum sanare ai jam mathau ta ba mangon da ne aduduna jang am kangure Kare wari do sang ai le so kamen ba gi ni do hojik phajara bani saman jere wari do haizin bani da he haizin bu pingna ga Bin Laden na Romita Singh na che bai I don't thi de need da phajai se di
चे बाई से थी दे फजई से दे ngasi gi keno do short je hu ai fajai fajai de aduga sakhi oi zori mi ai ngasi uji uji nu khuman gi video keno channel short am thang ki ne ba adu mayam loi gam ta jing bi ko aduga ai sak to kai oi ge do adu gi real sak ni dei di abe ma mai tai na che like tawre thank you so much Thank you. Nandi blog welcome Nandi hi che no Welcome, Nandi. Julisa na thaibong mamit body si yamna Nandi kayang sarake. oine body am active oi bani daidi thaibong mamit na kai ba sak phajaba nupi phange hairadi number 1 da adongi maida kai ba haudong dei henna thaba darkar oi number 2 da paisa yam pai ba sabiro number 3 da adom khadang yamna lingba darkar oi Yes, chumi. tabi chana inama se pen na no o chumme no pada adumai no kada bane Ai thobi sana ngasi wari libira ke adana ho comment so ngasi wari libira ke khangbra akhoi da sina ne ngasai ne sanda wai ram siga ne khanga ba mana ne akhoi gi soram thanga ki bane ba ko akhoi da na ngasi ta yengo ba ko adugi sor to mana ne tau ba dai no man ki na puk se na ba ga khanau su puk su ni mang na ne okha kui ne lei no man bagi adune dum nok lai da bane ise adaidi mai khizale no man roblox gal hai americana kai ba ibai ze Amir Khan kai no Azmir ai mi Amir Khan kai den bi re ne Azmir do bida Amir do no jadra mamin ba ba thon bi ga masi da mi hararum ni ga to si la mi ga tum ba ga Azmir Khan na kai ba ibai ze ahal sum oisalage kana budi kuira ga na ha oira ke doi bo ai bo na ji ai re suor ga je khai ai kabe ga sumai parak bo ko bo che hello ka pa de ai ang oira ga YouTube ka tawra ga khoi na ga kare ai gi ne LV ga tawri sumai parak to mi kabe ga je mi ka do ai ba Nanji blog le ai kai hai bo Nanji blog ya hai bhaiya am ka hai ada di bin Laden na kai thaibong mammi kai Roblox ka na hai phing du ji nu pa mammi kai adu ji nu pi ama ta sembi ro ai mai pi sendok sembin taw ro noi ko Julia ngai bam na ji anu di 좀 भजन लई हिबु याम 주 누시야 누시버님 nangna nuksibagi aina nuksi kaya ni nang ne ko wali mo ka sanjare kami je payam leng gre nang ai sa wa mo na video ko da jina tang le wali to ko de mi kami de par ke mi saro kani nang khang ga kan da i wali sa thaibong ma me je ai फुल jeng doi magi video se bhaje bani ya re lu ba sa thaibong ma me no pi ama ta sebi oi 오자 농아지 보이 지자 그나노 건기는 지야이 마민 유기범 야오이 뭐 지야이 내 마탕다 new subscriber right come on new mayam like subscriber to bazaar di like to sin view ko na kaino melo julisa isulla gai mamit new subscriber Julisana thank you Roblox thank you so much Julisana che Julia thaibong mamina Julisa aseng baroi radhe na nama hindi song phajaba amatang please okay sang na okay sala ke hindi gi anindita singana ga che chak char bo chare thobisana ma bama angang nang natte पादबा यावग्रे नोइदे मी यामबै खंगसु खंगदना थोक थादोक ते काइना तुत बिसना ना आएगा माइना से जुलिया नंग ना कोई थादोक दे हाई नंग ना इसै सओ हाइरगा सऊ याद्रे जुलिसाना इट्स थैबोंग ममिट रेली है फिंगना हौजिक फजा थो ए हाई रो है leitan them jiten hai mani anju kasana isulai anju welcome anju male maite na tamoi te mai la e male maite welcome Juliana kai ba hello Julisa phingna tupido ama lauthoro jenge kaka faja mani seta jeng dagi noi Kota lejari na mi lejari taisan na lejari siga daidi bin Laden na
ꯐꯖꯔꯦ ꯖꯥꯝꯅ ꯃꯥꯏꯛꯅ ꯃꯥꯂꯦꯝ ꯕ꯭ꯔꯦꯛ ꯊꯥꯔꯕꯣ ꯃꯥꯂꯦꯝꯅ ꯃꯤ ꯐꯣꯔ ꯁꯤꯔꯤ ꯑꯌꯥ ꯀꯗꯥꯏꯗꯅꯣ ꯃꯥꯂꯦꯝ ꯁꯤꯔꯤꯁꯦ ꯃꯥꯂꯦꯝꯁꯦ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯨꯟ ꯃꯤ ꯉꯥꯛꯄ ꯃꯣꯏ ꯈꯨꯟ ꯉꯥꯛꯄꯒꯤ ꯀꯥꯞꯅꯔꯤꯕꯅꯤ ꯇꯣꯅꯤ ꯃꯥꯂꯦꯝ ꯀꯥꯏꯗꯅꯣ ꯁꯤꯔꯤꯁꯦ ꯀꯣꯟꯊꯧꯖꯝꯅ ꯍꯦꯜꯂꯣ ꯇꯜꯂꯦꯗ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏꯕꯝꯅ ꯌꯥꯝ ꯅꯣꯛꯆꯅꯤꯡꯕꯩꯅꯤ ꯗꯨꯠ ꯏꯅꯃꯥꯏ ꯖꯨꯂꯤꯁꯥꯅ Roblox girl, I give done subs and like comment please 20 words stand back. Daydi bin Laden na kaka hair rebel tause aduna farani teleibana kay ban naire bin Laden na no aisu hojik phaw no aisu hojik phaw ꯉꯁꯥꯏꯒꯤ Julie ꯀꯩꯅꯣꯗꯨꯒꯤ sa sunok thagre ꯅꯪꯒꯤ ꯀꯩꯅꯣꯗꯨꯒꯤꯅꯤ bin Laden na sit hangba yeng ꯌꯥꯎꯕ꯭ꯔꯣ yaunabro ꯌꯥꯎꯅꯕ꯭ꯔꯣ Day kulaka jina maring kulaka jina machega daga chak charabu ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ Dayde ꯆꯥꯔꯕꯣ Asmir Khana ming chumna pabiro fajaba minga pamde isagi ming sidi henna ꯃꯥꯅꯤ ꯃꯥꯅꯤ pamde ꯑꯗꯨꯅꯦꯕ ibai ꯑꯗꯨꯅꯦꯕ Daydi teleba na kaiba naire makhol dudi phingna nupi masak matau fajaba ama yaudro live sibo the ꯐꯤꯡꯁꯦ ꯅꯨꯄꯤ blind ꯊꯤꯕꯗ ꯋꯥꯔꯦꯅꯦ Bin Laden na kaya fine approve, fing approve mayang pandong welcome Aisula Roblox na new subscriber thank you so much Day China Oja chi hai rise cookie na te ko okay ꯖꯨꯂꯤ Julie sana kaya ba Rolex are you see ꯔꯣꯕ꯭ꯂꯣꯛꯁ Day di mayang pandang na sanatoy bi leitabo leibani Day di male may itay matamo ꯂꯣꯟ ꯀꯞꯄꯗ ꯁꯤꯒꯦ ꯇꯧꯏꯕ ꯂꯥꯎꯅ ꯀꯞꯄꯗ ꯍꯥꯏꯌꯣ ꯂꯥꯎꯅ ꯀꯞꯄꯗ ꯁꯤꯒꯦ ꯇꯧꯏꯕ ꯑꯁꯦꯡꯕ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯁ ꯇꯜꯂꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯖꯨꯂꯤꯁꯥꯅ ꯄꯥꯟꯗꯝ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯔꯦꯕ ꯑꯩ ꯄꯥꯟꯗꯝ ꯗꯥ ꯄꯥꯟꯗꯝ ꯍꯥꯏ ꯃꯌꯥꯡꯒ ꯄꯥꯟꯗꯝꯅ ꯍꯥꯏ ꯍꯥꯏ ꯁꯅꯥꯊꯣꯏ ꯗꯩꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯖꯨꯂꯤ ꯃꯧꯔꯣ ꯂꯩꯁꯥꯕꯤꯔꯣ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯂꯦꯝ ꯃꯩꯇꯩ ꯀꯨꯝꯕꯤꯗ ꯖꯨꯂꯤꯁꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥꯅꯦ ꯕꯤꯟ ꯂꯥꯗꯦꯟ ꯃꯧꯒ ꯑꯣꯏꯖꯔꯣꯏ ꯑꯖꯃꯤꯔ ꯈꯥꯟꯅ ꯑꯖꯃꯤꯔ ꯀꯦꯁꯅ ꯀꯩꯕ ꯇꯨꯄꯤ ꯂꯧꯊꯣꯛꯄꯗꯤ ꯑꯍꯟ ꯃꯥꯟꯗ꯭ꯔꯦ ꯃꯥꯂꯦꯝ ꯃꯩꯇꯩ ꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯄꯤ ꯈꯨꯂꯧ ꯊꯣꯛꯇꯣ ꯀꯥꯈ꯭ꯔꯦꯗꯀꯣ ꯗꯥꯕꯨꯡ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯑꯩ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯆꯥꯏ ꯆꯦ ꯍꯣꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯟꯗꯤ ꯅꯪꯗꯣ ꯍꯥꯏꯒꯦ ꯍꯥꯏꯔꯤꯔꯦ ꯅꯪ ꯕꯖꯥꯔ ꯅꯛꯏꯅ ꯑꯦꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯅ ꯅꯟꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅꯦ ꯇꯣꯉꯥꯟ ꯀꯥꯟꯖꯤ ꯆꯥꯏ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯗꯥ ꯄꯥꯟꯗꯝ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯑꯩꯗꯤ ꯉꯥꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯆꯥꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯕꯦꯝꯃ ꯊꯣꯏꯕꯤꯁꯅꯥ ꯑꯩꯌꯥ ꯀꯩꯒꯤꯅꯣꯅꯦ ꯄꯥꯟꯗꯝ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣꯅꯦ ꯂꯩꯕꯅ ꯀꯩꯕ ꯅꯩꯔꯦ ꯇꯨꯄꯤ ꯂꯧꯊꯣꯛꯄꯗꯒꯤ ꯑꯗꯨꯅꯤ ꯐꯤꯡꯅ ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡꯅ ꯎꯗꯕꯗ ꯑꯗꯩ ꯃꯥꯏꯛꯅꯒ ꯑꯩꯕꯨ ꯆꯦꯑꯅꯨ ꯑꯩ ꯎꯈ꯭ꯔꯕꯁꯤꯡꯅ ꯇꯨꯝꯃꯨꯔꯒꯦꯀꯣ ꯑꯣꯀꯦ ꯎꯗꯕꯗ ꯇꯨꯝꯃꯨꯔꯣ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯂꯦꯟ ꯀꯞꯄꯗꯩ ꯍꯥꯏꯕꯅꯤꯀꯣ ꯂꯤꯟ ꯂꯦꯟ ꯀꯥꯞꯄꯗꯤ ꯂꯦꯟ ꯀꯥꯞꯄꯗꯤ ꯍꯥꯏꯕꯅꯤꯀꯣ ꯈꯪꯗ꯭ꯔꯦ ꯖꯨꯂꯤꯁꯅ ꯃꯥꯂꯦꯝ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯣꯏꯕꯤꯁꯅꯥ ꯆꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯂꯣꯍꯦ ꯑꯕꯦꯗꯣ ꯀꯩꯕ ꯅꯄꯛꯀꯅꯣ ꯑꯩ ꯑꯕꯦ ꯀꯧꯗꯦ ꯑꯣ ꯑꯕꯦꯗꯣ ꯅꯄꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣꯍꯦ ꯑꯕꯦꯗꯣ ꯅꯄꯛꯀꯅꯣ ꯑꯩ ꯑꯕꯦ ꯀꯧꯗꯦ ꯍꯥꯏꯕ ꯗꯩꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯀꯩꯕ ꯖꯨꯂꯤ ꯁꯥꯁ ꯁꯤꯠ ꯑꯃ ꯍꯥꯡꯉꯦ ꯐꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯂꯨꯁꯟ ꯈꯥꯕꯅ ꯀꯩꯕ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯔꯦ ꯀꯩꯕ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯨꯂꯤ ꯁꯥ ꯇꯧꯒꯦ ꯃꯌꯥꯡꯒ ꯄꯥꯟꯗꯝꯅ ꯐꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯕꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯠꯈꯤꯅꯨ ꯄꯥꯟꯗꯝ ꯀꯩꯅꯣ ꯂꯣꯏꯈꯤꯗꯅ ꯊꯣꯏꯕꯤꯁꯅꯥ ꯐꯤꯡ ꯆꯥꯔꯦ ꯖꯨꯂꯤꯁꯥꯅ ꯕꯤꯟ ꯂꯥꯗꯦꯟ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯁꯤꯕꯨ ꯑꯕꯦ ꯀꯩꯕ ꯀꯧꯅꯨ ꯍꯥꯏꯕ ꯀꯞꯄꯤꯅꯦ ꯃꯌꯥꯡꯒ ꯄꯥꯟꯗꯝꯅ ꯖꯨꯂꯤ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ
Dei Tony Konthꯧjamna kare haiba Tony Konthꯧjamna che anu kari injang chage Tony ꯑꯩꯈꯣꯏꯗꯤ ꯉꯁꯤꯅꯦ ꯇꯣꯡꯉꯀꯥꯟꯁꯤ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ Julie sana kare ba MGP ai nungairiye ibung pandamdi deidi Chamomita Devi Chamomita yam thina naire ichega ibaigana kari mathel charage ꯉꯁꯤꯗꯤ ꯇꯣꯡꯉꯀꯥꯟꯁꯤ ꯆꯥꯏ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ Bin Laden na fing ꯇꯧꯅꯔꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯄꯥꯟꯗꯝꯅ ꯏꯆꯦ ꯑꯩꯁꯦ ꯂꯥꯟꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯦꯛ ꯂꯩꯇꯕꯁꯦ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯑꯣ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯑꯣꯍꯣ ꯆꯦ ꯑꯅꯨꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯩꯒꯦ ꯑꯉꯥꯡ ꯇꯨꯝꯈꯔꯦ ꯐꯤꯡꯅ 911 ꯇꯧꯕꯁꯦ ꯕꯤꯟ ꯂꯥꯗꯦꯟ ꯇꯧꯁꯦ ꯕꯤꯟ ꯂꯥꯗꯦꯟ ꯑꯗꯩ ꯃꯦꯔꯤꯅꯥ ꯁꯔꯃꯥꯅ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯪꯅ ꯁꯛꯄꯗꯣ ꯌꯥꯝꯅ ꯏꯁꯩꯒ ꯑꯝꯇ ꯍꯥꯏꯌꯦ ꯁꯛꯅꯤꯡꯗ꯭ꯔꯦꯗ ꯃꯅꯤꯄꯨꯔꯗ ꯃꯤ ꯌꯥꯝ ꯃꯔꯤꯃꯨꯛ ꯁꯤꯔꯦꯅ ꯇꯥꯕꯗ ꯑꯩ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯕꯤꯟ ꯏꯁꯩꯒ ꯂꯥꯗꯦꯟ ꯁꯛꯅꯤꯡꯉꯛꯇ꯭ꯔꯦ ꯄꯤꯡ ꯑꯩꯗꯤ ꯖꯨꯂꯤꯁꯥ ꯂꯩꯔꯤ ꯑꯗꯨ ꯇꯧ ꯌꯥꯗ꯭ꯔꯤ ꯖꯨꯂꯤꯁꯥ ꯎꯡꯒ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥ ꯄꯥꯟꯗꯝ ꯐꯦꯠ ꯐꯥ ꯇꯧꯅꯨꯀꯣ ꯅꯨꯄꯤ ꯃꯥꯜꯂꯦ ꯁꯣꯅꯥꯂꯤꯅ ꯆꯦ ꯅꯪ ꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯆꯦ ꯉꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯁꯨꯝ ꯅꯣꯡꯃ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯌꯥꯝꯃꯤ ꯑꯃꯨꯛ ꯌꯥꯝꯃꯤꯀꯣ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯏ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯈꯔ ꯍꯟꯊꯔꯛꯏ ꯇꯧꯔꯒ ꯂꯩꯀꯣ ꯑꯗꯩ ꯑꯟꯖꯨ ꯀꯆꯥꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯄꯥꯟꯗꯝꯅ ꯁꯨꯃꯥꯏꯅ ꯖꯨꯂꯤ ꯋꯥꯔꯤ ꯑꯩꯗꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯗ ꯃꯆꯟ ꯖꯨꯂꯤ ꯅꯣꯏ ꯔꯣꯝꯗ ꯂꯥꯛꯅꯤꯡꯉꯦ ꯖꯨꯂꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯑꯕꯦ ꯊꯣꯏꯕꯤꯁꯅꯥ ꯖꯨꯂꯤꯅ ꯂꯥꯛꯑꯣ ꯏꯕꯨꯡ ꯋꯦꯜꯀꯝ ꯇꯣꯅꯤꯒ꯭ꯔ ꯃꯆꯦ ꯑꯅꯨ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯃꯥꯂꯦꯝꯒꯤ ꯑꯗꯨꯅꯦ ꯏꯁꯩꯒꯁꯦ ꯁꯛꯅꯤꯡꯗ꯭ꯔꯦꯕ ꯌꯥꯕ꯭ꯔꯣ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯤ ꯁꯤ ꯍꯥꯏꯅ ꯃꯤꯂꯥꯟꯗꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯤ ꯅꯕꯥꯅꯤ 9/11 ꯇꯧꯒꯦ ꯈꯪꯅꯤ ꯖꯨꯂꯤꯅ ꯍꯥꯏ ꯕꯤꯟ ꯂꯥꯗꯦꯟ ꯍꯟꯗꯛ ꯃꯔꯛ ꯇꯧꯅꯨ ꯊꯕꯤꯁꯅꯥꯅ ꯍꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯄꯥꯟꯗꯝ ꯑꯕꯦ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯀꯩꯕ ꯍꯀꯠꯆꯩ ꯊꯣꯏꯕꯤꯁꯅꯥ ꯀꯧꯋꯣ ꯐꯤꯡꯅ ꯕꯤꯟ ꯂꯥꯗꯦꯟ ꯅꯪ 1 kgꯗꯣ 1 k ꯖꯤꯄꯦ ꯇꯧꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯁꯟꯇꯣꯅꯥꯁꯤꯡꯅ ꯆꯦ ꯑꯩꯁꯨ ꯂꯥꯛꯆꯔꯤ ꯁꯟꯇꯣꯅꯥ ꯋꯦꯜꯀꯝ 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 ꯁꯟꯇꯅ ꯊꯣꯏꯕꯤꯁꯅꯥ ꯋꯦꯜꯀꯝ ꯂꯩꯁ꯭ꯔꯝꯅ ꯍꯥꯏ ꯏꯆꯦ ꯀꯩꯗꯧꯔꯤꯒꯦ ꯑꯗꯩꯗꯤ ꯀꯩꯗꯧꯅꯤ ꯑꯦꯜꯕꯤ ꯇꯧꯔꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯂꯥꯛꯑꯦ ꯖꯨꯂꯤ ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯈꯪꯗꯦ ꯕꯤꯟ ꯂꯥꯗꯦꯟ ꯐꯤꯡ ꯑꯔꯦꯝꯕꯗꯣ ꯍꯌꯦꯡ ꯁꯣꯏꯍꯟꯒꯅꯨ ꯑꯗꯩ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯀꯩꯅꯣ ꯗꯥ ꯋꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯅꯥꯗ ꯍꯥꯏꯅꯣ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥ ꯗꯦꯕꯤꯅ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯆꯦ ꯃꯌꯥꯝꯕꯅ ꯍꯥꯎꯕꯅꯤꯀꯣ ꯇꯜꯂꯦ ꯏꯔꯣꯝꯕꯁꯨ ꯑꯩꯗꯤ ꯅꯤꯡꯊꯝꯊꯥ ꯏꯔꯣꯝꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯎꯕꯅꯤꯀꯣ ꯄꯥꯝꯗꯦ ꯌꯥꯝꯅ ꯐꯤꯡꯅ ꯏꯇꯩꯃ ꯏꯕꯥꯏꯁꯦ ꯌꯨ ꯌꯥꯝ ꯊꯛꯄ꯭ꯔꯣ ꯑꯣꯏꯃꯥ ꯑꯩꯈꯣꯏ ꯗꯥꯔꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯖꯨ ꯑꯝꯇ ꯊꯛꯇꯦ ꯃꯥꯗꯤꯅꯦ ꯎꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯩꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯃꯥꯃꯐꯥꯎ ꯊꯛꯇꯦꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯊꯛꯑꯝꯗꯦꯕꯀꯣ ꯖꯨꯁꯦ ꯑꯗꯣ ꯖꯨꯁꯨ ꯊꯛꯇꯕ ꯑꯗꯒꯤ ꯁꯤꯒꯔꯦꯠꯁꯨ ꯊꯛꯇꯕ ꯑꯗꯒꯤ ꯁꯥꯗꯥꯁꯨ ꯆꯥꯗꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯔꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯆꯥꯃꯟꯗꯗꯅ ꯊꯛꯃꯟꯗꯗꯅꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯍꯥꯏꯕ ꯗꯥ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯆꯥꯎ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯕꯀꯣ ꯁꯤꯒꯔꯦꯠ ꯈꯪꯗꯦ ꯖꯨ ꯈꯪꯗꯦ ꯀꯩꯅꯣꯝ ꯈꯛꯇꯤ ꯅꯪ ꯆꯥꯎ ꯅꯤꯄꯥ ꯍꯥꯏꯕꯗꯣ ꯀꯩꯅꯣꯝꯗꯤ ꯆꯥꯒꯗꯅꯦꯅ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯝ ꯄꯥꯔꯇꯤ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯈꯔ ꯇꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯊꯛꯇꯦꯕꯀꯣ ꯄꯥꯔꯇꯤ ꯅꯨꯡꯇꯤ ꯆꯠꯄꯗ ꯑꯗꯨ ꯅꯠꯇꯕꯗ ꯊꯛꯇꯦ ꯃꯥ ꯑꯝꯇ ꯑꯗꯨꯅ ꯃꯤꯁꯨ ꯀꯌꯥ ꯇꯤꯟꯅꯗꯦꯕ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝ ꯊꯣꯏꯕꯤꯁꯅ ꯇꯤꯟꯅꯗꯦ ꯃꯥ ꯅꯪꯉꯣꯟꯗ ꯄꯥꯝꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯖꯨꯂꯤꯁꯥꯅ MGP ꯑꯩꯗꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯅꯦ ꯊꯧꯕꯥꯜꯗꯩꯅꯦꯕ ꯑꯂꯤ ꯍꯨꯁꯦꯟ ꯈꯥꯕꯅ ꯀꯔꯦꯕ ꯑꯩꯁꯨ ꯆꯥꯔꯤꯆꯦ ꯏꯔꯣꯟꯕꯒ ꯏꯔꯣꯝꯕꯁꯦ ꯊꯣꯏꯕꯤ ꯍꯥꯎꯕꯅꯤꯀꯣ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯕ ꯅꯤꯡꯊꯝꯊꯥꯗ ꯆꯦ ꯌꯥꯝ ꯀꯩ ꯍꯥꯎꯕꯅꯤ ꯃꯊꯦꯜ ꯏꯔꯣꯝꯕ ꯆꯥꯒꯦ ꯉꯁꯤ ꯇꯣꯡꯉꯀꯥꯟꯁꯤ ꯆꯥꯏꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯀꯥꯟꯖꯤ ꯑꯣꯏꯅ ꯐꯤꯡꯅ ꯆꯥꯔꯦ ꯏꯕꯥꯏꯁꯤꯗꯤ ꯌꯥꯝ ꯆꯝꯃꯦ ꯈꯨꯐꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯄꯥꯟꯗꯝꯅ ꯗꯥꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤꯅ ꯗꯥꯁꯦ ꯑꯕꯦꯅ ꯆꯝꯐꯨꯠꯅꯤ ꯆꯝꯕꯅ ꯆꯝꯐꯨꯠꯅꯤ ꯃꯥ ꯑꯕꯦ ꯁꯤꯗꯒꯤ ꯉꯁꯤꯗꯒꯤ ꯀꯧꯅꯔꯔꯣꯏ ꯁꯦ ꯗꯦꯕꯤꯟꯂꯥꯗꯅ ꯐꯤꯡ ꯍꯌꯦꯡꯗꯤ ꯈꯣꯏ ꯑꯦꯄꯥꯔꯠꯃꯦꯟ ꯑꯅꯧꯕꯗ
ꯀꯣꯏꯊꯣꯔꯛꯎꯗꯅ ꯑꯦꯄꯥꯔꯠꯃꯦꯟꯗ ꯑꯅꯧꯕꯗ ꯀꯣꯏꯊꯣꯔꯛꯎꯗꯅ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯁꯤꯁ ꯑꯦꯟ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ thank you Tony ꯃꯥꯂꯦꯝꯅ thank you so ꯋꯥꯔꯤ much ꯋꯥꯔꯤ ꯍꯦ ꯑꯩꯗꯤ ꯋꯥꯔꯤ ꯑꯩꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯆꯦ ꯏꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ good ꯑꯣꯀꯦ night ꯒꯨꯗ ꯅꯥꯏꯠ Romita ꯖꯨꯂꯤꯁꯥꯅ good night ꯊꯣꯏꯕꯤ sweet dream ꯁꯅꯥꯅ ꯌꯥꯝ ꯄꯛꯇꯦ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯅꯤ ꯅꯪ ꯍꯥꯏ kanada ꯈꯪꯗꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯐꯤꯡꯅ ꯕꯤꯟ ꯂꯥꯗꯦꯟ ꯈꯨꯟ ꯀꯩꯅꯣꯗ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯗ ꯕꯤꯟ ꯂꯥꯗꯦꯟꯅ ꯈꯨꯟ ꯉꯥꯛ ꯊꯣꯛꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯄꯥꯟꯗꯝꯅ ꯇꯧꯔꯣ ꯇꯧꯔꯣ ꯑꯕꯦ ꯊꯣꯏꯕꯤꯆꯅ ꯑꯩꯗꯤ ꯀꯥꯏꯗꯦꯍꯦ ꯁꯣꯅꯥꯂꯤꯅ ꯆꯦ ꯑꯅꯨ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ good ꯒꯨꯗ ꯅꯥꯏꯠ night ꯒꯨꯗ good ꯅꯥꯏꯠ night Sonali hayeng amuk lao ko ꯊꯣꯏꯕꯤꯆꯅꯅ ꯀꯩꯕ ꯇꯧꯔꯤ ꯅꯊꯧ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯖꯨꯂꯤꯌꯥ ꯀꯥꯏꯗ ꯖꯨꯂꯤꯌꯥ ꯀꯥꯏ ꯖꯒꯥ ꯍꯥꯏꯅꯣ ꯅꯣꯏꯒꯤꯗꯣ ꯖꯨꯂꯤꯌꯥꯗ ꯁꯤꯜꯆꯔꯗꯅꯤ ꯗꯦꯕꯤꯟ ꯂꯥꯗꯦꯟꯅ ꯏꯕꯥꯏꯒꯤ ꯈꯨꯆꯝꯁꯤꯗꯤ ꯌꯥꯏ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯇꯧꯔꯣꯃꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪꯕꯨ ꯑꯩꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯇꯣꯅꯤ ꯀꯥꯏꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Tony thank you ꯐꯤꯡꯅ so much ꯏꯕꯥꯏꯁꯤꯗꯤ ꯍꯕꯤ samaina sum ꯃꯥꯔꯆꯦꯜꯅꯦ support ꯌꯥꯝ tawbiu ko khoibu ꯐꯩꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯤꯡ ꯕꯤꯟ ꯂꯥꯗꯦꯟ ꯑꯩꯗꯤ ꯏꯇꯩꯃꯗꯤ ꯀ꯭ꯋꯥꯒ ꯆꯥꯗ꯭ꯔꯣ ꯍꯥꯏ kwa sa ai za se jengo ai za he jenga kwa sa la ka da man bra se ꯑꯗꯩ ꯊꯣꯏꯕꯤꯆꯅꯥꯅ kwa sa la ka da man bra ꯇꯧꯔꯤ ꯅꯊꯧ ꯅꯠꯇꯦ ꯃꯤ ꯃꯁꯤꯗ ꯍꯦꯠ ꯑꯗꯩ ꯁꯟꯇꯣꯅꯥ ꯆꯦ ꯅꯣꯏꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯏꯕꯥꯏ ꯐꯪꯕꯁꯦ ꯏꯕꯥꯏꯁꯦ ꯌꯥꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ kanana ꯐꯤꯡꯅ ꯁꯟꯇꯣꯅꯥ santonana hairo ꯑꯗꯨꯅꯦ ꯑꯩ ꯂꯥꯏꯕꯛꯇꯤ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯗꯥ ꯐꯪꯕꯁꯦ ꯑꯗꯣ ꯈꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯗ ꯗꯥ ꯐꯪꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯗꯨꯅ ꯗꯥ ꯐꯕꯅꯤꯅꯅꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯑꯉꯥꯡꯁꯤꯡꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯕꯨꯡꯉꯣꯗꯤ ꯂꯩꯇꯦ ꯑꯩꯒ ꯋꯥꯏꯇꯤ ꯑꯕꯨꯡꯉꯣꯗꯤꯅꯦ ꯍꯥꯏ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕꯀꯣ ꯋꯥꯏꯇꯤ ꯏꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯖꯁꯋꯥꯜꯅ ꯍꯥꯏ एवरीवन हेलो 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 जसवाल जी जसवंत जी वेलकम मेरे एलबी में आने के लिए थैंक यू सो मच अदगैदि लाइक कीजिए भैया और थोबिसनाने मेरे चैनल को इनमा इसै सपोर्ट तौसी कीजिए अमुक्ताय ओके बिन तौसी लादेन तौसी पुलप थवाइदꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯏꯆꯤꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯁꯨꯃꯥꯏꯅ ꯂꯩꯇ ꯇꯥꯕꯗꯅꯦ ꯊꯋꯥꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ये कुतुस तो थारम गेसे डायरेक्ट कुतुस ꯁꯛꯀꯦ ꯁꯛꯂꯛꯀꯦ ꯏꯁꯩ ꯁꯛꯂꯛꯀꯦꯕ मैं कुतुस की गेम तो तागिस ꯅꯪ ꯄꯨꯔꯥ ꯇꯧ ꯇꯥꯕ ꯇꯧꯔꯣ ꯇꯧꯔꯣ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ सही डायलॉग की तरह ꯇꯧꯔꯖꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯁꯣꯔꯠ ꯑꯩꯒꯤ ꯀꯩꯅꯣꯗꯅꯦ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯗꯥꯒꯤ ꯁꯤꯒꯤ ꯁꯣꯔꯠ ꯇꯧꯈꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯃꯁꯛꯇꯣ इचा नपी नाखो वरेन तौसी कोई से एलबी ताई जारी है के तो ये तौदरे खंगदे तौसी दैदी माय पे मा कइनो याम लेरमेने संतना चे अफब लेरदी फत्तब अमदि सुम लेदुनी कइम खलुनो है माने विजेता ꯑꯩꯈꯣꯏ ꯗꯥꯗ राजकुमार ने ꯅꯠꯇꯦꯕ ꯐꯠꯇꯕ ꯂꯩꯔꯤꯁꯦ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤꯅꯤꯗ विजेता ꯑꯇꯣꯞꯄꯗ ꯍꯥꯏꯕ राजकुमारी चे है थबिसना वाओ है विजेता राजकुमारी चाक चारबो है चारे विजेता
mayam comments pitharao aduga aigi channel bu support tawdaba yauragadi support tawbiyo Tony please Kodozomna Heli. aduga like to sinbiro mayam like yam wale mi di chama gi mathakta lebuko aduga like ti yam wale like tawbiyo Lady please Siki Anjina, hi. Welcome, Siki ji. welcome Welcome. welcome mere LB pyani ke Lady liye Thoibi thank you so Laisramna much Che Dada Sahi Kya Surage. Aise 43 Sure. aigi na 37 Tony Konthozamna. zare Hello, Dabu. Ngai Tony, welcome. Adaidi Julina Kaiba Ibunga Ichega live Taurakpasi Atopada Chatningdre. thank you akhoi bu nungsibibagini ko Thoibisana samaina sum akhoi bu Maibam nungsibiyu Heli ko Aina Nungsiba Heli Sa Oi. heli aina nungsiba heli ho kaurene adu ta ka salage thoibisana nungsi nungon hau na tha ningtham kalen kai na tha nungsi nungon hau na tha hangama pasat na tha lagle lagle hoigi ho phai rin tha nang aigi ho phai rin tha nungsi nungon hau na tha chumrai ma pasat na tha pombi chigla ngai na tha hainau ma pasat na tha lagle lagle ho nang aigi ho phai rin tha fazani ko si se jam na Julisana Che Pulsa Ford. pusparani gi sei ni ko yam pamba pusparani se kupam ma hai tara ida yam pam jaba mai khonjel Dropbox na wow. Santora Singna Chega Ibaiga Punna Say Sapiro I say Padi ye. Thoibisana Maibamna Duna Hena Pami say doy. New Era na Isayam Haiko Che. kabak sabak tawi da sum mayam New da Era sum join Taubiramo. kai hai ganin ngahang mayam New se Era na hoy. mamit singan bane ba ina Saline Chongtham na Karaiba. I really want to know your name, sis and brother. My name is Satyajit. and my name is Anuprada Lady Marina Sarmana Karaiba. Ngasi sakla u yade ko yam haye acting su yam haibane. Ngasi sakla u yade ko pingwan. Ravina Begum na hi. hello Lavina welcome nategel bidulabi bagi thank you so much Bin Laden na ibay na kaya propose tawra inoy. ibay na propose Ibay na kamay propose tawra oh inoy. ibay na kamay na hai lo ibay na propose ba se ma Video mo lay ba ni? ma ngon propose Anda tawre tawbado kana tawre ba aina yadi bako yadabado aigi matamdu ni pa ma leiba khangnaba ma leiba hai tare adaidi akhoi da sina ingonda haji masu nungaijadabado ai mi ma leiba ko pam yam pamjara ba ise aduga kona ni pa se ga kainare ba ko kainaba amado kainakiba Amado kainare ni mitali ba amado kainakiba matamdu dane akhoi da sina ingonda ne takle ba ko adagidi akhoi da se sumari ai pu mi ne ba ma se magi machinje mana ngang ba se mi se sumal loi ge haiba yadi ba मासे खंगदे कमाय तौनो खंगदे खुगी मंत्र का पायरगा लापा गुम्बा दुमाय तौग्रे बे इसे खंगबा मासे कइनोम तो सनखिबा हाय तारे इंगोदो को अदो चले हे अदगिदी तौनु ना हे अदगिदी रे खंगबा माने मंत्र से काम सनग्रे इंगोंदा अदगिदी ऐसे पंगखगी बनेबो को अदगिदी चही अमरोम से खाने से मरी लेना रे मरी लेनरगा अदगिदी मरी लेनर मतुंदा मु आइना मु खदासिगा अखोय इमनुना जारक्तबा मतमदने खदादा हारेदा अखोय मनुना जादरे कमाय तसी हाइबनो आइना दे खदाना इसे काइना बंगमोय हाइना माना कपना खोना तौरे अदगिदी तौदायो अदगिदी खदाना इसे फारगा पुबिरकपनेबको मयाम खंगवा इसे फारगा पुबिरकपने खदाना मैं कौन हूँ मैं कहाँ हूँ खंगवा मयाम असीनी अखोय निगी लव स्टोरी माना फाबिरकपनी मुझे मारो
भाई मुझे मारो aseng matani aseng bawari ni si wari se Bin Laden na ibaina daidi Bin Laden too animal sword hi enemy sword hi hello hello Bin hello hello ibaina hele hello fajaba chumiko mayam na dai bana hello salini si na bana phaga pura ine Songtam, thank ise you for giving your name. I follow your video. Thank you so much. thank you The thank you Bin Laden na chume New Year na che dadaga wari khara lira che dadagi wari khara lira o ta thengnarakpagi khoi da se ai phangna di ngai da ma nupi taret koi na mani pa ni se nipan su bi oi be se nipan su China bi oja se kai dei no ekoi kasa dei ne gaming with legend na hi hello gaming dei Bin Laden na chume gaming na ja gaming hu Rabina Begum na ibai inamagi live nungai ibai inamagi live nungai thank you so thank you much thank you thank you tabisana inamana dada thagat pase nai re he dei William mai dei na sa Waris fingna nai hai bai dei kuman ning thau lai saktiba mayam ama mayam like to view ko like to da yaura ga di please like to biro mayam saktibi ama leiramine aya masena changabada sogaijam processor ni mase sogairakdo mi changakpada welcome khuman Bin Laden na ai Bin Laden na kaiba kalak e yamna nabani se fingna perfect couple like thank you so much thank you Julie Sana gaming with legend sub gift done please return 24 hours later Toibi Laisram na che good night I love you too thoibi good night love you too the enemy sword na good night sweet dream che yamna phajaye haido ma thank you Pingna wari thank se you nungsidro mayam kapninge Dei senpai gwat na yam nungaye wari se thank you so much khuman na saktibi ama laklamine sogai jam boje so sogai ra kinu ai khonang new year na dada nang che aseng bai phabrane hayo ga se aseng ba hayo live ta aseng ba hayo ga da bane mayam aseng ba aina hayo da bane phabadi natte ko ai kwani ji koina re ai yokpa aseng ba hayo wari ai yokpa imado imane ko ai yo imane ba ko imasina kai da gaida mase last stage ta leira ba ko mase doctor na date pina leira ba ma tha ma ni si manong di ma ya roi ba adugi tanja du da akhoi imasina haire ba ngonda ibungo ai imodo uraga seasoningi haina matamda aise matik chadri ai sen kaina thokpa natri isagi sen ai thabak tammi ba matamda ko konsang thabak tam bai tar adu migi konsang da tamboi lakpoi tawraga sum suba yaurame masu tailor tamba adudagi ngwa khani khangna ki bane ba adudagi aise masu mangonda haire de masu madi tasengna aina chenbagi numit se khana de thaba numit sida मासे अना हायरे खुआनी से चेंद्रोबने गाड़ी पुला अबने अना अखोगी मामे मचा नुपाम पुरगा चटपनेबा चटप कांसिदा मादी एंगोंद हाइदोप लाकपदोनेबा मासे आइदी एंगोंद चेंबा ngamaroy ena haidokpa lakpaneba aina gari da kakhaloi kakhalale do ma kaitobino ai aina lao chendrobne ma da ngamaroy hai aina ba yengo ngasi chenda taragada yumda su changaroi ai yumda mona su changaroi ai mangi dromne na karigi aidi yumdagi nupi chenlani haina imung manung loina numitka yengaga panjiga yengaga numitka yenga laabne din phare na aduga di mana yara roi harakosiga aina khalleba oh aise yamna nupa thoidori ko ai masidi masi pudadi yara roi ai aduda aina mase sum hairaga dei masu aigi mataududa nungai traba kaina sum janing boy tarum adudagi lae mayam aise dum kappa mana khuna okto kappa manung sida katna lakpase ko aduga di ibu ode thamme ibukna haeba ibungo nang nupi bija phana lawri ma som kappi se thindu jo chalo hain haijalabne kami nung parang ngata se nupana koitan tanaram doba male haidana khumo tanarak prai gonda nipana ma nupana yam tanare da mangonda hairamba nupa singje loi thabak tawri ko adu ai khatani thabak tawda sarkar thabak tawai sarkar thabak tawbu
ꯑꯗꯒꯤꯗꯤ ꯇꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯕ꯭ꯔꯗꯔ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯌꯦ Thank you. ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕ ꯑꯦꯅꯤꯃꯤ ꯁꯣꯔꯠꯁꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯔꯦꯗ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯦꯅꯤꯃꯤ ꯁꯣꯔꯠꯅ ꯅꯪꯉꯣꯟꯗꯒꯤ ꯗꯗꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯩꯌꯦ ꯍꯥꯏ ꯗꯗꯥꯅ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯀꯩ ꯍꯥꯏꯕ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯌꯦ ꯏꯕꯥꯏꯒꯤ ꯑꯦꯛꯇꯤꯡꯁꯦ ꯍꯥꯏ ꯑꯦꯛꯇꯤꯡ ꯈꯔ ꯇꯧꯊꯣꯔꯛꯄꯤ ꯌꯥꯝ ꯑꯣꯏꯌꯦ ꯍꯥꯏꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯁꯦ ꯈꯔ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯝꯒꯜꯂꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯦꯅꯤꯃꯤ ꯁꯣꯔꯁꯅ ꯋꯥꯔꯦ ꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯎꯅꯤꯡꯗꯕ ꯃꯤ ꯎꯗꯕꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯅꯦꯀꯣ ꯍꯥꯏ ꯆꯨꯝꯃꯦ ꯑꯗꯒꯤꯗꯤ ꯏꯅꯦꯃꯤꯅ ꯍꯥꯏꯔꯦ ꯋꯥꯔꯦ ꯌꯥꯝ ꯂꯣꯏꯁꯟꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯖꯦꯔꯤꯁ ꯗꯨ ꯀ꯭ꯌꯨꯠꯅ ꯍꯥꯏꯕ ꯑꯁꯂꯥꯃꯥꯂꯤꯀꯨꯝ ꯐ꯭ꯔꯣꯝ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯦ ꯑꯝꯇ ꯍꯥꯏꯌꯣ Thank you. ꯊꯦꯡk ꯌꯨ Waalaikumsalam. ꯊꯦꯡk ꯌꯨ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯇꯥꯒꯦ ꯍꯥꯏ ꯍꯣꯏ ꯔꯕꯤꯅꯥ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯤꯂꯥꯗꯦꯟꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯒꯤ ꯑꯅꯣꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡk ꯌꯨ ꯔꯦꯅꯤ ꯗꯦꯕꯤꯅ ꯆꯦ ꯅꯣꯏ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦ Kache Chandam Lekaidene, Kasa ꯑꯗꯒꯤꯗꯤ Chandam ꯖꯨꯂꯤꯅ Lekaidene. ꯍꯥꯏꯌꯦ ꯔꯕꯤꯅꯥ ꯍꯥꯏꯅ ꯍꯥꯏ ꯇꯧꯈ꯭रे ꯑꯗꯒꯤꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯀꯩ ꯍꯥꯏꯕ ꯎꯞꯅꯤꯡꯉꯦ ꯑꯩꯁꯨ ꯍꯥꯏ ꯐꯖꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯦ ꯂꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯤꯗꯤ ꯀꯤꯖꯩ ꯀꯩ ꯍꯥꯏꯕ ꯖꯣꯡ ꯅꯤꯕ Jawing in bad. ꯖꯥꯋꯣꯡ ꯏꯟꯕ ꯇꯜꯂꯤ ꯍꯥꯏꯕ ꯐꯤꯡꯅ ꯇꯨꯝꯕ ꯊꯦꯡꯗ꯭ꯔꯤꯕꯣ ꯍꯥꯏꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪꯒ ꯑꯩꯈꯣꯏ ꯇꯧꯈꯤꯅꯤꯀꯣ ꯔꯕꯤꯅꯥꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯐꯤꯡꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯔꯦ ꯖꯨꯂꯤꯁꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯁꯨ ꯀꯩꯅꯣ ꯅꯣꯛꯏꯔ ꯈꯪꯗꯦ ꯂꯞ ꯏꯁꯇꯣꯔꯤ ꯋꯥꯎ ꯀ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯐꯤꯡꯅ ꯑꯌꯥ ꯏꯃꯣꯁꯅꯦꯜ ꯑꯣꯏꯌꯦ ꯋꯥꯔꯤꯁꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯖꯨꯂꯤꯅ ꯈꯨꯃꯟ ꯍꯥꯏꯔꯒ ꯃꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ TH ꯇꯥꯁꯀꯤꯌꯥꯅ ꯍꯥꯏꯕ ꯈꯨꯗꯨꯁ ꯈꯨꯗꯨꯁ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯂꯦꯡꯒ꯭ꯋꯤꯁꯇꯣ ꯈꯔ ꯌꯥꯡꯅꯁꯦ ꯍꯥꯏꯔꯣ ꯑꯗꯩ ꯈꯨꯃꯟꯅ ꯖꯨꯂꯤ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯑꯦꯅꯤꯃꯤ ꯁꯣꯔꯠꯅ ꯕꯥꯏ ꯕꯥꯏ ꯇꯨꯝꯃꯒꯦ ꯅꯣꯏꯁꯨ ꯇꯨꯝꯃꯣ ꯍꯥꯏꯌꯦ ꯑꯣꯀꯦ ꯖꯨꯂꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯦꯟꯄꯥꯏꯅ ꯀꯩ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯐꯤꯡꯅ ꯍꯥꯏꯗꯣꯛꯀꯦ ꯐꯔꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯤꯂꯥꯟꯗꯦꯅꯒ ꯏꯆꯦꯗꯣ ꯐꯕꯗ ꯀꯩ ꯍꯥꯏꯕ ꯐꯥꯕꯗ ꯀꯞꯇꯕ꯭ꯔꯣ ꯍꯥꯏ ꯗꯥꯝꯇ ꯍꯥꯏ ꯐꯥꯕꯗ ꯀꯞꯇꯕ꯭ꯔꯥ ꯑꯗꯒꯤ Phaba is a Phaba Dinateko. ꯐꯤꯡꯅ I say ꯍꯥꯏꯖꯤꯜꯂꯦ Nampu the low of the Nateda. ꯀꯗꯔꯗꯤ ꯍꯥꯏ ꯖꯨꯂꯤꯅ ꯀꯩ ꯍꯥꯏꯕ ꯇꯧꯗꯕ ꯐꯔꯕꯗꯤ ꯏꯕꯨꯡ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ TH ꯇꯥꯖꯤꯀꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯝꯃꯁꯦ ꯍꯥꯏꯌꯦ ꯊꯦꯡk ꯌꯨ ꯈꯨꯃꯟꯅ ꯏꯆꯦꯅꯨ ꯈꯨꯃꯟꯁꯦ ꯊꯤꯗꯕ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯖꯨꯂꯤꯅ TH ꯇꯥꯖꯤꯀꯥ ꯍꯦꯜꯂꯣ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯤꯂꯥꯟꯗꯦꯟꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯐꯤꯡꯅ ꯏꯆꯦꯅ ꯍꯥꯟꯅ ꯀꯔꯤ ꯊꯤꯔꯝꯕꯗꯣ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯝꯕ꯭ꯔꯣ ꯍꯥꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯝ ꯊꯤꯔꯝꯃꯣꯏꯗ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦꯕ ꯅꯣꯏ ꯌꯥꯝ ꯊꯤ ꯍꯥꯏꯅ ꯑꯩꯁꯦ ꯀꯥꯏꯔꯦ Pakaura ꯑꯗꯒꯤꯗꯤ man. ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯏꯅꯝꯃ ꯋꯥꯔꯤꯁꯨ ꯅꯨꯡꯇꯤꯒꯤ ꯀꯔꯤ ꯁꯥꯔꯕꯅꯤꯅ ꯀꯩ ꯇꯧꯅꯤ ꯈꯪꯗꯔꯦ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯌꯦ ꯅꯥꯈꯣ ꯏꯁꯩ ꯁꯛꯂꯛꯇꯣꯏꯅꯦ ꯑꯗꯒꯤ TH ꯇꯥꯖꯤꯀꯥꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯐ꯭ꯔꯥꯟꯁ ꯀꯩꯅꯣꯅ ꯖꯋꯤꯠꯅ ꯂꯞꯀꯤ ꯁꯝꯕꯜ ꯄꯤꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯦ ꯁꯅꯥ ꯁꯤꯡꯍ ꯏꯕꯥꯏ ꯏꯆꯦ ꯑꯩ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯥꯏꯁꯦꯟꯗꯣ ꯍꯨꯏ ꯃꯔꯤ ꯆꯪꯅ ꯆꯤꯛꯈꯥꯏꯔꯦ ꯑꯩꯌꯥ Yeah, Mati Nuna. ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯁꯅꯥ ꯈꯨꯃꯟꯅ ꯋꯥꯔꯤ ꯁꯨꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯇꯨꯝꯕꯤꯔꯨꯔꯣ ꯀ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯔꯕꯤꯅꯥꯅ ꯖꯨꯂꯤ ꯁꯍꯥ ꯍꯦꯜꯂꯣ ꯈꯨꯃꯟꯅ ꯍꯥꯏꯌꯦ ꯇꯥꯅꯤꯡꯗꯕ ꯃꯤ
ꯊꯣꯛꯄ ꯌꯥꯅꯤꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯁꯅꯥ join me ꯍꯥꯏꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯇꯥꯖꯤꯀꯥꯅ ꯏꯅꯝꯃ ꯃꯥꯏꯗꯣ ꯁꯅꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯗꯣ ꯃꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯔꯞ ꯌꯦꯡꯍꯜꯂꯛꯑꯣ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯔꯕꯤꯅꯥ join ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯨꯒꯗꯤ 이네미 ꯁꯣꯔꯠꯅ ꯖꯨꯂꯤ ꯃꯤ ꯁꯤꯗꯔꯛꯀꯅꯨ ꯑꯣ ꯖꯨꯂꯤ ꯃꯤ ꯁꯤꯗꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯁꯦꯟꯄꯥꯏꯅ ꯀꯩ ꯍꯥꯏꯕ ꯁꯨꯠ ꯑꯥꯎꯠ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯦꯅꯤꯃꯤ ꯁꯣꯔꯠꯅ ꯖꯨꯂꯤ ꯃꯤ ꯁꯤꯗꯔꯛꯀꯅꯨ ꯍꯥꯏꯅ ꯀꯨꯝ ꯍꯥꯏꯈꯔꯦ ꯖꯨꯂꯤꯅ ꯃꯃꯤꯠꯀ ꯂꯪꯊꯣꯛꯈ꯭ꯔꯦ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯄꯤꯛꯂꯤꯉꯩ ꯑꯥꯂꯨ ꯕꯣꯔꯥ ꯃꯥꯟꯕꯅꯤ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯄꯤꯛꯂꯤꯉꯩꯗ ꯑꯥꯂꯨ ꯕꯣꯔꯥ ꯃꯥꯜꯂꯦ ꯑꯣꯀꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯁꯅꯥꯁꯤꯡꯍꯅ ꯅꯨꯄꯤ ꯂꯨꯝꯕꯗ ꯃꯥꯏꯗꯨꯗꯤ ꯆꯩꯔꯝꯅꯤꯍꯦ ꯑꯩ ꯁꯤꯔꯦ ꯇꯥꯏꯁꯦꯗ ꯅꯨꯄꯤ ꯂꯨꯝꯕꯗ ꯆꯤꯛꯄꯤꯔꯛꯏꯔꯣ ꯑꯣꯏꯕ ꯑꯩ ꯁꯤꯔꯦꯗ ꯑꯗꯒꯤꯗꯤ 이네미ꯁꯨꯅ ꯍꯥꯏ ꯕꯥꯏ ꯀꯩꯅꯣ ꯕꯥꯏ ꯇꯨꯝꯃꯒꯦ ꯍꯥꯏ ꯑꯣꯀꯦ ꯕꯥꯏ 이네미 ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯁꯅꯥ ꯅꯨꯄꯤ ꯂꯨꯝꯕꯗ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯇꯥꯖꯤꯀꯥꯅ ꯑꯌꯥ ꯃꯤꯅꯣꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ꯭ꯔꯣ ꯑꯁ ꯀꯩ ꯈꯔꯒ ꯅꯣꯛꯂꯒꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯐꯤꯡꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯏꯕꯥ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯁꯅꯥ ꯅꯪ ꯂꯨꯝꯕ ꯂꯥꯛꯂꯗꯤ ꯍꯨꯏ ꯈꯔ ꯐꯥꯖꯤꯜꯂꯨꯀꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯐꯔꯍꯥꯟꯁ ꯖꯋꯤꯠꯅ ꯑꯃꯨꯛꯇ ꯅꯣꯛꯑꯣ ꯍꯥꯏ ꯀꯅꯥꯗꯅꯣ ꯅꯣꯛꯇꯣꯏ ꯑꯩꯔꯣ ꯅꯣꯛꯑꯣ ꯍꯥꯏꯁꯦ ꯅꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯤꯒꯤ ꯋꯥꯔꯤꯗ ꯃꯊꯧ ꯂꯩꯇꯉꯩ ꯌꯥꯎꯕꯁꯨ ꯀꯩ ꯍꯥꯏꯕ ꯂꯩꯇꯕ ꯅꯠꯇꯦ ꯀꯥꯏꯅ ꯂꯩꯇꯕ ꯅꯠꯇꯦ ꯐꯔꯦ ꯏꯅꯝꯃ ꯃꯤ ꯈꯠꯅꯕ ꯇꯜꯂꯤ ꯏꯁꯩ ꯁꯛꯇꯣꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯛꯇꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯃꯤ ꯈꯠꯅꯒꯅꯨ ꯊꯣꯏꯕꯤꯁꯅꯥ ꯃꯤ ꯈꯠꯅꯕ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯔꯤꯌꯥ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯦꯅꯦꯜꯒꯤ ꯂꯥꯏꯚ ꯊꯦꯡꯅꯖꯕ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯞꯁꯨ ꯇꯧꯕꯤꯔꯝꯃꯣꯀꯣ ꯔꯤꯌꯥ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯩ ꯇꯤꯑꯩꯁ ꯇꯥꯖꯤꯀꯥꯅ 이ꯅꯝꯃꯗꯅꯦ ꯍꯥꯏ ꯏꯅꯝꯃꯁꯦ ꯅꯣꯛꯂꯣ ꯍꯥꯏꯔꯣ ꯑꯩ ꯄꯊꯔꯒꯦꯁꯦ ꯑꯩꯗꯤ ꯖꯨꯂꯤꯅ ꯅꯣꯛꯊꯈ꯭ꯔꯦ ꯕꯤꯟ ꯂꯥꯗꯦꯟꯅ ꯑꯩꯁꯨ ꯅꯨꯄꯤ ꯐꯥꯔ ꯂꯧꯅꯤ ꯐꯤꯡꯅ ꯐꯥꯔꯒ ꯁꯅꯥꯁꯤꯡꯍ ꯂꯧꯕꯤꯗꯨꯅ ꯐꯕꯅꯤ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯐꯤꯡꯅ ꯐꯥꯔꯒꯅꯦ ꯁꯅꯥꯁꯤꯡꯍ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯨꯄꯥꯅ ꯐꯥꯔꯒꯅꯦ ꯂꯧꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦꯕ ꯐꯤꯡ ꯁꯅꯥꯗꯣ ꯅꯦꯄꯥꯜꯗ ꯆꯠꯀꯅꯤ ꯃꯃꯤꯠ ꯂꯥꯏꯌꯦꯡ ꯂꯣꯏꯔꯒ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯁꯅꯥ ꯅꯣꯡꯃ ꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯨꯝꯕ ꯂꯥꯛꯀꯦ ꯑꯩ ꯀꯣ ꯍꯨꯏ ꯈꯔ ꯐꯥꯖꯤꯜꯂꯨꯀꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯕꯤꯟ ꯌꯥꯎꯔꯒꯗꯤ ꯂꯥꯗꯦꯟꯅ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯆꯦ ꯁꯅꯥ ꯀꯩꯕ ꯊꯤ ꯐꯥꯏꯗ꯭ꯔꯕꯣ ꯈꯔ ꯐꯔꯕꯅꯤ ꯐꯤꯡꯅ ꯅꯨꯄꯤ ꯐꯥꯕ ꯐꯠꯇꯦꯀꯣ ꯑꯗꯩ ꯂꯦꯝꯆꯣꯟꯅ ꯀꯩꯕ ꯍꯦꯜꯂꯣ ꯗꯗꯥ ꯆꯦ ꯋꯦꯜꯀꯝ ꯂꯦꯝꯆꯣꯟ ꯈꯣꯡꯁꯦ ꯅꯥꯕꯗ ꯐꯤꯡꯅ ꯂꯣꯏꯔꯦ ꯀꯩꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯦ ꯕꯤꯟ ꯂꯥꯗꯦꯟꯅ ꯐꯤꯡ ꯑꯩ ꯅꯪ ꯐꯥꯕ ꯂꯥꯛꯇꯣꯏꯅꯦ ꯑꯦꯅꯤꯃꯤꯅ ꯀꯩꯕ ꯆꯦꯆꯦ ꯅꯪꯁꯦ ꯅꯕꯨꯛ ꯐꯔꯝꯒꯅꯤ ꯐꯩꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩ ꯑꯩꯈꯣꯏꯗꯥꯅ ꯈꯪꯉꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯏꯇꯩꯃ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯁꯤꯜꯂꯛꯑꯣ ꯀꯩꯖꯥꯡꯅꯣ ꯑꯗꯩ ꯊꯣꯏꯕ ꯀꯩꯖꯥꯡꯅꯣ ꯊꯣꯏꯕꯤꯅ ꯀꯩꯕ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯀꯃꯦꯟ ꯄꯥꯕꯁꯦ ꯗꯥꯕꯨꯡꯅ ꯍꯦꯟꯅ ꯊꯨꯅ ꯄꯥꯏꯌꯦ ꯄꯥꯕꯅꯦ ꯑꯩꯈꯣꯏꯗꯥꯅ ꯗꯥꯡꯅ ꯑꯗꯩꯗꯤ ꯄꯥꯕꯅꯦ ꯇꯤ ꯑꯩꯆ ꯇꯥꯖꯀꯤꯌꯥꯅ ꯑꯕꯦꯝꯃ ꯇꯨꯝꯈ꯭ꯔꯕꯣ ꯏꯅꯝꯃ ꯇꯨꯝꯈꯔꯦ ꯑꯕꯦꯝꯃ ꯑꯗꯩꯗꯤ ꯇꯨꯝꯈꯔꯦ ꯂꯤꯂꯥꯄꯇꯤ ꯂꯩꯃꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯐꯤꯡꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯀ꯭ꯌꯨꯠ ꯉꯥꯏꯍꯥꯛ ꯌꯥꯝ ꯈꯔ ꯊꯥꯈꯤꯅꯤ ꯑꯣꯏꯕꯅꯦ ꯈꯨꯃꯟꯅ ꯂꯥꯏꯐꯁꯤꯗ ꯅꯨꯄꯤ ꯁꯛ ꯊꯤꯕ ꯑꯃ ꯌꯥꯎꯕꯅꯤꯀꯣ ꯕꯤꯟ ꯂꯥꯗꯦꯟꯅ ꯆꯦ ꯁꯅꯥ ꯑꯣ ꯊꯤꯕ ꯂꯥꯛꯇꯣꯏꯅꯦ ꯑꯣꯇꯨ ꯊꯤꯟꯕ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯕ ꯍꯥ ꯕꯤꯟ ꯂꯥꯗꯦꯟꯅ ꯆꯦ ꯁꯅꯥ ꯑꯣꯇꯨ ꯊꯤꯟꯕ ꯂꯥꯛꯇꯣꯏꯅꯦꯕ ꯈꯣꯡ ꯍꯥꯝꯗꯕꯗ ꯑꯣꯇꯨ ꯒꯨꯂꯤ ꯊꯤꯟꯕ ꯑꯣ ꯂꯥꯛꯇꯣꯏꯅꯦꯕ ꯍꯣ ꯔꯕꯤꯅꯥꯅ ꯑꯩ ꯇꯧꯈ꯭ꯔꯦ ꯏꯅꯝꯃ ꯂꯥꯏꯐ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯈꯨꯃꯟꯅ ꯌꯨ ꯁꯅꯥ ꯅꯪ ꯐꯥꯕ ꯂꯥꯛꯀꯦꯀꯣ ꯅꯪ ꯅꯨꯄꯤꯗ ꯀꯣꯏꯇꯥꯟ ꯂꯩꯌꯣ ꯅꯪ ꯄꯥꯈꯪꯗꯨꯅ ꯇꯧꯗꯣꯏ ꯅꯨꯄꯤꯗ ꯖꯨꯂꯤ ꯉꯥꯎꯖꯔꯤꯅꯤ ꯏꯁꯥꯅ ꯂꯥꯏꯛ ꯄꯤꯕꯗꯤ ꯀꯌꯥꯝ ꯋꯥꯕꯅꯣ ꯂꯣꯏꯅ ꯂꯥꯏꯛ ꯄꯤꯌꯨꯅꯦ ꯊꯦꯡꯛ ꯑꯗꯨꯅꯦ ꯌꯨ ꯁꯣ ꯂꯥꯏꯛꯁꯦ ꯌꯥꯝ ꯃꯆ ꯋꯥꯠꯂꯦꯕꯀꯣ ꯖꯨꯂꯤ ꯂꯦꯃꯆꯣꯟꯅ ꯐꯨꯜ ꯁꯄꯣꯔꯠ ꯆꯦ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯤꯡꯅ ꯊꯦꯡk ꯆꯦ ꯌꯨ ꯁꯅꯥ ꯂꯥꯏꯐꯇꯩ ꯊꯣꯛꯈ꯭ꯔꯕꯣ ꯃꯗꯨ ꯊꯣꯛꯑꯝꯃꯅꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯀꯃꯦꯟ ꯏꯕ ꯌꯥꯝ ꯇꯟꯕꯅꯤ ꯁꯅꯥꯔꯣ ꯕꯤꯟ ꯂꯥꯗꯦꯟ ꯅꯨꯄꯤ ꯐꯥꯕꯁꯨ
Thubani ibaidi una bin Laden hoida inamana tapsabaini natra inamai Mani. de friends na kaiba nakhoi ani se yamna nungsiye. Thank you so much. Thank you. Akhoi Mr. Pakhang na kaiba itay mga ngasi kolowai anauba yumdagi purakpa adu oina thonge. As hawniye. Lemon Hawani ko. Kuliano mo lemon hawani na yamna. kaiba yam nungsiye dadaga che anu uradi ero. They any minute dada param daida param kaiba dada de param gadaba man de Chedi che paramni. paramni da. Chumi. Ping ay nupi masak fazay. Dahil dito bisanana Bin Laden na dabong sithare nungayte da. Kumaning tano sananang phaba lakpa matamda hui thadok masina ne uthok pangang ni na saita Bin Laden na tum kiroidro Ngaktan ka Ping na lagi Bin ni Laden Bin se Laden. masak fazabani ibay Bin Laden na fazabani chumi Julie sana ay di sungthok laroi che ibay ani gi channel lagi Thank you so Julie. much. Support tawbibagi nachena bai bu nusibibagi. Thank you so Kuman much. ningthau na kaina khiba nupi ama phadorabani Pharo. angam phadaro Akoy sunangi ne luhongmoduda lake ibungo. Pharo. Bin Laden na ping nungsiba enemy na lala papa lagi jaw daidi kuman ningthau na Julie phalang Julie sana thamsa pe thobisana inama ya higache phagi tawro o Adune kay phagi tawsige. mayam punamak masida khuman ningthau ina laibase noi masak urabra yam sathina phajabani nokpa matamda kibam yawbani kappaga na rasi leibani kappa matamda rasi leibani mana nokpa matamda yam sathina kibani Nai lema Kuman na no ibane phagi tawsalle no wanda. dada jokes amata tawro o amata dai pingna Monica khangbro kuman thau na kaina Monica kiba se kadai go nupi doino phabada khun ibai gira. chatsiko ma kari kuman thau nupi phabada ijasi ibungo No ibai pujamu. ibungo Nang na pama nupi to phangani no ibai pujamadi. ibungo nang chatai sarapudina aine kolai maku khok leoge saida Julie sana khuman phalang di thobi sana na nokning de phagi do Nokningba phagi kari tawsige khangdare. noine pamase keno noine ai nu sita rang ro ro je mit na thok thok long phot khang re kana noine tao de boni sa dance ma dance oi to ru gai I am a disco dancer. Tarararang. I am a disco dancer. जिंदगी मेरा नाम Ready? Tiu. Tiu này rồi sẽ tiu giống này giống này. Tiu. Wah, jangan ini. Mami nak kena apa ini ya kamu I nak? am a disco Kamu nak? I am a disco danger Macam ini mami nak kena apa? Daidi Nah, ada ini Peter ko ini itu. mayam like to be always senpai na acting su yam haye ibai ga iche ga se onthok na nung sikre thank you so much pingna ibai labi haina ama lauthok piyo mayam khangnaba ibai labi Okay, labi je kana kana oidino anuba bungairo chanagi ko lema chon na nokta gradually sana like what le doni rabina begam na ibai like the video mayam, kolowai like the video please. khokpa nungai bani doni kolai khokpa nungai bani kuman duna che no kuman gi lepinna bada ibai se karamba mi mali khangbro hanuba maliko
ꯑꯩꯅ ꯍꯅꯨꯕ ꯃꯥꯜꯂꯦꯗꯅ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤꯅꯦ ꯃꯅꯤꯡꯉꯣꯟꯗ ꯆꯦꯡꯒꯤ ꯆꯦꯡꯐꯝ ꯈꯪꯗ ꯃꯃꯥꯡꯉꯣꯟꯗ ꯆꯦꯡꯒꯤ ꯆꯦꯡꯐꯝ ꯈꯪꯗ ꯅꯅꯥꯇꯣꯟꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯆꯦꯡꯒꯤ ꯀꯔꯤꯅꯣꯅꯦ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯆꯦꯡꯒꯤ ꯅꯪꯁꯦ ꯄꯥꯟꯊꯣꯛ ꯄꯥꯟꯁꯤꯟ ꯇꯧꯕꯗ ꯑꯩꯅ ꯆꯦꯡꯐꯝꯁꯦ ꯈꯪꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯁꯪꯗꯦꯅꯦ ꯁꯂꯥꯀꯥꯡ ꯁꯥꯅꯤ ꯂꯣꯏ ꯂꯩꯗꯨꯅ ꯀꯔꯤ ꯅꯃꯥꯏꯗꯨꯗ ꯖꯦꯁꯤꯄꯤ ꯊꯧꯖꯜꯂꯨꯔꯕ ꯆꯪꯕꯨ ꯁꯤꯔꯦꯗ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯣꯏ ꯚꯥꯏꯗ ꯍꯧꯔꯛꯀꯅꯨ ꯈꯪꯉꯕ ꯃꯥꯗꯤ ꯇꯧ ꯉꯝꯕꯅꯤ ꯐꯖꯅ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯏꯅꯝꯃ ꯀꯅꯥꯅ ꯀꯩꯒꯤꯅꯣꯅꯦ ꯇꯥꯖꯤꯀꯥ ꯇꯥꯖꯤꯀꯥ ꯀꯩꯗꯧꯔꯒꯦ ꯇꯥꯖꯀꯤꯌꯥ ꯀꯥꯁꯀꯤꯌꯥ ꯀꯩꯗꯧꯔꯒꯦ ꯂꯩꯃꯆꯣꯟꯅ ꯗꯗꯥ ꯍꯅꯨꯕꯒꯤ ꯃꯈꯣꯟ ꯁꯥꯔꯛꯑꯣ ꯈꯨꯃꯟꯊꯣꯅ ꯃꯌꯥꯝ ꯄꯥꯈꯪꯁꯥ ꯅꯨꯄꯤ ꯐꯥꯕ ꯑꯣꯏꯔꯗꯤ ꯏꯕꯥꯏꯕꯨꯡ ꯀꯧꯕꯤꯌꯨꯀꯣ ꯑꯣꯀꯦ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯤꯡꯅ ꯉꯁꯤꯗꯤ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯈꯣꯏꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯅꯣꯛꯊꯈ꯭ꯔꯦ ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯗꯗꯥ ꯆꯥꯔꯦ ꯁꯨꯔꯖꯤꯠ ꯅꯪꯗꯤ ꯑꯗꯩꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯏꯕꯤꯆꯅ ꯆꯥꯔꯛꯀꯦ ꯏꯅꯝꯃ ꯏꯁꯩ ꯇꯧꯁꯦ ꯐꯤꯡꯅ ꯀꯣꯃꯦꯗꯤ ꯀꯤꯡ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯕꯥꯏꯁꯦ ꯋꯥꯡ ꯆꯥꯎꯗꯦ ꯅꯣꯡꯁꯥ ꯁꯕꯥꯟꯁꯨ ꯄꯥꯟꯗꯦ ꯏꯇꯩꯃ ꯀꯦꯂꯤꯁꯦ ꯅꯪ ꯀꯦꯂꯤꯁꯦ ꯉꯛꯑꯦ ꯌꯥꯝꯅ ꯏꯇꯩꯃꯅ ꯀꯦꯂꯤꯁꯦ ꯉꯛꯑꯦ ꯌꯥꯝꯅ ꯏꯕꯥꯏꯁꯦ ꯀꯩ ꯍꯥꯏꯕ ꯏꯕꯥꯏꯁꯦ ꯏꯕꯥꯏꯁꯦ ꯋꯥꯡ ꯆꯥꯎꯗꯦ ꯅꯣꯡꯁꯥ ꯁꯕꯥꯟꯁꯨ ꯄꯥꯟꯗꯦ ꯏꯇꯩꯃꯅ ꯀꯦꯂꯤꯁꯦ ꯉꯛꯑꯦ ꯌꯥꯝꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯥ ꯔꯤꯌꯦꯜꯗ ꯎꯔꯗꯤ ꯈꯪꯒꯅꯤꯀꯣ ꯑꯩꯈꯣꯏ ꯗꯥ ꯏꯟꯖꯇꯤꯀꯟ ꯌꯥꯝ ꯑꯩ ꯐꯖꯩꯌꯦ ꯀꯃꯦꯟ ꯑꯩꯅ ꯄꯤꯕ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏ ꯄꯥꯔꯛꯄꯤꯗꯦ ꯗꯥꯁꯦ ꯌꯥꯝ ꯑꯩ ꯐꯖꯩ ꯀꯃꯦꯟ ꯄꯥꯔꯛꯄꯤꯗꯦ ꯁꯣꯔꯤ ꯇꯦꯁꯀꯤꯌꯥ ꯅꯦꯛꯁꯇꯒꯤ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯏꯕꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯕꯗ ꯏꯕꯥꯏ ꯆꯠꯁꯤꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯀꯥꯏꯅ ꯁꯨꯡꯇꯥꯟꯕ ꯅꯪꯅ ꯆꯣꯞꯊꯅ ꯁꯨꯝ ꯂꯩꯔꯤꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥ ꯄꯥꯈꯪꯅꯤꯗꯅ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯍꯩ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯀꯔꯤꯅꯣꯅꯦ ꯅꯪ ꯊꯤꯅꯤ ꯍꯥꯏꯔꯒꯀꯣ ꯑꯄꯥꯝꯕꯁꯦ ꯗꯣꯡꯅ ꯈꯨꯗꯣꯝꯕꯤ ꯊꯤꯌꯨ ꯃꯈꯨꯠ ꯄꯥꯏꯅ ꯗꯣꯔꯣ ꯆꯤꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯒ ꯎꯇꯨꯞꯄ ꯋꯥꯇꯨꯞꯄ ꯂꯥꯛꯑꯒ ꯊꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯂꯀꯥꯡ ꯁꯥꯔꯅꯤꯗꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗ ꯃꯈꯨꯠ ꯄꯥꯏꯅ ꯊꯣꯛ ꯆꯤꯡꯉꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨ ꯇꯥꯅ ꯋꯥꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯥꯏ ꯑꯩꯉꯣꯟꯗꯒ ꯄꯨꯕꯤꯗꯨ ꯅꯪꯒ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯇꯩ ꯁꯔꯨꯛꯄꯨꯗꯤ ꯊꯤ ꯐꯥꯏꯍꯧꯒꯦ ꯑꯩ ꯏꯕꯥꯏꯕꯨꯡꯁꯦ ꯕꯒꯥꯟ ꯀꯨꯂꯤꯒ ꯁꯛ ꯃꯥꯟꯅꯕꯅꯤꯀꯣ ꯆꯦ ꯑꯅꯨ ꯃꯃꯥꯏꯗ ꯁꯨꯅꯨ ꯇꯩꯌꯨ ꯍꯥꯏꯕꯅꯤ ꯀ꯭ꯔꯤꯝ ꯇꯩꯗꯕꯤꯗꯀꯣ ꯂꯦꯝꯃꯆꯣꯟꯅ ꯀꯩꯕ ꯏꯪꯂꯤꯁꯀꯤ ꯃꯔꯣꯟꯁꯨ ꯉꯥꯡꯂꯛꯑꯣ ꯏꯪꯂꯤꯁꯀꯤ ꯃꯔꯣꯟꯁꯦ ꯑꯩꯈꯣꯏ ꯗꯥ ꯉꯥꯡꯍꯜꯂꯨ ꯌꯥꯝ ꯍꯩꯕꯅꯦ ꯃꯥ ꯅꯦꯅꯦ ꯁꯥꯏꯈꯣꯝ ꯍꯥꯏ ꯆꯦ ꯗꯥꯏ ꯍꯦꯜꯂꯣ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯍꯦꯜꯂꯣ ꯁꯣꯔꯤ ꯅꯦꯅꯥ ꯁꯣꯔꯤ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯑꯗꯩꯗꯤ ꯀꯩꯕ ꯁꯦꯟꯄꯥꯏꯒꯜꯅ ꯂꯥꯏꯐꯇ ꯐꯥꯔꯁ ꯁꯥꯏꯠ ꯅꯠꯇ꯭ꯔꯣ ꯏꯕꯥꯏ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯅꯠꯇ꯭ꯔꯣ ꯏꯕꯥꯏꯒ ꯏꯆꯦꯒꯁꯦ ꯑꯗꯨꯗꯤ ꯑꯣꯏꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯏꯁꯄꯥꯅꯤ ꯅꯥꯀꯟꯗꯒꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯍꯥꯏꯐꯦꯠ ꯈꯟꯗꯕꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯟꯗꯦꯗ ꯅꯪꯁꯦ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯣꯝꯗ ꯒꯖब ꯐꯖꯗꯤ ꯑꯩ ꯌꯥꯝꯅ ꯆꯣꯛꯊꯅꯤꯡꯗꯕ ꯃꯥꯅꯦ ꯍꯥꯠꯇꯣꯛꯄꯅꯤ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯗꯩꯗꯤ ꯅꯅꯥ ꯁꯥꯏꯈꯣꯝꯅ ꯍꯥꯏꯆꯦ ꯗꯥ ꯖꯨꯂꯤꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯏꯕꯥꯏ ꯂꯥꯏꯛ ꯈꯨꯃꯟ ꯇꯧꯗꯕ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯌꯥꯎꯔꯒꯗꯤ ꯀꯅꯥꯝ ꯏꯕꯥꯏ ꯀꯔꯤꯕ ꯍꯦ side that she found it she good time to get a chance to get a free my ꯀꯩꯅꯣꯒꯤ ꯏꯪꯂꯤꯁꯁꯤꯗꯤ ꯐꯣꯔꯦꯅꯔꯕꯨ ꯉꯥꯎꯔꯅꯤꯍꯦ ꯀꯅꯥ ꯈꯨꯃꯟꯂꯣ ꯈꯨꯃꯟꯒꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯀꯔꯦꯕ ꯗꯥꯅ ꯏꯪꯂꯤꯁꯇ ꯉꯥꯡꯊꯣꯛꯅ ꯕꯤꯟ ꯂꯥꯗꯦꯟꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯕꯣ ꯑꯗꯩꯗꯤ ꯐꯤꯡꯅ ꯅꯦꯅꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯅꯦꯅꯥ ꯍꯧꯖꯤꯛꯇ ꯂꯥꯛꯏ ꯀꯩꯒꯤꯅꯣ ꯂꯩꯃꯆꯣꯟꯅ ꯀꯩ ꯃꯌꯥꯝ ꯍꯥꯏꯕ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯄ꯭ꯂꯤꯖ ꯅꯣꯛꯄꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯤꯈꯤꯗꯣꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯇꯣꯉꯥ ꯀꯥꯟꯖꯤ ꯆꯥꯏ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯕꯥꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯨꯝꯅꯤꯡꯕ ꯐꯔꯦ ꯑꯗꯩꯗꯤ ꯁꯦꯟꯄꯜꯅ ꯀꯩꯕ ꯅꯦꯅꯥꯗꯣ ꯃꯁꯛ ꯐꯖꯕ ꯃꯥꯜꯂꯤꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯍꯩꯃ ꯀꯩꯕ ꯈꯟꯗꯦꯀ ꯍꯥꯏꯌꯦ ꯑꯩꯗꯤꯕ ꯅꯣꯛꯄꯗ ꯁꯤꯔꯦꯗꯥ ꯑꯗꯩꯗꯤ ꯂꯩꯊꯦꯝ ꯕꯩꯗꯔꯥꯅꯤ ꯂꯩꯃ ꯂꯩꯇꯥꯟꯊꯦꯝ ꯕꯤദ്ꯌꯥꯔꯥꯅꯤ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯂꯞ ꯄꯤꯁꯜꯂꯛꯑꯦ ꯖꯨꯂꯤ ꯁꯥꯍꯅ ꯅꯣꯛꯊꯈ꯭ꯔꯦ ꯅꯅꯥ ꯁꯥꯏꯈꯣꯝꯅ ꯑꯩꯗꯤ ꯁꯔꯦꯡ ꯑꯁꯥꯡꯕ ꯆꯥꯔꯦ ꯑꯣ
đây lên thêm na cái video này na lấy mà na 1 2 3 4 nộp kapo lapo to sana ching na nupi lumba da phim na sareng chare kai kadar tau nu ai đây bin laden na nene hinjang se nena hinjang si nena si nene tai kuman ton ibai puto lage ko sana chendro bani ibai chasi ai ibungo nang na sana chen chapada I jaw roi ko ai chanapi do chen bada nang amane de lawjo nena saikom na hai phing ai to bichana na ina ma muk ina ma amuk la ke ko le ram okay simple na ke ba phing se yam phing lawe ai nena saikom na hai simple ai phing na nena tum khiroi dro ai mayam tum khinu ai gel bi loi bau daw bi yu ko dai mayam kuman indana che no kuman chatsi ibai chatsi yade ne sanana ibai silchar da mit ki khwaidai phaba doctor se karambada oini lion hospital la laiwan la keno da keno ga ani laiye amana keno kari silong pati gi da ko lion hospital lo chilong pati na tren da na tente lion ani laiye ba 진여 그냥 더 올려드리. ko na ha state 또 코나 하려. 에이 ko na 괜찮다 ha 하려. sana ko 에이 그냥 네, 내가 오래. WhatsApp 하려. 데이디 내나서 콤나 다다 thobi sana thokra bo lay 다다 에이 네네 나테고 아도네 봐 이네 능인 맘민제 네나지 네네다 해봐. 빌라덴 아고도 고도 네네 그러고도 아이디 하이 로이드로 쿠마닝 타우나 ꯆꯠꯈꯤꯕ ꯃꯤ ꯂꯥꯛꯄꯤꯅꯨꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯊꯧ ꯅꯠꯇꯦ khuman nangna karigino thobi sana se nangna uba yadise karigino haiba kasai nang taka hawri se senpai gona ai se bida hoba yare hainena ko tumbada chepaga tumuko hainena chepaga tumuko dei bina sareng do mitar ke asange hai kumaning tauna khwaidagi mit layengba नेपाल मुख फबा लेत्रे लायोन दुदी ai su mi jeng doi ne mayam ai su mi jeng doi ne लायोन दी मा चलु रे mi jeng doi ni ba ko ai su mi jadre nga dan de kwani te nau pun chame dro akhoi da su nungai te ba do ai su ne akhoi gi phi tu man bagi ne phi jam tu ba si su mit nungai te na ko mit ta su i dana akhoi da su sana su man bagi ba mit so ai su phi tu man bagi mit so aduna नेपाल चपना फर aduna akhoi te nau se hoji chosma mo upa ni akhoi block kana mak pada dai ना di साइकोम ना पिंग तुम mukbang ka toro किरो pada ne akhoi chosma spek bok toro bane थैबिसना बाइबम ना इना मा लइये दई दी नेना साइकोम ना सेनपाय पिंग ना नेना नंग करेब क्वा कैथेल गी दो रो कुमन तो ना चे नु कुमन manipur da mi mari खतना si बा ai यामना नुंगाई ने कुमन खतना बा याम ona khana ba hori bore na sai da gi ai पिंग ना mo करेब इम्फाल कॉलेज तंब दो रो सेनपाल को नेना नंग फाबा लाकपा याद्रो आई है कुमन तो ना चे नु कुमन सना चेन बदा इबाई चसी यादे है sanadi che lo ye sanadi lu hong doi ne नेना chau na साइकोम ना आई कई नो सिंपल है पोसबम ना हाई चे वेलकम पोसबम welcome नेना welcome साइकोम ना फिंग ना ते आईडी उरी पोक na kasi yam thing e pasambam kai gi na jam thing jaw na तो बिसना माइबा में इना मा कई बा कौना रोई से हाई बसु हाई बजुगा कौनारोई ना लेरगा सुम ओंजन ना खतना होबसे ममाई पाले हाइगद्रा हाइमन Aduni ba? बथोकते मडोडी याम चुम्बा वाफम aduni नि khana ru nu ha ba kuman Samson na bu boy. khana la ka na ge ha हाय पिंगना कइनो सिंपल नेनादा mayam like to sin video ko please like to the yaw da di नेनादा कतु कारण तौनु है कतु कारण तौनु है ते चार्ली मैसनाम ना कहबा हाय चे हेलो चार्ली hello Charlie सैमसन hello हाय welcome कुमान welcome चे नो कुमान फरे दोदी सना ओइदा मांगोन कारसिको अनंग ओइ woi कारो रो ai lai pot bu bi ge nangi दे लाइस्रम बसीना हाय सिंपल ना hello basi फिंगा hello आइगा कनाना हेन बनो ने नाय
ꯗꯩꯗꯤ ꯁꯝꯁꯟꯅ mayam puna mapu ꯑꯣꯏꯕ꯭ꯔꯣ ay LB da lapi bagi ꯄꯤꯡ da magta. Thank you so much. ꯕꯤꯜꯗꯟ Ay LB ꯇꯨꯃꯣ da ꯅꯦꯅꯥ sadagi wai ꯁꯥꯏꯈꯣꯝꯅ sanaduna. Ay ga ꯅꯥꯏꯀꯣꯏ wai sanabi bagi da magta. Thank you, thank you. ꯅꯈꯣꯏ ꯁꯤꯅꯤ ꯂꯣꯏꯌꯦ ꯗꯩ ꯐꯤꯡꯅ ꯅꯦꯅꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯉꯦ ꯗꯩ ꯁꯣꯄꯤꯌꯥ ꯒꯦꯃꯤꯡ ꯅꯣꯛꯊꯈ꯭ꯔꯦ ꯁꯣꯄꯤꯌꯥ ꯒꯦꯃꯤꯡ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯁꯦꯟꯄꯨꯔꯒꯅ ꯅꯦꯅꯥꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗ꯭ꯔꯦ ꯑꯩꯗꯤ ꯗꯩ ꯕꯤꯟ ꯂꯥꯗꯦꯟꯅ ꯀꯩꯕ ꯑꯩꯗꯤ ꯑꯩ ꯅꯨꯄꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯤ ꯗꯩ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯗꯣꯛꯇꯔꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯅꯥꯕ ꯑꯃꯒꯤ ꯆꯠꯂꯨꯅ ꯀꯨꯏꯗ꯭ꯔꯤ ꯍꯜꯂꯛꯄ ꯆꯦ ꯑꯗꯨꯅꯅꯦ Oh, oh. ꯄꯣꯠꯁꯝꯕꯝ ꯀꯅꯥ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯗꯒꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯈꯠꯅꯔꯣꯏꯖꯦꯁꯨ ꯉꯝꯗ꯭ꯔꯦ ꯕꯠ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯦ ꯁꯣꯄꯤ ꯒꯦꯃꯤꯡꯅ 99 ꯊꯦꯡꯛ ꯌꯨ Nangbu asum ningsingduna leire. Kuman gini ko isa. Mikup ama nangbu kauge ngamdre. Lamdam kaida chatlaga aibu potha sige. Mikup mata nangbu asum ningsingduna leire. वाह क्या बात है Mikup mata nangbu kauge ngamdre. Yare? Yaraba kuman. Sophie Gaming thank you Rahul kaiba samura lapana anu kainjang sage Ngasi di to kan ji oina Bin Laden chare. sana achaubasu sabini Wah, fingna wah. gyan taba pakhangni aidi Wah, nena wah, wah. saikomna he sample kuman dona che nu kuman aseng baro laipot pudoiro sana hoida taisenna welcome torongna mi Ini lai pu bini pagi di. Lady PM Waidu Ramana Nene. They Nena Saikom na siya. No, Hello, I hello. like to grabane. Thank you so much. Thank you, Ping na Nina. simple katukaran taunu ay. Samson na kay ba atse hokya ay khangre. Kabisana na kauni hay na thauna phana lepkiba mida ningsing biyu hayde aikhoidi kanade inama isai sa oi de Charlie maistamna blog tawro okay tawrake senpai na nenana bu hairadi loina jage ba leire aidi yam pamjerure de posambamna akhoi relative ama nida okay de fingna nena Instagram Posambam kamai kailan sarake? lege Daidi simple na kay ba pingdagi ay na henbro nena saikomna ping simple noy ani chatlo choy nena saikomna ping simple noy ani chatlo ay samson na hi sister samson by na kay ba oy kuman thona che anu kuman isai do ay heartbreak oy gare naidi ping na nena kay no sum phagi tau nararoi si hairo ay simple na nanakta adum leijaningbadu aidi ay PM Waidu Remana kaka isay saglago ngaure ubada nangbu na taubado sadanandagi gidaw ay Ngaure urubada nangbu. Nena saikom aidi Sawara. paide ay pade isay Tamoy sisu. Susikanta singana hoy aduni dada Ay sigumba pikre matamse nungsinata. ngaiduna lairibani comment Doidi kaufakara isay do. Day Supia Gaming na nene isay yam fazana sak na nakonga loina pange paraba pini isay do nenada ditiget taure day bungo Lesabi bakang mana mata Ipang na dedicate ang naro ko. Samson by na so nice. Ito bisa na aingonda isay do hen na nungay
ꯅꯣꯛꯅꯤꯡꯉꯦ ꯋꯥꯈꯜ ꯑꯃꯨꯛꯇ ꯁꯣꯜꯂꯛꯄꯤꯀ ꯇꯧꯕꯕꯨ ꯄꯤ ꯇꯥꯔꯛꯎ ꯌꯥꯗꯦ ꯅꯣꯛꯅꯤꯡꯉꯦ ꯑꯩ ꯊꯃꯣꯏ ꯀꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ Okay. ꯌꯨꯀꯤꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯔꯥꯍꯨꯜ Thamoy ꯁꯣꯝꯅꯄꯝ pandabira nangbo. ꯅꯦꯅꯥ Nungsi ꯆꯥꯏꯈꯣꯝꯅ khangdabira ꯀꯩꯕ nangbo. Idol ꯐꯥꯒꯤꯗꯣ Felisana, ꯌꯥꯝꯅ kanaba? ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯃꯤꯁꯇꯔ ꯄꯥꯈꯪꯅ ꯅꯣꯏ ꯑꯅꯤ ꯁꯣꯅꯥꯏꯒꯤꯔꯣ Mane, ako'y sunay gini. ꯐꯤꯡꯅ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯁꯟꯄꯒꯅ ꯀꯩꯕ ꯁꯥꯎꯒꯠꯂꯦ ꯌꯥꯝꯅ ꯅꯦꯅꯥꯁꯦ ꯑꯗꯨꯒꯩꯗꯤ ꯔꯥꯍꯨꯜ Thamoy pandabira nangbo. ꯗꯥꯛꯇꯔ Nungsi ꯑꯦꯝ ꯀꯦ khangdabira ꯑꯇꯣꯀꯣ nangbo. ꯋꯥꯁꯣꯏꯗꯟ ꯗꯥꯛꯇꯔ Chanabi, nangi wakal. ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪꯅ Ngaujariba, ꯀꯩꯕ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩꯅꯣ ꯃꯤ ꯆꯪꯕ nungsibi. ꯀꯅꯥ ꯀꯛꯈ꯭ꯔꯒꯦ ꯗꯥꯛꯇꯔ ꯑꯃꯨꯛꯀꯣ ꯑꯣꯇꯥꯀꯨ Kaino? ꯆꯔꯝ ꯃꯤꯠꯄ ꯌꯥꯎꯔꯝꯃꯦꯕ Pataba wa ngangamani doon. ꯀꯨꯀꯤ ꯍꯨꯏ ꯆꯠꯂꯨ ꯆꯣꯏ ꯄꯤꯡꯅ ꯕꯤꯟꯂꯥꯗꯦꯟ ꯈꯨꯟ ꯅꯪ ꯂꯧꯊꯣꯛꯁꯦ ꯕꯤꯟꯂꯥꯗꯦꯟ ꯑꯩꯗꯤ ꯅꯦꯅꯥ ꯉꯥꯏꯈꯤꯅꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩ ꯉꯁꯤ ꯖꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ Oh, hawani ko. Inhemdada jerum ꯑꯗꯩꯗꯤ thong base. Yam ꯁꯦꯟꯄꯜ hawani. ꯒꯣꯗꯅ ꯅꯦꯅꯥꯗ ꯂꯣꯏꯅ ꯉꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯀꯩꯅꯣ ꯕꯤꯟꯂꯥꯗꯦꯟ ꯁꯣꯅꯥꯂꯤ Nena sa gulo channel paibro. ꯄꯥꯏꯅ Ay changdribo. Nena aiga nanga kanay lainadribo. Kaygumba nang kana tawdragadi kanay lainadragadi nangonda comments ama piro ko aigi video amada. Ay changake. ꯑꯗꯩꯗꯤ ꯁꯣꯅꯥꯂꯤ ꯔꯥꯖꯀꯨꯃꯥꯔꯅꯦ ꯑꯩꯗꯤ ꯇꯨ ꯕꯤꯟꯂꯥꯗꯦꯟꯅ ꯁꯣꯔꯤ ꯑꯥꯏ ꯍꯦv ꯒꯔꯜꯐ꯭ꯔꯦꯟ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ Wa. ꯅꯣꯏ ꯐꯤꯡꯅ ꯃꯣꯅꯤꯀꯥ ꯂꯥꯛꯑꯣ ꯐꯤꯡꯅ ꯀꯣꯏꯁꯦ ꯄꯨꯔꯛꯀꯦ ꯈꯪꯉꯦ ꯁꯤꯟꯄꯜꯅ ꯑయ్ꯌꯥ ꯈꯪꯉꯦ ꯀꯩꯕ ꯀꯤꯟꯅꯒ ꯊꯤꯜꯂꯛꯑꯦ ꯌꯨꯀꯤ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯆꯤꯀꯦꯟꯒꯤ ꯑꯣꯀꯦ ꯄ꯭ꯔꯤꯌꯥ ꯊꯨꯆꯝꯅꯅꯦ ꯅꯦꯅꯥꯒꯤ ꯑꯋꯥꯏꯕ ꯐꯣꯇꯣ ꯁꯤꯒꯥꯏ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯇꯧꯗꯣꯏꯅꯣ ꯑꯩ ꯄꯨꯡ 12 ꯇꯨꯝꯒꯤꯔꯣꯏ ꯃꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯀꯩ ꯍꯌꯦꯡꯗꯤ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯄꯨꯡ 12ꯗ Oh, baro bo ngai do. Hoi. ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯁ꯭ꯅꯦꯄꯜ ꯑꯩꯁꯦ 11 ꯐꯥꯎ ꯁꯥꯎꯔꯦ ꯇꯧꯒꯦꯗꯤ ꯑꯩꯗꯤ ꯈꯜꯂꯤꯕꯀꯣ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯂꯩꯔꯒꯗꯤꯅꯦ ꯑꯩ 11 ꯍꯦꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯤꯁꯦ ꯋꯥꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ 11ꯗ ꯅꯦꯅꯥ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯅꯤꯀꯣ ꯁꯥꯏꯀꯣꯝꯅ ꯁ꯭ꯅꯦꯄꯜ ꯁꯥꯎꯔꯦ ꯑꯩꯗꯤ ꯃꯣꯅꯤꯀꯥꯅ ꯐꯤꯡ ꯑꯩ ꯂꯥꯛꯑꯦ ꯁ꯭ꯅꯦꯄꯜꯅ ꯀꯩꯕ ꯐꯤꯡ ꯑꯩ ꯂꯥꯛꯑꯦ ꯆꯥꯎꯈꯤꯅꯨ ꯅꯪꯕꯨ ꯇꯞꯊꯛꯄꯅꯦ ꯅꯪꯕꯨ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯍꯣꯏ ꯏꯆꯦ ꯁꯥꯎꯈꯤꯅꯨꯅꯦ ꯕꯤꯟꯂꯦꯟ ꯅꯪ ꯅꯣꯛꯅꯤꯡꯉꯦ ꯇꯞꯊꯈꯣꯅꯦ ꯍꯥꯏ ꯅꯪ ꯌꯨꯂꯨ ꯅꯆꯦ ꯑꯅꯨ ꯌꯨꯂꯨ ꯁꯧꯒꯠꯀꯅꯨ ꯅꯪ ꯋꯦꯜꯀꯝ ꯊꯣꯏꯕꯤꯆꯅꯥꯅ ꯉꯥꯏꯗꯣꯏꯅꯦ ꯅꯦꯅꯥ ꯁꯥꯏꯀꯣꯝꯅ ꯄ꯭ꯔꯤꯌꯥ ꯁ꯭ꯅꯦꯄꯜꯅ ꯃꯣꯅꯤꯀꯥꯁꯦ ꯃꯤꯡ ꯌꯥꯝ ꯐꯖꯩꯀꯣ ꯀꯅꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯁꯤꯗ ꯐꯖꯕꯅꯤꯀꯣ ꯑꯀꯁꯄꯅꯤꯀ ꯁꯔ ꯑꯅꯨꯈꯨꯃꯟꯒꯤ ꯃꯋꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯎꯝ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯅꯨꯈꯨꯃꯟꯒꯤ ꯑꯦꯜꯕꯤꯗ ꯅꯦꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯈꯣꯡ ꯀꯥꯔꯟ ꯆꯠꯂꯛꯄꯗꯒꯤ ꯅꯦꯅꯥ ꯇꯧꯐꯝ ꯈꯪꯐꯝ ꯂꯥꯛꯇꯨꯅ ꯑꯦꯜꯕꯤꯗ ꯁꯔꯨꯛ ꯆꯥꯔꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯧꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯗꯕ ꯌꯥꯎꯔꯦ ꯋꯥꯍꯩꯗ ꯋꯥꯔꯗꯇꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯧꯕ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯍꯤꯡꯁꯥꯄ ꯃꯥꯟꯕ ꯑꯃꯁꯨ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝ ꯀꯧꯕ ꯅꯨꯄꯤ ꯑꯃꯗ ꯀꯟꯅ ꯈꯠꯅꯕ ꯍꯧꯔꯤ ꯅꯨꯄꯤ ꯆꯦꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯃꯤꯡꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯇꯣꯛꯂꯦ ꯃꯍꯥꯛꯁꯦ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯑꯗꯩꯗꯤ ꯔꯦꯅꯤ ꯗꯦꯕꯤꯅ ꯆꯦ ꯔꯥꯖꯀꯨꯃꯥꯔꯤ ꯔꯦꯅꯤ ꯃꯣꯅꯥꯅ ꯍꯦꯜꯂꯣ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯜꯂꯣ ꯃꯣꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯞ ꯍꯦꯜꯂꯣ ꯇꯧꯕꯤꯔꯝꯃꯨꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩ ꯆꯥꯔꯛꯀꯦ ꯌꯨꯀꯤꯅ ꯆꯦ ꯄꯨꯡ ꯀꯌꯥꯗ ꯍꯧꯈ꯭ꯔꯒꯦ ꯍꯧꯒꯠꯀꯦ ꯌꯨꯀꯤ ꯆꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 9ꯗꯒꯤ ꯍꯧꯕꯅꯦꯀꯣ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯦ ꯑꯩꯁꯦ ꯗꯦꯂꯤ ꯑꯦꯜꯕꯤ ꯂꯥꯛꯇꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯗꯀꯣ ꯄꯨꯡ 8ꯗꯒꯤ ꯍꯧꯗꯣꯏꯅꯦꯕ ꯃꯣꯅꯤꯀꯥꯅ ꯁꯦꯟꯄꯜ ꯇꯨꯝꯃꯣꯏ ꯊꯣꯏꯕꯤꯆꯅꯥꯅ ꯅꯍꯥꯟꯗꯩ ꯑꯦꯜꯕꯤ ꯂꯣꯏꯐꯥꯎ ꯌꯥꯎꯗꯕꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯝꯃꯦꯍꯦ ꯄꯦꯜꯂꯦ ꯑꯗꯨꯅꯦ ꯁꯦꯟꯄꯜꯅ ꯑꯩꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯂꯣꯏꯕꯧ ꯃꯣꯅꯤꯀꯥꯁꯦ ꯌꯥꯎꯗꯕꯗꯣ ꯑꯩꯒꯤ ꯁꯦꯝꯕꯤꯔꯣ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯁ꯭ꯅꯦꯄꯜ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯤꯌꯦ ꯑꯗꯩꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯃꯣꯅꯤꯀꯥ ꯇꯨꯝꯈꯤꯅꯨꯀꯣ
ꯑꯩ ꯅꯪ ꯉꯥꯏꯔꯤꯕꯅꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯍꯣꯏ ꯇꯧꯔꯛꯑꯣ ꯀꯣꯃꯦꯟ ꯆꯦ ꯑꯅꯨ ꯍꯣꯏ ꯇꯧꯔꯛꯑꯣ ꯀꯣꯃꯦꯟ ꯅꯪꯅ ꯇꯧꯔꯛꯀꯦ ꯍꯥꯏꯃꯤ ꯆꯦ ꯇꯧꯔꯛꯀꯦ ꯑꯅꯨ ꯍꯥꯏꯔꯣ ꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯀꯃꯦꯟ ꯑꯣꯀꯦ ꯑꯗꯨꯏꯗꯤ ꯑꯣꯀꯦ ꯑꯗꯨꯏꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯡꯗꯨꯒ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯔꯦꯅꯀꯣ ꯏꯂꯥꯏ ꯂꯥꯏꯔꯦꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯅꯣ ꯄꯥꯎ ꯄꯥꯕꯗ ꯑꯩꯒꯤ ꯃꯤꯡ ꯆꯦꯟꯅꯔꯛꯀꯅꯨꯀꯣ ꯍꯥꯏ ꯅꯣꯛꯊꯔꯛꯑꯦ ꯃꯣꯅꯤꯀꯥꯅ ꯅꯪꯒꯤ ꯃꯤꯡꯁꯤꯅꯤꯅ ꯄꯟꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯏꯜꯕꯤꯁꯤꯗ ꯃꯣꯅꯤꯀꯥꯅ ꯑꯦꯟꯖꯣꯏ ꯇꯧꯁꯤ ꯄꯨꯟꯅ ꯂꯥꯏꯐꯁꯦ ꯑꯗꯨꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩꯗꯤ ꯕꯁꯟ ꯈꯪꯉꯕꯝꯅ ꯍꯥꯏ ꯍꯜꯂꯣ ꯕꯁꯟ ꯋꯦꯜꯀꯝ ꯍꯦꯜꯂꯣ ꯕꯁꯟ ꯌꯨꯂꯨꯅ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯅꯨ ꯏꯇꯩ ꯆꯥꯛ ꯆꯥꯔꯕꯣ ꯌꯨꯂꯨ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯁꯨ ꯃꯤꯁꯇꯔ ꯆꯥꯔꯕꯣ ꯄꯥꯈꯪꯅ ꯀꯩꯕ ꯕ꯭ꯂꯣꯒꯤꯡ ꯇꯧꯔꯣ ꯅꯕꯥꯅꯤ ꯄ꯭ꯔꯦꯡꯇ ꯇꯧꯕꯗꯣ ꯌꯦꯡꯅꯤꯡꯉꯦ ꯄ꯭ꯔꯦꯡꯁꯦ ꯍꯥꯏꯅꯔꯒ ꯇꯧꯕ ꯌꯥꯗꯕꯅꯤꯅꯀꯣ ꯄ꯭ꯔꯦꯡꯁꯦ ꯍꯥꯏꯗꯤ ꯊꯥꯖꯔꯣꯏꯗꯕꯗ ꯇꯧꯅꯔꯛꯇꯣꯏꯅꯤꯅꯅꯦ ꯑꯁꯤ ꯈꯤꯇꯪ ꯃꯇꯝꯗꯤ ꯆꯪꯉꯦꯕ ꯌꯨꯀꯤꯅ ꯀꯩꯕ ꯆꯦ ꯀꯁꯥꯔ ꯑꯦꯟꯖꯦꯜ ꯌꯦꯡꯕ꯭ꯔꯣ ꯍꯥꯏ ꯀꯁꯥꯔ ꯑꯦꯟꯖꯦꯜꯁꯦ ꯍꯥꯟꯅꯗꯤ ꯌꯦꯡꯉꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯁꯥꯔ ꯑꯦꯟꯖꯦꯜꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯅ ꯇꯣꯕꯗ ꯍꯥꯏꯗꯣꯏꯅꯤ ꯄ꯭ꯂꯤꯁ ꯇꯣ ꯑꯩꯅ ꯌꯦꯡꯗꯕꯒꯤ ꯑꯩꯗꯤ ꯃꯥꯗꯤ ꯃꯔꯛꯇ ꯌꯦꯡꯉꯦ ꯑꯩꯗꯤ ꯑꯩ ꯁꯨꯡ ꯌꯦꯡꯗꯦ ꯀꯩꯗꯧꯕꯩꯅꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯈꯤꯑꯕ ꯑꯩꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤ ꯀꯣꯜ ꯇꯧꯈꯤ ꯃꯥ ꯊꯕꯛ ꯆꯤꯜꯂꯤ ꯃꯄꯥꯟꯗꯩ ꯍꯜꯂꯒ ꯃꯥ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯃꯥ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯔꯦꯁꯄꯣꯟ ꯂꯧꯕꯤꯔꯛꯇꯕ ꯑꯗꯨꯗꯩꯗꯤ ꯍꯥꯏꯗꯤ ꯀꯃꯦꯟ ꯏꯕ ꯀꯃꯦꯟꯗꯐꯧꯗ ꯑꯩꯅ ꯏꯖꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯐꯣꯟꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦꯅ ꯑꯗꯨꯒꯩꯗꯤ ꯃꯥꯅ ꯀꯔꯤꯝ ꯔꯦꯁꯄꯣꯟ ꯄꯤꯔꯛꯇꯕꯗꯨꯒꯗꯤ ꯑꯩꯅ ꯅꯣꯏꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯏꯒꯣ ꯂꯩꯕꯣꯔꯦꯅ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯉꯁꯤꯐꯥꯎꯗ ꯑꯩ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯁꯨꯡꯖꯦꯡ ꯌꯦꯡꯗꯦ ꯀꯅꯥ ꯈꯪꯉꯤ ꯃꯆꯥ ꯄꯤꯛꯄ ꯆꯦꯟꯕꯅꯤꯅꯀꯣ ꯃꯥ ꯆꯤꯜꯂꯝꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯔꯛꯇꯀꯣ ꯁꯨꯝ ꯑꯗꯣ ꯀꯥ ꯍꯦꯟꯅꯗꯤ ꯁꯨꯁꯤꯀꯥꯟꯇ ꯌꯦꯡꯗꯦ ꯁꯤꯡꯍ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯅꯨꯈꯨꯃꯟꯒꯤꯅ ꯃꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯃꯣꯅꯤꯀꯥꯅ ꯕ꯭ꯂꯦꯟꯗꯦꯟ ꯑꯩ ꯐꯖꯕ꯭ꯔꯣ ꯐꯖꯕ꯭ꯔꯣ ꯕꯤꯟ ꯂꯥꯗꯦꯟ ꯑꯩ ꯐꯖꯕ꯭ꯔꯣ ꯐꯖꯕ꯭ꯔꯣꯒꯁꯨ ꯍꯪꯅꯔꯤ ꯃꯣꯏ ꯃꯁꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯄꯜꯂꯛꯀꯅꯨ ꯃꯤ ꯄꯛꯂꯒꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯗ ꯑꯣꯏꯅ ꯄꯜꯂꯣ ꯃꯤꯡꯗꯣ ꯑꯣꯀꯦ ꯕꯤꯟ ꯂꯥꯗꯦꯟꯅ ꯅꯦꯅꯥꯗꯩ ꯍꯦꯜꯂꯦ ꯃꯣꯅꯤꯀꯥ ꯑꯗꯩ ꯁꯦꯟꯄꯜꯅ ꯀꯩꯕ ꯑꯩꯉꯣꯟꯗꯒꯤ ꯍꯟꯗꯛꯇꯤ ꯍꯨ ꯃꯣꯅꯤꯀꯥ ꯑꯗꯩ ꯀꯁꯔ ꯄꯥꯈꯪꯅ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯂꯥꯏꯚ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯕꯤꯖꯤ ꯈꯔ ꯑꯣꯏꯕꯅꯦ ꯑꯣꯀꯦ ꯑꯩ ꯈꯪꯉꯦ ꯑꯗꯩ ꯊꯣꯏꯕ ꯃꯣꯅꯤꯀꯥ ꯀꯩꯁꯨꯝ ꯃꯤ ꯀꯥꯏꯗꯦꯀꯣ ꯄꯜꯂꯛꯀꯅꯨ ꯅꯪꯅ ꯆꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯩꯗꯤ ꯀꯥꯏꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯃꯣꯅꯤꯀꯥꯅ ꯆꯥꯎꯕꯤꯔꯤꯁꯤꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯀꯩꯁꯨꯝ ꯅꯦꯅꯥ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯆꯥꯏꯈꯣꯝꯅ ꯀꯥꯏꯗꯦ ꯍꯦꯟꯕꯅꯦ ꯃꯣꯅꯤꯀꯥꯅ ꯅꯦꯅꯥ ꯁꯥꯎꯈꯤꯅꯨꯋꯣꯏ ꯑꯗꯩꯗꯤ ꯕꯤꯟ ꯂꯥꯗꯦꯟꯅ ꯃꯣꯅꯤꯀꯥꯅ ꯌꯥꯝ ꯍꯟꯂꯤꯗꯥꯏ ꯁꯤꯝꯄꯜꯅ ꯅꯦꯅꯥ ꯁꯨ ꯐꯖꯩꯗ ꯃꯣꯅꯤꯀꯥ ꯈꯔ ꯍꯦꯟꯕꯩ ꯋꯥꯅꯦ ꯅꯦꯅꯥꯅ ꯃꯣꯅꯤꯀꯥ ꯁꯥꯎꯗꯦꯗ ꯑꯉꯥꯎꯕ ꯁꯤꯕꯨ ꯐꯤꯡꯅ ꯌꯥꯔꯦ ꯃꯣꯅꯤꯀꯥ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯁꯤꯝꯄꯜꯅ ꯑꯉꯥꯎꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯐꯤꯡꯅ ꯃꯣꯅꯤꯀꯥ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯑꯩꯅ ꯑꯗꯩꯗꯤ ꯌꯨꯀꯤꯅ ꯆꯦ ꯏꯁꯩ ꯑꯃꯝꯇꯒ ꯁꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯩꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯅꯨ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯁꯦ ꯃꯥꯗꯤ ꯂꯣꯏꯔꯝꯗꯥꯏ ꯍꯦꯛꯇ ꯆꯪꯉꯛꯇꯣꯏꯅꯤ ꯑꯇꯣꯞꯄꯗ ꯆꯪꯉꯒ ꯂꯥꯛꯏꯔꯥ ꯈꯪꯗꯦꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯅꯪ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯆꯪꯉꯒ ꯂꯥꯛꯏꯔꯥ ꯑꯗꯩꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯔꯝꯗꯥꯏꯗ ꯊꯣꯏꯕꯤꯁꯅ ꯆꯪꯉꯛꯏ ꯏꯅꯝꯃꯁꯦ ꯁꯝ ꯊꯥꯗꯣꯛꯄꯅ ꯍꯦꯜꯂꯤ ꯐꯖꯕ ꯑꯗꯨꯅ ꯑꯩ ꯅꯨꯃꯤꯠꯀꯤ ꯁꯝ ꯌꯨꯀꯤꯅ ꯊꯥꯗꯣꯛꯏꯅꯤ ꯁꯝ ꯆꯦꯒꯤ ꯊꯥꯗꯣꯛꯄꯅ ꯐꯖꯩꯌꯦꯅ ꯑꯩꯉꯣꯟꯗ ꯈꯣꯟ ꯐꯖꯩꯌꯦ ꯌꯨꯀꯤꯅ ꯑꯗꯩ ꯊꯦꯡꯛ ꯌꯨ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯔꯤꯕ ꯊꯥꯒꯠꯆꯔꯤꯌꯦ ꯈꯨꯔꯝꯃꯦ ꯋꯦꯜꯀꯝ ꯃꯦꯘꯥꯆꯟꯗ꯭ꯔ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯄꯥꯈꯪꯅ ꯏꯁꯩ ꯑꯃꯒ ꯁꯛꯑꯣ ꯃꯌꯥꯔꯥ ꯏꯁꯩꯗꯣ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯁꯨꯝꯍꯂꯥꯏ ꯁꯛꯇꯝꯅ ꯁꯨꯝꯍꯂꯥ ꯍꯥꯏꯃꯤ ꯆꯦ ꯑꯅꯧꯕꯁꯤ ꯌꯥꯝ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯁꯨꯝꯍꯂꯥ ꯁꯛꯇꯝꯅ ꯈꯣꯏꯔꯥꯡꯍꯜꯂꯦ ꯂꯥꯡꯇꯛꯍꯜꯂꯦ ꯄꯨꯛꯅꯤꯡ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯃꯌꯥꯔ ꯄꯨꯡꯉꯥꯎ ꯃꯌꯥꯔ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ
mayara mayara kayno dai Sakdam Pubi Mayara. thamoy hubi mayara 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 thamoy pubi Nena Saikom na siya no mayara mo siya ang pagtre. Isi ka naman na yes. Sao no ko ay. saudi ise dun ai khangeba na ato pelvi legi la Kay ko male besana ba may bam na. hatang la bi ise Doren no nam may harawe na naw na ko Okay Mega Chandra na kaya ba kanan bala ilu na yam na nungaite ngarang su ibong mari ꯂꯩꯈꯤꯗꯕꯗꯣ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯗꯨꯅꯤ aduni yam nungaite ꯌꯥꯝ ba ꯅꯨꯡꯉꯥꯏꯈꯤꯗꯦ sengba si wa se ta yam satina nungaite bo ꯁꯦꯟꯄꯥꯏ ꯋꯥꯅ ꯏꯁꯩ ꯊꯃꯣꯏꯗ ꯗꯥꯏꯔꯦꯛ ꯄꯥꯜꯂꯦ ꯂꯩꯌꯦꯂꯨꯅ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗ꯭ꯔꯦ nungai phom khang sengba ꯉꯁꯤꯗꯤ ꯑꯗꯨꯅꯦꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ LB ꯇꯧꯔꯒ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯁꯦꯅ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯃꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯕꯗꯀꯣ ꯑꯩ LBꯒ ꯇꯧꯕꯤꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏꯗꯒꯤ ꯑꯩ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯕ ꯏꯆꯦ ꯀꯅꯥꯟꯕꯂꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯦꯘꯥ ꯏꯆꯦ ꯀꯧꯋꯣꯏ ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯃꯅꯤ ꯃꯌꯥꯝ ꯃꯌꯥꯅꯤ ꯄꯨꯟꯁꯤ ꯃꯌꯥꯅꯤ ꯅꯤꯡꯁꯤꯡꯕ ꯅꯪꯁꯦ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯣꯕ ꯍꯥꯏꯕꯅꯤ ꯈꯜꯂꯔꯣꯏ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯈꯜ ꯂꯩꯀꯛ ꯆꯠꯅ ꯆꯦꯈꯥꯏꯔꯕ ꯊꯃꯣꯏꯁꯤꯗ ꯑꯩꯒꯤ ꯆꯤꯡꯕꯤꯔꯅꯨ ꯂꯩ ꯑꯃ ꯆꯤꯡꯕꯤꯔꯅꯨ ꯂꯩ ꯑꯃ ꯆꯤꯡꯕꯤꯔꯅꯨ ꯍꯥꯏꯔꯣ ꯆꯤꯡꯕꯤꯔꯔꯣ ꯍꯥꯏꯔꯣ ꯆꯤꯡꯕꯤꯔꯅꯨ ꯍꯥꯏꯕ ꯆꯤꯡꯕꯤꯔꯅꯨ ꯍꯥꯏꯔꯣ ꯂꯤꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯑꯔꯣꯏꯕ ꯂꯃꯥꯏꯅꯤ 이품 레이트라버 이품 레이트라버 Thank you ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯅꯤ ꯌꯥꯝ ꯍꯩꯕ ꯃꯑꯣꯡꯗꯒ ꯃꯤꯁꯇꯔ ꯄꯥꯈꯪꯅ ꯀꯩꯕ ꯃꯈꯣꯟ ꯌꯥꯝꯅ ꯐꯖꯩꯌꯦ ꯀꯩꯕꯤꯁꯅꯥꯃ ꯀꯩꯅꯣ ꯏꯅꯝꯃꯁꯦ ꯀꯩꯕ ꯏꯁꯩ ꯆꯤꯡꯕ ꯌꯥꯝ ꯍꯩꯌꯦ ꯌꯥꯝ ꯉꯝꯃꯦ ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯔꯗꯣ ꯆꯤꯡꯐꯧ ꯆꯤꯡꯗ꯭ꯔꯤꯉꯩꯗ ꯆꯤꯡꯒꯦ ꯇꯧꯕꯗ ꯁꯣꯔ ꯇꯠꯂꯒ ꯂꯥꯛꯀꯅꯤꯌꯦ हिंदी इसेगा सके ꯀꯃꯦꯟ ꯑꯝꯇ ꯄꯥꯒꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯦꯅꯥ ꯍꯤꯟꯗꯤ ꯏꯁꯩꯒ ꯁꯥꯏꯀꯣꯝꯅ ꯆꯠꯂꯒꯦꯀꯣ ꯉꯁꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯗꯨꯅꯦꯕ ꯏꯆꯦ ꯑꯁꯦꯡꯕ ꯀꯅꯥꯅ ꯅꯨꯡꯉꯥꯏꯇꯦ ꯕꯨꯡ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯁꯧ ꯏꯃꯥ ꯄꯦꯃ ꯀꯔꯤ ꯑꯗꯩꯗꯤ ꯅꯤꯡꯉꯣꯜ ꯊꯥꯗ ꯀꯩꯕ ꯂꯥꯎꯒꯦ ꯅꯤꯡꯕꯣꯏ ꯀꯤꯄꯦꯡꯅ I am cookie but support you brother and sister थैंक यू हाइगद्रा ꯀꯨꯀꯤꯔ ꯀꯅꯥꯅꯣ ꯁꯨꯝ ꯍꯥꯏꯖꯤꯜꯂꯤꯔ ꯀꯔꯤ ꯍꯥꯏꯔꯛꯀꯦꯅ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯄ꯭ꯔꯖꯥꯅ ꯚꯣꯠ ꯍꯥꯞꯇ꯭ꯔꯗꯤ ꯚꯣꯠ ꯀꯃꯥꯏ ꯀꯥꯅꯤꯀꯣ ꯁꯦ ꯑꯗꯨꯒ ꯚꯣꯠ ꯀꯥꯕ ꯂꯣꯏꯔꯒ ꯄ꯭ꯔꯖꯥꯕꯨ ꯊꯧꯑꯣꯏꯗꯕ ꯇꯧꯔꯒꯗꯤ ꯃꯊꯪ ꯚꯣꯠꯇꯗꯤ ꯂꯣꯏꯈ꯭ꯔꯕꯤ ꯑꯩ ꯃꯥꯡꯉꯔꯦ ꯍꯥꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ पोसंबम ना हाइसे कई हाइनो कई कईनो हाइसे ज्ञान तादेको ꯅꯠꯇꯦꯕ हाइबदी ꯚꯣꯠ ꯀꯥꯕ ꯂꯣꯏꯔꯒ ꯄ꯭ꯔꯖꯥꯕꯨ कनादा हाइनो नंसे ꯊꯧꯑꯣꯏꯕꯤꯗꯕ ꯀꯩꯅꯣꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ पोसंबम ना हाइसे कनादा हाइनो ꯚꯣꯠ ꯀꯥꯕ ꯂꯣꯏꯔꯒ ꯃꯥꯏꯁꯦ ꯑꯩ ꯈꯟꯕꯗ ꯑꯩ ꯉꯁꯥꯏ ꯋꯥꯔꯤꯗꯨꯗ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ कई वाइदा ओ अदुने ꯃꯦꯘꯥ ꯆꯟꯗ꯭ꯔꯅ ꯔꯛꯅꯕꯂꯥ ꯑꯗꯨꯅꯦꯕ ꯑꯩꯅ ꯑꯩꯈꯣꯏꯗꯤꯀꯣ ꯍꯦꯜꯂꯁꯨ ꯆꯦ खंगेदा कई हाइद्रो अखोई थमोय ꯏꯆꯦ याम चावदैदा ꯀꯧꯒꯗ꯭ꯔꯣ ꯑꯗꯩꯗꯤ ꯅꯍꯥꯔꯣꯜꯅ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯤꯕ ꯀꯤꯗꯦ ꯑꯗꯨꯅꯦ ꯌꯨꯀꯤꯅ ꯆꯦ ꯏꯁꯩ ꯇꯃꯛꯄ꯭ꯔꯣ तमक्तेदा ऐसे पीइङैदबुदि तमम्बा ꯂꯩ दो याम कुइना तमम्द्रे ꯄꯣꯠꯁꯝꯕꯝꯅ ꯀꯔꯤꯕ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯕꯥ ꯏꯆꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯗꯦꯗ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯀꯨꯀꯤ ꯅꯣꯏꯕ ꯆꯠꯂꯣꯃꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯤ ꯑꯗꯩꯗꯤ ꯀꯥꯅꯣꯟꯕꯂꯥ ꯀꯣꯡꯄꯝꯅ सगोबुङ ꯁꯑꯣꯕꯨꯡ ꯏꯆꯦ करी ꯀꯥꯅꯣꯟꯕꯂꯥꯅ थादा ꯊꯣꯏꯕ ꯁꯅꯥꯃꯥꯏꯕꯝꯅ लाबुगे ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯩꯅ ꯁꯛꯇꯔꯑꯣ ꯃꯅꯤꯡꯗ ꯏꯅꯝꯃ ꯅꯠꯇ꯭ꯔꯒ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯕꯂꯥ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤ ꯊꯧꯕ ꯀꯩꯕ ꯕꯥꯏꯛꯇ
ꯑꯩꯅ ꯃꯅꯤꯡꯗ Megadana ꯅꯞꯆꯕ balan ꯃꯥꯒꯤ ꯅꯥꯀꯣꯡ na ꯃꯌꯥꯗ nung ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ nangbu chahi kya ꯈꯨꯅꯨꯡꯉꯥꯏ surage ꯑꯃ naharona cookie mayam se halase ꯑꯗꯨꯅꯦ Dainal cookie ꯑꯗꯨꯅꯦ mandala let's ꯑꯩꯈꯣꯏ play ꯉꯥꯏꯍꯥꯛꯇꯪ for ꯏꯆꯤꯟ peach ꯏꯅꯥꯎ ꯅꯣꯛꯃꯤꯟꯅꯕꯁꯤꯗꯅꯦ ꯀꯨꯀꯤꯁꯨ ꯀꯗꯥꯏꯗ ꯆꯪꯉꯛꯏꯅꯣ ꯈꯪꯗꯦꯕ Ningboy ꯇꯧꯔꯤꯁꯦ kipeng na let's pray for peach thank you so much PM Waidu Ramana aigi thamoisina nangi thamoida palamba taraba mioiba hairamgani nangsu miyamna angaubani haina isai mayeksi fajabra kaka nene ꯐꯖꯩ ꯐꯖꯩ daidi nena saikomna kaiba cookie bu thamoi panbrane tut ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ Baby sana mabama nairang asidi sinay daidi Mercury channel na yare nasak singduga kaiba ikhat khachannaradana hanu konthang sida akhoi ne sidri bawba profile toga ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯅꯪ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕ matu thi khangda ꯑꯩꯈꯣꯏ ꯁꯤꯒ ꯑꯦꯜꯕꯤꯁꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯗꯅ ꯏꯁꯩ ꯁꯛꯂꯣ ꯈꯣꯠꯂꯣ mayam ꯍꯥꯏꯅ masida ꯑꯋꯥꯕ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯅꯕꯅꯦ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ Mary channel thoe ke no mai channel lo ke no mai changai se khangbra mayam amta yengune ꯀꯨꯀꯤ ꯑꯣꯏꯔꯝꯒꯅꯤ ꯀꯨꯀꯤ ꯀꯨꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯀꯨꯀꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ dei je ise kanamla na isei sa o ai thebisana na nena cookie bu miro moidi tin kang oina phau thade natra doni mega 34 like then thank you Mary ꯊꯦꯡꯛ ꯌꯨ aga tauni sida maitai cookie leite kai tauni sida maitai cookie leite Mary channel lagaba tauni sida maitai cookie leite kare ai su ꯐꯔꯦ ꯊꯥꯡꯒꯠꯂꯣ ꯗꯦꯕꯥꯔꯣ daidi nena sakona mane thoibisana nupi oiragana minai nupa oiragana mahapapi chandan ne cookie du ai gilu na cookie sanabu nungsiba phaubrane dani Mr Pakhang na user block tawro thau leiba hul khara yaurak e mane yauramane ꯕ꯭ꯂꯨ ꯌꯥꯎꯕ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯣ jawban ꯊꯣꯏꯕꯤꯁꯅꯥꯁꯨ ꯍꯩꯕ ꯅꯠꯇ꯭ꯔꯣ nena neharai na hi welcome neharai ji Megachandra na nangbu asum ningsingduna leire haina haidu saklo oi ꯉꯁꯥꯏ ꯑꯃꯨꯛ ꯁꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ miti beran so e handak ꯌꯥꯔꯕꯣ ꯃꯦꯘꯆꯟꯗ꯭ꯔ ayya ꯃꯩ ꯆꯠꯈ꯭ꯔꯦ ꯃꯩ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ si color mo thore ꯌꯥꯝ ꯌꯥꯝ ꯃꯝꯃꯕ ꯃꯩ ꯆꯠꯈ꯭ꯔꯦ sida dum phajine ꯏꯃꯝ ꯃꯝꯈ꯭ꯔꯦ ayya aije pura hero malene mai chakibadai daidi jagal mega chatlabo ai habib number 1 Bangladesh ki kenoni Mega Chandra hak was it na can you say bye bye please bye 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 bye, bye dai bye. je kanam na wow why naharol na imalebak on mind silent laise imalebak ki on mind 1 minute oh, 1 minute silence. silence Okay. okay Okay, 1 minute mayam silent ꯂꯩꯁꯤꯀꯣ ꯀꯩꯅꯣ ꯇꯧꯁꯤ ꯀꯣꯃꯦꯟꯠꯁꯨ ꯑꯝꯇ ꯄꯤꯕꯤꯔꯛꯈꯤꯅꯨꯀꯣ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ 1 minute 11 Okay.
ꯌꯥꯔꯕ Thank you. ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯥꯟꯅ ꯂꯩꯕꯤꯕꯒꯤꯗꯃꯛꯇ ꯍꯤꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯅꯪꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯁꯥꯟꯅꯕꯤꯔꯣ. ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯅꯪ ꯀꯩꯔꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯑꯩ ꯁꯤ ꯎꯄ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯁꯤ ꯌꯦꯡꯒꯦ. ꯎꯞꯄꯒ ꯅꯨꯡꯉꯥꯏꯕꯅꯦ ꯀꯃꯦꯟꯁ ꯄꯥꯕꯗ ꯐꯥꯒꯤ ꯇꯧꯒꯅꯨ ꯑꯗꯨꯗꯤ ꯀꯩꯅꯣꯗꯣ ꯁ꯭ꯄꯦꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯩꯗꯤ ꯅꯍꯥꯟꯅ ꯏꯃꯥ ꯂꯩꯕꯥꯛꯇ ꯄꯥꯈꯪ ꯑꯔꯤꯕꯅ ꯏꯁꯩꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯊꯦꯡꯛ ꯌꯨ. ꯊꯦꯡꯛ ꯌꯨ ꯑꯗꯩ ꯗꯦꯕꯗꯥꯞꯅ ꯀꯩꯕ ꯏꯆꯦ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯁꯤꯅ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ. ꯑꯣꯀꯦ ꯑꯣꯀꯦ. ꯈꯣꯏꯇꯨꯝꯅꯔꯕ ꯑꯗꯨ ꯃꯤꯅꯥꯛꯁꯤ ꯈꯪ ꯐꯥꯗꯦ ꯑꯗꯨꯗꯤ ꯃꯤꯅꯥꯛꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ. ꯅꯦꯅꯥ ꯊꯦꯡꯛ ꯌꯨ ꯁꯥꯏꯈꯣꯝꯅ ꯀꯨꯀꯤ ꯂꯥꯛꯄꯁꯦ ꯃꯤꯍꯨꯟ ꯀꯥꯡꯂꯦ ꯑꯩ ꯌꯥꯝꯅ ꯇꯨꯀꯠꯆꯩꯌꯦ. ꯑꯗꯣ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯀꯩꯅꯣ ꯇꯧꯀꯣ ꯅꯪ ꯕꯠ ꯀꯠꯊꯠꯂꯣ ꯊꯣꯏꯕꯤ ꯃꯤ ꯁꯅꯥ ꯂꯥꯛꯑꯗꯤ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯍꯣꯏꯗ ꯊꯤꯡ ꯃꯩ ꯂꯥꯛꯑꯦ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯊꯤꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯣꯟꯗꯥ ꯐꯖꯔꯛꯇꯕꯁꯤꯡ ꯂꯣꯏꯅ ꯍꯣꯜ ꯇꯧꯔꯛꯀꯅꯤ ꯈꯪꯉꯨ. ꯅꯁꯥꯅ ꯄꯤꯔꯁꯨ ꯅꯋꯥ ꯂꯧꯗꯦꯍꯦ. ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯐ꯭ꯔꯦꯟ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯇꯜꯂꯤꯕꯣ. ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯏꯆꯦ ꯇꯜꯂꯤ ꯀꯅꯣꯝꯂꯥꯅ ꯀꯩꯕ ꯑꯩꯒꯤꯗꯤ ꯁꯛꯄꯤꯗꯦ. ꯑꯣꯀꯦ ꯑꯣꯀꯦ ꯆꯠꯂꯒꯦ. ꯏꯁꯩ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯀꯔꯝꯕꯅꯣ ꯐꯖꯕꯅꯤ ꯌꯥꯗ꯭ꯔꯣ ꯏꯁꯩꯁꯦ ꯕꯂꯥꯏ. ꯄꯥꯈꯪ ꯑꯔꯤꯕꯅꯒ ꯏꯁꯩꯁꯦ ꯇꯥꯕꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ. ꯗꯦꯕꯗꯥꯝꯅ ꯃꯩꯅꯒ ꯀꯤꯔ ꯆꯦꯟꯈ꯭ꯔꯦ ꯅꯍꯥꯔꯨꯅ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ. ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯂꯤꯂꯨꯅ ꯀꯨꯀꯤ ꯅꯣꯏ ꯆꯠꯂꯣ ꯂꯥꯛꯀꯅꯨ. ꯉꯥꯛꯇꯪ ꯆꯦ ꯑꯅꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯃꯆꯥꯏ. ꯊꯣꯏꯕꯤ ꯆꯅꯥꯅ ꯍꯩꯠ ꯇꯧꯅꯤ ꯍꯥꯏꯕ. ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯂꯩꯁꯥꯔꯤꯅꯦ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯗꯤ ꯅꯨꯡꯉꯥꯏ ꯊꯣꯛꯄ ꯌꯥꯔꯣꯏꯗꯣ ꯂꯥꯡꯊꯣꯛꯍꯧꯁꯤ ꯉꯥꯎꯍꯜꯂꯁꯤ. ꯃꯥꯅꯦ ꯉꯥꯎꯈꯥꯏꯁꯦꯕ. ꯄꯨꯟꯁꯤꯁꯦ ꯈꯔꯁꯨ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯝ ꯗꯦꯕꯗꯥꯞꯅ ꯋꯥꯈꯜ ꯁꯥꯔ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯅꯤꯉꯣꯜ ꯊꯕꯛ ꯅꯍꯥꯔꯣꯜ ꯁꯨꯅ ꯈꯣꯠꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯂꯟ ꯃꯩ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯥꯛꯏꯑꯕꯀꯣ ꯄꯥꯛꯄ ꯑꯗꯨꯗꯨꯅ ꯑꯣꯏꯕꯤꯌꯣ. ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯦ ꯑꯣꯀꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯥ ꯂꯥꯡꯊꯣꯛꯍꯧꯔꯁꯦ. ꯃꯤꯁꯇꯔ ꯄꯥꯈꯪꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯣ ꯀꯨꯀꯤꯁꯤꯡꯁꯦ ꯏꯕꯥꯏ ꯅꯪꯕꯣꯏ. ꯅꯦꯅꯥ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ. ꯄꯥꯈꯪ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯇꯧꯔꯒꯦ. ꯄꯥꯈꯪ ꯑꯔꯤꯕꯅ ꯁꯥꯔ ꯁꯤꯗ ꯅꯍꯥꯔꯣꯜ ꯇꯧꯕ ꯖꯥꯅꯤ. ꯌꯥꯔꯣꯏ ꯁꯤ ꯀꯦꯃꯦꯜ ꯂꯦꯞꯈ꯭ꯔꯕ ꯌꯥꯔꯔꯣꯏ ꯑꯃꯨꯛ. ꯑꯗꯨꯅꯤ ꯇꯧꯏ ꯍꯧꯖꯤꯛꯄꯨ ꯏꯆꯦ ꯀꯅꯝꯕꯔꯅ ꯏꯁꯩ ꯁꯥꯔ ꯅꯍꯥꯔꯣꯜ ꯄꯣꯁꯇꯤꯡ ꯀꯥꯏꯗ ꯇꯥꯕꯤꯒꯦ ꯍꯧꯖꯤꯛꯄꯨ. ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯕꯅ ꯏꯁꯩ ꯁꯛꯑꯣ ꯕꯨꯡ ꯇꯨꯝꯂꯒꯦ. ꯀꯩ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯤꯕꯣ. ꯏꯆꯦ ꯀꯃꯂꯥ ꯏꯁꯩ ꯃꯌꯦꯛꯇꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ. ꯑꯗꯩ ꯅꯍꯥꯔꯣꯜꯅ ꯗꯦꯕꯗꯥꯞ ꯌꯥꯏꯐꯔꯦ. ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯅꯝꯕꯂꯥ ꯑꯔꯨꯕ ꯋꯥ ꯑꯃꯗꯤ ꯂꯩꯀꯣ. ꯔꯥꯅꯤ ꯗꯦꯕꯤꯅ ꯅꯣꯏ ꯇꯨꯝꯕ ꯐꯥꯎꯗꯕ. ꯀꯦ ꯂꯨꯡꯒ꯭ꯔꯤꯂꯤꯌꯥꯅ ꯍꯥꯏ. ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯈꯨꯟ ꯕ꯭ꯂꯣꯛ ꯍꯥꯏ ꯆꯦ ꯕ꯭ꯔꯣꯏ. ꯑꯟꯖꯂꯤ ꯋꯦꯜꯀꯝ. ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯍꯦꯜꯂꯣ ꯊꯣꯏꯕꯤꯆꯅꯥꯅ ꯔꯦꯅꯤ ꯇꯨꯡꯅꯤꯡꯒꯤꯗ ꯂꯦꯡꯊꯣꯛꯄꯤꯕ ꯌꯥꯒꯅꯤ. ꯔꯦꯅꯤ ꯇꯨꯝꯅꯤꯡꯉꯗꯤ ꯂꯦꯡꯊꯣꯛꯄꯤꯕ ꯌꯥꯒꯅꯤ ꯒꯨꯗ ꯅꯥꯏꯠ. ꯕꯤꯖꯟ ꯀꯨꯃꯥꯔꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯣ. ꯑꯗꯨꯅꯦ ꯑꯗꯩ ꯏꯆꯦ ꯗꯥꯕꯤꯖꯣꯟ ꯀꯅꯣꯃꯔꯅ ꯀꯩꯅꯣ ꯑꯔꯦꯝꯕꯅꯦ ꯀꯩꯝ ꯃꯦꯘꯥꯏ. ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯩ ꯇꯥꯏꯕꯪꯄꯥꯟꯗ ꯅꯍꯥꯔꯣꯜꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯑꯔꯤꯕ ꯑꯗꯨꯗꯤ ꯆꯠꯄꯗ ꯀꯣꯟꯐꯤꯗꯦꯟꯁꯅꯦꯜ ꯀꯔꯤꯝ ꯄꯨꯗꯣꯏ ꯑꯣꯏꯌꯦ. ꯅꯠꯇꯦꯀꯣ ꯕꯤꯀꯤꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯇꯨꯝꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯑꯗꯨꯅꯦ ꯇꯟꯕꯨ ꯇꯟꯗꯦ. ꯎꯏꯃꯥ ꯅꯪ ꯆꯪꯉꯛꯏꯗꯨꯗꯤ ꯇꯟꯗ꯭ꯔꯣ. ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯤꯀꯣ ꯕꯦꯀꯤ. ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ. ꯅꯪꯒꯤ ꯀꯃꯦꯟꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯇꯨꯝꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯇꯟꯗ꯭ꯔꯣ ꯍꯥꯏꯁꯦ. ꯑꯦꯛꯆꯨꯋꯦꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯇꯨꯕꯇ ꯈꯣꯡꯗꯥꯖꯔꯛꯏꯁꯦ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯕ꯭ꯂꯣꯛ ꯀꯥꯞꯄ ꯈꯪꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯟꯇꯦꯟ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕ ꯍꯟꯗꯛꯁꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ LV ꯁꯤꯗ ꯂꯥꯏꯚꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯒ
ngak pung ama ni ka wari sanari se khoina LB je tharasu se timing sida idi tumde ba aidi thabak suna leijabane ba pung baro ama ani sim tumdrabane bai asida isina mayam siga nusina na wari sanar awa nungai wari kya sanari duga aigi channel se busu mayam akhoina sida khadang chok nagi ngang ise aigi channel sida tangoi su support oina bi damta nang mai tei macha mane ba adune aina mai tei macha da am sauning ise mayang na mafi tagai ullaga keno to bodudi noi changa naya higalaga subscribe to rongane ba karigi mathangi keno malak pada magi mafi tangai se pado uning bagi da akhoi ngasi mai tei macha akhoi taurise kaidobagi taurina noktana khedana ai phagi yam taurise punji se kaidoruduno khalaga ai phagi tawjabani ai mu serious oibasu leite aduki mati wana horei wasu wari Don't worry. Dale. aduna ko kitang gyan tana khadaraga comment ibiro Akhoi na siga talaga ni pamise. yawbirakanu Akhoi siga phamise ithau leitana phamma natte akhoi gi su karigumba ma ka tanjari ni buko aduduna akhoi ahing tumdangagi pung 11:30 12 pau akhoi na phamna leiri sibu akhoi bijam nungai na phamam gadrane siga इचिनाव सिंगा सु फनानिंग बाय सानिंग बा प्लस अखोई की सु अखोई की चैनल सिगा खतंग काना गद्रा हैना अखोई दुखलगा फम्मी बने बको इथोले तना फम्मा नते प्लीज अखोई की हां कनो जेंद्रगदी जेंबी कनो कसुम काइदे एलबी दे जावनिंग दे जावबी कनो कसुम काइदे दुगा बेड कमेंट्स तो किबी रकनो प्लीज Samson bena oi hello ai ise na kari thada lauge okay ise tawjarage Samson ai na hi bro ai pakang ri bena Vicky nang sir naharol takthu ro ai nena sakom si ano upo ai to Upe, bisana ma upe. Vicky tumning kai to bisana na Vicky tumning adi tumuro bai ke luang le ma nice couple ai thank you so much thank you ke ba lungrei la megachandra na phongdok taba nungsiba sa oi anjali khun na kai ba che kari mathen chabi ge broga icha nupi di ude icha nupi tungre अंजलि अखोई ngasi se tonga kanji narola chai nandi mayam kanyang tarake nusi na say yes to love daidi Samson boy na YouTube chala Samson na good night sister thank you Samson good night yuli na chumme nungai na leininge che anu ado moi kuki ubada yamna sauninge adone kunjabati singna tummo era kudi ngak leigige 11:30 bau lai ni nena ko saikom na kareba love pakang ariba na ingdro nena daidi toibasna na as mayam like to the bayar gadi like to sinbira moko like to sinbira please mayam like to wada kaw bi balai gadi like to sinbiro ko करी थाद लागुगे दोइदी मेरा थाद लाक्सिरा दोइदी काउखरे ने सी नि लोइ काउ सी कगिनो सिबो सी कानो बला काउ थोगरे इसे दो हयेक सकलागे जे कानो बला आई फजना तारगा सकलागे हयेक कोइनी काउ थोगरे मी से दो अदुला तबदा पुष्पा इसे सलका अचिक्पा अहिंदा नते लाले अचिक्पा अहिंगी दोइदी chiklava नते अचिक्पा अहिंगी नते काउ थोगरे कगिनो सिनि लोइ काउ सिबो इबो jayan to kumbai अचिक्पा अहिंगी jam soning re buji चिक्लाबा थाबल्दा नुसीबा नंगना करिगी वारौरीबा ओइ नाजबा नंगी नतौदुदा हेन नुंसिरे हेन नुंसिरे अचिक्पा अहिंगी चिक्लाबा थाबल्दा नुंसीबा नंगना करिगी वारौरीबा कोबे जाबो sang re ajo re
ꯅꯪ ꯀꯩꯅꯣꯗ ꯆꯪꯉꯤꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯑꯣꯟꯁꯟꯅꯔꯅꯨ ꯃꯊꯧ ꯂꯩꯇꯕꯒꯤ ꯌꯥꯎꯕꯁꯨ ꯌꯥꯎꯔꯛꯂꯒ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯊꯧ ꯂꯩꯇꯕꯩ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯇꯥꯏꯞꯇ ꯃꯤ ꯁꯤꯐꯝꯗꯨꯗ ꯑꯩ ꯆꯠꯂꯨꯏ ꯉꯁꯤ ꯑꯣ ꯏꯕꯣꯜꯅ ꯗꯥꯕꯨꯡꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯅꯦꯅꯥ ꯆꯥꯛꯈꯨꯝꯅ ꯀꯩꯅꯣ ꯑꯔꯤꯕ ꯏꯆꯦ ꯀꯂꯝꯕꯅ ꯕꯨꯡ ꯑꯉꯥꯎꯕ ꯃꯤꯅꯤꯗꯣ ꯑꯉꯥꯎꯕꯅꯤ ꯈꯜꯂꯣ ꯍꯥꯏ ꯑꯗꯨꯅꯤ ꯊꯥꯖꯕꯂꯣꯡꯅ ꯍꯥꯏꯆꯦ ꯍꯦꯜꯂꯣ ꯊꯥꯖ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦ ꯑꯟꯖꯂꯤ ꯌꯦꯜꯕꯤꯗ ꯕ꯭ꯂꯣꯛꯅ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌू ꯁो मच from Manipur full support che bro Anjali Khun thank you so much थैंक यू अंजलि थैंक यू सो Pakhang मच aribana ariba kaina daidi chikanabana hai bohol ibolna yengba ngamdaba tawbigano ichininaw sing hai Mr. Pakhang na comment macha masu da yak kaiba yengsilluno jengadi yadre success pamadi hai daidi thaja blog na kunjabati si sab tawbiramo yiluna thawai yamna chae che anu mitta adum uraga leire माने daidi नुंगाइते याम नुंगाइते असेंबा pakhang याम ariba नुंगाइते ichega ibaiga su nong phadok Dubai da koithuro ha Dubai da पाखंग पाखंग नते होय पाखंग ओइरमगनी निदा khangde pakhang ariba ai me oirama पाखंग कइने तौरे दुबईदगा कोइरकपा गाइदो अखोई खन्देदा अदुगुम्बगा Jaifabi कइगिन Lukram हाइदी message अखोइसे takre लेवल अमदा लेबनिनको दुबईगी वाखन कदि खन्देबो Thajablong Mr. Pakhang sab tawbiramo nena saikomna ariba haibane daidi haibi keba aribabu ariba haibane मयाम ibolna लाइक तो दबजाओ दी iche लाइक तो bala सुनियुको thabaki fajana chille LB ka thabasu sangre 11:30 Ibol रोसनिदा sing 35 ke lungena eidi nungaye live tawrise thank you Jerry ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯀꯣ ꯑꯋꯥꯕꯕꯨꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯇꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯒ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯦꯜ ꯕꯤ ꯁꯤꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯈꯇꯪ ꯀꯥꯟꯅꯕꯁꯨ ꯐꯪꯕꯒꯤ ꯄ꯭ꯂꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯨ 11-12 ꯐꯥꯎ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯀꯩ ꯍꯥꯏꯒꯅꯤ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯉꯁꯥꯏꯗꯩ ꯐꯝꯃꯤꯁꯦ ꯈ꯭ꯋꯥꯡꯁꯦ ꯅꯥ ꯇꯦꯛꯇꯣꯔꯦꯕ ꯍꯤꯞꯄꯁꯨ ꯌꯥꯗꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯊꯧ ꯂꯩꯇꯕ ꯅꯠꯇꯦꯕ ꯊꯧ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ Pakhang ꯍꯥꯏꯅ aribana ꯀꯥꯟꯅꯗꯦ nang pharaga lorodi kawaini bolna mayam laige danger action hello thaja blog na kaiba ke lungrilia hai sab to bira o Amarjit Kungamna kaiba hello to bisna mabamna tumningba yai tummo lengbiro noida yaubi da yade haide yauning draga chumna thokpiyo khatna haudrasu yam pakte Bijon Kumar yamna yamna ai makni haina igo tawriba mi pumnamak nongmagi amuktang samsan gata chatlucho nungaiba awaba pumnamak chap manaba lambida chatkibadubani haiba kauramare friend asumaina nungaina layu thank you Bijon thaja blog na ꯊꯦꯡꯛ ꯌꯨ ꯗꯥ ꯕꯤꯖꯣꯟ Amarjit ꯊꯦꯡꯛ ꯌꯨ dei dev ꯑꯩꯈꯣꯏꯕꯨ dabna ꯁꯞꯄꯣꯔꯠ ichega ꯇꯧꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ibaiga ꯁꯣ gi live ꯃꯆ jengbase wakhal sen nungai thank you so much dev dab dei khumani tawna kari thada lauge December thada lak uko hai Susikanta Singh isai latle tawbira oi adaidi ibonna ꯏꯁꯩꯒ hai Amarjit ꯁꯛꯑꯔꯣꯏꯁꯤꯗ Singh thaja blog na Susikanta ibonna kuman thabak nungai bro kuman nindang ibol bro ije kanambala na meratha gi sanari thaja blog na Amarjit ꯇꯨꯝꯅꯤꯡꯉꯦ Amarjit Mega Chandra na wow wow A7 में नाइस गेनी कुमनी तो ना सॉन्ग से देवबंगना इसे खोन सीधी मई हो रहे है थाजे ब्लॉग ना ꯀꯗꯥꯏꯗꯩꯅꯣꯗ ꯁꯟ मस्जिद सब तो इरोꯏꯒ बिरमो ꯆꯦꯟꯕꯖꯥꯠꯅꯤ तो ꯑꯩꯈꯣꯏꯒꯤ बिसना ꯈꯣꯟꯁꯦ मैं बमना ꯇꯥꯔꯒ आई इसे सीधी कोई ना सक्रे फबग फबगीरा इनमा आई सही सीधा कोई ना
ꯁꯛꯑꯦ ꯈꯔ ꯐꯕꯒꯤꯔ ꯏꯇꯩꯃꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯃꯦꯔꯥ ꯊꯥꯗ ꯂꯥꯛꯎ ꯐꯥꯏꯔꯦꯟ ꯊꯥꯗ ꯂꯥꯛꯎꯔ ꯕꯣꯔ ꯕꯥꯔꯇꯣꯟ ꯂꯥꯛꯆꯔꯤꯌꯦ ꯏꯕꯣꯜꯅ ꯇꯞꯂ ꯀꯩꯕ ꯊꯥꯞꯂ ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯑꯣ ꯆꯦ ꯑꯅꯨ ꯑꯩ ꯏꯃꯣꯏꯅꯨ ꯅꯤꯡꯁꯤꯡꯉꯦ ꯊꯥꯞꯂꯒ ho ꯊꯥꯞꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯇꯥꯝꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯈꯜꯂꯤ ꯀꯧꯕꯒꯨꯝ ꯈꯜꯂꯤ ꯀꯧꯕꯒꯨꯝ ꯅꯅꯥꯛꯇ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯕꯨꯡ ꯏꯁꯩꯁꯤꯡꯁꯦ ꯑꯩꯗꯤ ꯑꯅꯧꯕ ꯊꯥꯏꯅꯒꯤ ꯏꯁꯩꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯅꯧꯕꯅꯦ ꯏꯁꯩ ꯁꯛꯄꯤꯌꯨ ꯌꯥꯝꯅ ꯍꯩꯌꯦ ꯁꯨꯕꯤꯄꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯗ ꯑꯗꯨꯒ ꯂꯥꯛꯄꯤꯔꯃꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯁꯅꯤꯔꯣꯏꯒ ꯆꯦꯟꯕ ꯖꯥꯠꯅꯤꯗ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯨꯝ ꯑꯗꯨꯒ ꯀꯥꯕꯛ ꯀꯥꯕꯛ ꯑꯗꯨꯝ ꯁꯞꯁꯨ ꯁꯛꯏꯅꯤꯗ ꯇꯧꯕꯤꯔꯝꯃꯣꯀꯣ ꯏꯕꯣꯜꯅ ꯀꯩꯅꯣ ꯈꯔ ꯄꯤꯁꯜꯂꯦ ꯁꯨꯆꯤꯀꯥꯟꯇ ꯁꯤꯡꯅ ꯊꯥꯖꯕ꯭ꯂꯣꯛ ꯍꯥꯏ ꯇꯧꯔꯦ ꯍꯦꯜꯂꯣ A7 ꯍꯦꯜꯂꯣ इबो ꯍꯦꯜꯂꯣ इबो ꯑꯩꯈꯣꯏꯗꯔꯣ क्या हुआ रे रही हो इबो क्या हुआ ꯏꯕꯣꯍꯜꯗ ꯍꯥꯏꯕ दैदि पाखंग अरीबना इचेगी इसे ताबदा थमोई नौथोए दैदि थाजबलोगना निशिकांता निशिकांता कई खंगद ममिंग जे उसीकांता ꯏꯔꯤ ꯃꯌꯥꯝ 11:30ꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯇꯩ ꯍꯣꯏꯅꯦ ꯌꯥꯝ ꯁꯥꯡꯅ ꯗꯥꯔꯤꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯕ ꯊꯥꯖꯕ꯭ꯂꯣꯛꯅ ꯍꯧꯖꯤꯛꯀꯥꯟꯗ ꯁꯞ ꯇꯧꯕꯤꯔꯛꯑꯣꯀꯣ ꯗꯦ A7 इबो ब्रो 3 दिन से कहाँ था यार इसे कनम्बरना बोहल कैसु खंदे नारना लान लाए ऐ चले को मयाम है ꯀꯅꯥꯅꯣ नारोलना ꯅꯍꯥꯔꯣꯜ ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯒ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯏꯃꯥ ML ओपन ꯂꯩꯕꯥꯛꯀꯤꯗꯃꯛꯇ वालना ꯇꯧꯗꯕꯁꯨ नेने ꯌꯥꯗꯦꯀꯣ ꯆꯦꯛꯁꯟꯅ योंचाक सिंगु ꯆꯠꯄꯤꯔꯣ चारो ओके चरके दैदी ngarang ꯂꯥꯟ ꯃꯔꯛꯁꯤꯗ ꯉꯥꯛꯇꯪ ꯑꯩꯒꯤ ꯑꯣꯏꯔꯕꯁꯨ ꯇꯣꯞ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯇꯤꯚꯤ ꯍꯦꯜꯂꯣ ꯌꯥꯎꯕꯤꯔꯝꯃꯤꯁꯦ ꯑꯩ ꯉꯝꯈꯥꯏ ꯄꯥꯈꯪ ꯂꯩꯇꯅ ꯑꯔꯤꯡꯕ ꯀꯩ ꯅꯦꯅꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯕ꯭ꯔꯣ ꯌꯥꯝ ꯈꯠꯅꯕ ꯅꯨꯡꯉꯥꯏꯌꯦ ꯍꯧꯔꯛꯀꯅꯨ ꯁꯥꯔ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯍꯥꯔꯣꯜ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯌꯥꯎꯕꯤꯔꯝꯃꯤꯁꯦ ꯇꯥꯛꯊꯣꯛꯎꯔꯣ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯔꯦꯗꯤ ꯂꯩꯕꯤꯌꯨꯀꯣ ꯅꯨꯄꯤ ꯐꯥꯕꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯥꯟꯗꯤ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯟꯗꯤ ꯆꯍꯤꯁꯤꯗꯀꯣ ꯍꯟꯗꯛ ꯆꯍꯤꯁꯤꯗꯀꯣ इबोना A7 ब्रो YT का दुनिया में उदुनी टेटेबी ना के हेलो नेने थैंक यू ꯏꯕꯣꯍꯜ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ हाय ꯈꯪꯕ꯭ꯔꯥ हाय हाय ꯀꯩꯒꯤꯅꯣ ꯈꯪꯉꯕ ꯅꯍꯥꯟ ꯅꯪꯅ ꯀꯣꯃꯦꯟꯁꯒ ꯊꯥꯔꯛꯄꯗꯣ ꯑꯩ ꯅꯍꯥꯟ ꯄꯥꯍꯧꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯀꯣꯃꯦꯟꯁ ꯅꯍꯥꯟ ꯄꯥꯊꯣꯛꯄꯗ ꯌꯥꯍꯧꯗ꯭ꯔꯦꯕ ꯀꯥꯎꯅꯅꯦ ꯅꯪꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 मखाꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯥꯏꯅ ꯅꯪꯅ ꯏꯔꯛꯄꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯑꯩ ꯅꯍꯥꯟ ꯄꯥꯊꯣꯛꯄꯗ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯑꯗꯣ ꯅꯦꯛꯁꯇ ꯄꯥꯊꯣꯔꯛꯀꯅꯤ दैतु ꯑꯗꯨꯒꯤ ꯀꯣꯃꯦꯟꯁꯇꯣ बिसना दैदी टेटेबीना हेलो नेने हाय नेना ꯍꯦꯜꯂꯣ साइकोमना ꯍꯦꯜꯂꯣ अरीबा मी तु बिसना इनमा 11:30 फाउ तौसे ओके ओके ꯍꯣꯏ ꯍꯣꯏ 11:30 ꯐꯥꯎꯇꯪ ꯇꯧꯔꯁꯤꯀꯣ ꯑꯩ देबमना 12ꯀ ꯌꯧꯕ चुम्मी ꯉꯝꯃꯔꯣꯏ ꯋꯥꯔꯦ चे ꯌꯥꯝꯅ मिस्टर पाखंगना गुड नाइट खुमन इथोना चे नो खुमन पुंग 23 फाउ जाउनिंग दबा मी चे नो खुमन पुंग 23 फाउ जाउनिंग दबा मी जाउरेको 제 कानम्बरना मेघा चलबो अमरजीत कोंगामना हेलो कबिसनाना इनमा पुंग अमा तौसे दैदी बोलना कइबा खुमन ꯃꯤꯅꯤꯠ करी ꯃꯤꯅꯤꯠ 9 ꯃꯤꯅꯤꯠ 3 वालीको खुमन करी वारीनोने ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ इमोचा ꯌꯥꯎꯔꯗꯤ सिंह हैप्पी ꯄ꯭ꯂꯤꯖ ꯂꯥꯏꯛ लाइफ ꯇꯧꯁꯤꯟꯕꯤꯔꯣꯀꯣ इमोचा सिंह हैप्पी लाइफ हेलो हाय ꯍꯦꯜꯂꯣ ꯊꯦꯡꯛ ꯌꯨ लाइक एंड सब तौबीरमो सर ꯁꯞꯇꯣ ꯍꯥꯏꯒꯅꯨ दैदी सब आई मीन कइनो ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ कइगिनो ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯍꯥꯏꯕꯅꯤ सब आई मीन दुनुगो फुल्ली हाइदेदना कुमन निंगथौ चैनल ना चे अनु ꯑꯣ कुमन अनि बौ तौसिको चे अनु कुमन तू बौ तौसिको ꯀꯅꯥꯅ ꯍꯥꯏꯕ कुमन निंगथौना ꯏꯕꯨꯡꯉꯣ ꯉꯝꯖꯔꯔꯣꯏ ꯑꯩ ꯅꯣꯏꯁꯨ ꯋꯥꯔꯝꯃꯅꯤ ꯑꯩꯁꯨ ꯈ꯭ꯋꯥꯡꯒ ꯌꯥꯗ꯭ꯔꯦ थाजब ꯂꯦꯡꯁꯜꯂꯦ लोन से ꯈ꯭ꯋꯥꯡꯒꯁꯦ इसे ꯂꯣꯏꯅ सगो वारे इसे सगो हैरा नुने वारे ने ꯏꯃꯥ ꯈ꯭ꯋꯥꯡꯒꯁꯦ मेगा चंद्रना
ꯁꯤꯔꯤꯕ ꯃꯐꯝꯗꯣ ꯍꯥꯟꯅ ꯃꯩꯇꯩ ꯑꯣꯏꯕ ꯃꯐꯝꯅꯤ ꯊꯥ 3-4ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩ ꯆꯪꯉꯝꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯑꯌꯥ ꯑꯗꯨꯗꯣ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯗꯨꯁꯨ ꯂꯧꯁꯟꯈ꯭ꯔꯖꯥꯠꯂꯣ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯅꯣ ꯃꯣꯏ ꯑꯗꯩꯗꯤ ꯇꯧꯔꯤꯁꯤꯕꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯣꯍꯜ ꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏ ꯂꯥꯛꯁꯟꯗꯣꯏꯅꯦ ꯒ꯭ꯔꯣ ꯇꯛꯈꯥꯏꯔꯛꯄꯗ ꯑꯃꯨꯛ ꯍꯟꯗꯣꯏꯅꯣ ꯒ꯭ꯔꯣꯒ ꯇꯛꯈꯥꯏꯕ ꯁꯨꯡꯇꯛꯇꯤ ꯇꯛꯈꯥꯏꯗ꯭ꯔꯒ इबोल ब्रो ꯇꯟझꯜꯂꯛꯄ ꯑꯃ मुन्ना ꯌꯥꯎꯋꯦꯗ जेंलकनुको अंजलि कुन्ना ब्लॉग नचे ब्रो वाईफाई यारुदबगी ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯈꯤꯕ ꯇꯥꯍꯧꯗ꯭ꯔꯦ ꯆꯦ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯇꯣꯉꯥ ꯀꯥꯟꯖꯤ ꯑꯣꯏꯅ ꯆꯥꯔꯦ ꯇꯣꯉꯥ दैदी ꯀꯥꯟꯖꯤ बिजन कुमार ꯆꯥꯅꯤꯡꯉꯦꯅꯅꯦ ओके फ्रेंड गुड नाइट बिजन ꯒꯨꯗ ꯅꯥꯏꯠ दैदी ꯗꯥ ꯕꯤꯖꯟ कियाम ꯒꯨꯗ ꯅꯥꯏꯠ सकी ꯕꯥꯏ देवी ꯕꯥꯏ लव की कन इमोजी पिक्चर ले येलो ना पुंग कयादा तुमदोइनो ꯑꯩꯈꯣꯏ 11:30 ꯂꯣꯏꯁꯟꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯤꯅꯤꯠ ꯀꯌꯥ ꯋꯥꯠꯂꯤꯅꯣ ꯃꯤꯅꯤꯠ 5 ꯃꯤꯅꯤꯠ 4ꯔꯣꯝ ꯋꯥꯠꯂꯤꯀꯣ ꯃꯤꯅꯤꯠ 4ꯈꯛꯁꯦ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯅꯤ इबोन बिजोन मंग फरसे ꯃꯪ ꯐꯔꯁꯦ ꯃꯪ सना ꯐꯔꯁꯦ मत करेबा सना मतुमने ऐदी हाय मयाम ऐ ꯁꯛ ꯐꯖꯕ꯭ꯔꯣ ꯐꯖꯩꯌꯦ 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 ꯗꯩ ꯖꯤꯂꯤꯌꯣꯟꯅ ꯁꯪꯁꯥꯔꯗꯀꯣ ꯑꯩꯅ ꯏꯁꯥꯅꯅꯦ ꯑꯩꯁꯦ ꯐꯖꯔꯦꯅ ꯈꯟꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ जिलियन ꯐꯖꯔꯕꯅꯤ खंगो कहाँ से हो भाई हम लोग मीना असम हाइबगी से मथौ हैं तादे कुमन चे अनु खुमन लाइव ठेंगना तौबियुको जाउनिंगदबा मी जाउरेको इबोलना तप होय होय थापलगा इसैगा हाइरानुने पाखंग अरिबना इपागी सना मतुम नंगदी सिदा कैदौरिबा दैदी बोलना इचे अनु अंजलि को नचे याम हइये इसई दै सना काइदिनोदा याबा कई नत्तेदा सना अखोइ तरिस मतुम न कई ऐसु मोगा चंगे जाबदा तौरे चादबने कैसु दैदी देवदाबना ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯒꯤ एंटरटेनमेंट ꯇꯧꯕꯩ इचेगी ꯋꯥꯅꯤꯗ खोन से फजई न फागी नते फजई ताबा ꯑꯩꯁꯦ नुंगाई ꯑꯩꯅ थैंक यू सो मच ꯑꯩꯅ ꯏꯁꯩ ꯁꯛꯏꯁꯦ ꯌꯥꯝ ꯈꯣꯟ ꯐꯖꯅꯒ ꯁꯛꯏ ꯅꯠꯇꯦ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯅ ꯍꯦꯛ ꯄꯤꯛꯆꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯑꯕꯅꯦꯕ ꯏꯁꯩꯁꯦ तबी सनाना ꯑꯗꯣ इनमा ꯑꯗꯨꯝꯅꯦ ऐदी ꯃꯌꯥꯝꯅ ngasi ꯍꯥꯏꯔꯛꯄꯗꯨꯒ ꯑꯗꯨꯝ ꯁꯛꯏꯅꯦꯕ ꯊꯦꯡꯅ ꯐꯖꯅꯒꯗꯤ ꯇꯨꯝꯗꯣꯏꯅꯦ ꯅꯠꯇꯕꯀꯣ ꯂꯣꯏ ꯐꯥꯎ यावरनी ओके ओके इबोन A7 ब्रो कहाँ है आप दैदी युलु न ऐसु इसई अमा सके फजैदा चे फजैदा ngasi thajana kaidauruni chena अहनली ꯍꯦꯂꯤ चेना हेली सना मतुम मेघा चंद्रन ओजा इबोल कैदौरीगे लाइव तौद्रदी कैदौरे लाइव तौद्रदी के लोंगलेना ngasina aidi first time live yawi ni nungaiba फावी न्यू सब्सक्राइबर थैंक थैंक यू सो मच दै ꯑꯩꯒꯤ खुमन ꯑꯦꯜꯕꯤꯗ निंथौना ꯂꯥꯛꯄꯤꯕꯒꯤ चे अनु ꯑꯩꯒꯤ खुमन ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ थैंक यू सो मच चे अनु करेबा खुमन लाइव कुइना तौबियु को नुपी थोकलकपा नुपी अमा तौबियु को नुपी थोकलकपा नुपी अमा शशिकांता सिंगना थाजा ब्लॉग तौखरबने थोबिसना माबना गुड दुनीदना अइना अहानबा हाइबा दुगा चानरे 11:30 दा लोइसनसे ꯑꯗꯨꯒ थाजा ꯂꯣꯏꯁꯟꯗꯣꯏꯅꯦ ब्लॉगना कनामदा सब तौबीरक्ते थाजा ब्लॉग त कनाम सपोर्ट तौबीरक्ते से के मैम थाजाबु सपोर्ट तौबियो ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯖꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ दैदी इबोलना कैराक ब्रो आई थबक यामना चिंजरे थाजा ब्लॉगना उसी कांटा थैंक यू है कैसे काना बोहल दो थबक यामना चिनबने मेघा स्टोर नसी अनु करी इंजांग हाउगे स्टोर ꯉꯁꯤꯗꯤ वेलकम मेघा ꯉꯁꯤꯗꯤ ꯇꯣꯉꯥ चंद्रना ꯀꯥꯟꯖꯤ ꯑꯣꯏꯅ ꯆꯥꯔꯦ कलमला नंबू लेब्रो कुमनी दौना चे अनु खुमन नुपी अमसे तुमनिंग लाइव सु जॉइनिंग मथम मोइदा मऊंग अमा खनलिको ꯍꯣꯏꯗ इबोलना चे ओके चे अनु अंजू कजाना गुड नाइट ꯒꯨꯗ थाजब्लोगना ꯅꯥꯏꯠ इबुंग ꯑꯟꯖꯨ इबोहल काई ओइरबनो मेगा चंद्रना चत्ते थबिसनाना इनमगी लाइव से थारिङै तुमनिङु याद्रिसे कैगिनो खंगदे इनमाय ꯑꯩꯅ इसे ꯖꯥꯗꯨ ꯇꯧꯁꯟꯈ꯭ꯔꯕꯅꯦ ꯊꯨꯕꯤꯁꯅꯥ इसे ꯅꯪꯉꯣꯟꯗ कनमलाना चटलगे
Iche ngata nga jaw ko mi ani ta ngai de mi kuman ma ka ta ngai de. che anu kuman nupi Loibog di yauro nupi na. mangda kariba kana nomagi sak urami che anu kuman nupi mangda kana nomagi sak urami duna tum yadri male ko ibol na o imoy nu anju kasana mayam punna ma support tawbiramo adai nena saikom na pakhang sari thajab log na kaida mi sige che thabisana na mang kaiba mangdaba Manipurda ne lan da ne mi mari ngarang si hai ba ko dudugi mangdaba jiba amata dudugi wakan udaba nungai tri ba. thabisana na kaiba mangkraba jiba ama udaba kuire da ko Mayam pung 11:30 tare. Mayam leselasira. pakhang aribana nena nang kadai chatluino ibol na anju Leselasira. Sanbi do na tawbiraw message mo salam kaya tawbiraw Lesesi ay laki doni dum. susikanta na Mayam LB leselasira. Mayam bye bye hairo good night hairo. may pale kumain to Pung na ani makhai rom thare ba ko Mangda ina thai se pung 8 dagi horaga 11:30 yaure. ko Ado mayam hayang mu amu mayam lakpiu ba ko. bay lagi bay Mayam hayang amu lakpiu ko. Hayang su pung 8 dagi LB lakani lakani. Ado mayam lakpiro aduga hayang su enjoy tawsi ngahak wari sanasi nok su nok minasi awa nungai wari saminasi ba ko. Ado ngasigi LB se matang siga losilasi mayam. Bye bye hairo mayam. Bye bye good night mayam. Habido. Yam nusiko mayamna hobadagina loiba phawba aigi LB da saru jabi damakta mayambu thagachari ngamkhai letena nusiba phongdokchari ado heyeng su mayam lakpiu bako ruby yam sana mayam guna hairabo ana akre ro mrs ni jenges mayam hayeng amuk nada yekradi hayeng numidangi pung mapanda muk thengnasi awan nungai wari saminasi mayam aduga man support on sayeng di mayam punamak aina angamba thakta mayam punam da blue pirage aduga isa na di mai gi channel la changaga sub taunarasi ko adudi mayam kainarasiro bye bye werese mayam aiso heyeng ana hogattoine janupi su school da jatkadaba daidi yam leyabako thabakto mayam kai harige bye weresiro good night mayam good night heyeng munarase mang pharase ko mayam bye 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 bye